ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯄꯨꯂꯞ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯊꯥꯒꯠꯆꯕꯅꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯒꯤ ꯊꯋꯥꯏ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯗ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯔꯤꯅꯥ ꯁꯤꯡꯅꯁꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯒꯤ ꯊꯋꯥꯏ꯫ ꯂꯩꯔꯤꯕ ꯈꯨꯜꯒꯤ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯃꯐꯝ ꯑꯗꯣ ꯂꯥꯟꯗꯨꯅ ꯆꯠꯄ ꯉꯝꯅꯗ꯭ꯔꯤ꯫ ꯅꯣꯡꯃ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯀꯣꯏꯕ ꯆꯠꯅꯔꯝꯃꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯃꯁꯥꯗ ꯂꯥꯏ ꯇꯤꯟꯒꯤ ꯑꯀꯤ ꯑꯈꯪ ꯂꯩꯔꯛꯇꯕ ꯃꯇꯝ ꯑꯣꯏꯕꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯌꯨꯛ ꯆꯥꯛ ꯆꯥꯅꯔꯒ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯑꯃ ꯀꯣꯏꯕ ꯆꯠꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯣ ꯌꯧꯔꯝꯗꯥꯏꯗ ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯟꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯌꯨꯝ ꯌꯧꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯌꯨꯝ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯃꯌꯨꯝꯗ ꯆꯪꯅꯍꯧꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯉꯥꯏꯔꯤ꯫ ꯅꯨꯄꯥ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯅꯕꯗ ꯍꯤꯗꯥꯛꯁꯨ ꯊꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯍꯤꯗꯥꯛ ꯉꯥꯎꯃꯟꯈꯤꯗꯨꯅ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯗꯨꯗ ꯃꯨꯈꯥꯏꯉꯝꯕꯅ "ꯍꯥꯏ, ꯃꯇꯝꯁꯤꯗꯤ ꯊꯦꯡꯂ ꯃꯥꯜꯂꯦꯅꯦ꯫ ꯃꯌꯥꯝ, ꯃꯇꯝꯁꯤ ꯊꯦꯡꯂꯕꯅꯤꯅ ꯂꯝꯕꯤꯁꯤ ꯀꯣꯏꯊꯣꯛꯑꯒ ꯆꯠꯂꯒꯨꯝꯁꯤ꯫ ꯑꯁꯝꯕ ꯂꯝꯕꯤꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯇꯨꯕꯠ ꯁꯝꯃꯒ ꯆꯠꯈ꯭ꯔꯁꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏꯅꯣ? ꯆꯠꯂꯁꯤ ꯀꯥꯟꯗꯦ ꯂꯥꯎꯁꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯋꯥ ꯉꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯑꯁꯝꯕ ꯂꯝꯕꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯪ ꯇꯥꯕ ꯂꯝꯕꯤ ꯑꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯪ ꯃꯄꯥ ꯑꯗꯣ ꯌꯧꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯃꯉꯥꯜꯗꯣ ꯈꯪꯍꯧꯗꯅ ꯃꯁꯥ ꯑꯗꯣ ꯇꯨ ꯆꯨꯡꯂꯛꯏ꯫ ꯃꯁꯥ ꯑꯗꯣ ꯏꯍꯩ ꯍꯩꯅꯤꯡꯂꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯄ꯭ꯔꯦꯝꯅ "ꯚꯥꯏ, ꯀꯩꯗꯧꯔꯒꯦ? ꯅꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗꯕꯗꯧꯅ ꯇꯧꯔꯤꯗꯨꯕꯣ?" ꯃꯉꯥꯜꯗꯣ ꯏꯄꯥ ꯄꯥꯈꯠꯅ "ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯚꯥꯏ, ꯃꯐꯝꯁꯤ ꯈꯔ ꯊꯨꯅ ꯂꯥꯟꯊꯣꯛꯁꯤ." ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯈꯣꯡꯂꯩ ꯈꯔ ꯊꯨꯅ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯒꯝ ꯂꯥꯛꯂꯤꯉꯩ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯁꯨ ꯂꯥꯛꯄꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯂꯛꯂꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯇꯨꯡꯂꯣꯝꯗ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯂꯦꯞꯂꯤꯕ ꯃꯄꯥ ꯑꯗꯣ ꯃꯪ ꯑꯗꯨꯒꯤ ꯃꯄꯥ ꯆꯞ ꯆꯥꯅꯅꯤ꯫ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯑꯗꯨꯒ ꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯅꯥꯀꯟ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃꯅ ꯇꯦꯡꯊꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ "ꯕꯥꯕꯥ, ꯅꯆꯥꯕꯨ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯄꯂꯦꯝ ꯏꯃꯥꯒ ꯑꯩꯒ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯍꯧꯒꯠꯂꯣ ꯕꯥꯕꯥ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯔꯤ꯫ ꯃꯁꯤꯗꯒꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯉꯁꯤꯗꯤ ꯅꯈꯣꯏ ꯀꯗꯥꯏꯗ ꯆꯦꯟꯒꯅꯤ? ꯅꯈꯣꯏꯕꯨ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯥꯛꯅ ꯅꯣꯛꯏ꯫ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯦ ꯃꯪ ꯑꯗꯣꯝꯗꯒꯤꯅꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯃꯪ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯎꯔꯤ꯫ ꯃꯪ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯅꯤꯒꯤ ꯁꯕꯥꯟꯗ ꯑꯃꯨꯕ ꯑꯅꯤꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏꯅ ꯎꯔꯨꯕꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯃꯪ ꯑꯗꯨꯒꯤ ꯃꯩꯀꯣꯝꯗꯒꯤ ꯋꯥꯡ ꯆꯥꯎꯔꯕ ꯑꯃꯨꯕ ꯑꯃꯅ ꯍꯧꯒꯠꯂꯛꯄꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯤꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯅꯤꯛꯄꯅ ꯂꯣꯏꯔꯤ꯫ ꯌꯨꯒꯤ ꯅꯤꯁꯥ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯈꯣꯡꯁꯤꯡ ꯑꯗꯣ ꯊꯥꯡꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯪꯒꯤ ꯃꯇꯥꯏꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃꯨꯕ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯁꯠ ꯂꯥꯎꯅ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯍꯧꯔꯤꯕ ꯑꯃꯨꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯗꯨꯒꯗꯤ ꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗꯕꯅ ꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩ꯫ ꯑꯃꯨꯕ ꯅꯨꯄꯤ ꯑꯃꯗꯨꯗꯤ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯨꯕ ꯅꯨꯄꯤ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯣ ꯌꯧꯔꯛꯂꯤ꯫
ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯗꯨꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯈꯣꯏ ꯀꯤꯃꯟꯈꯤꯕꯅ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯣꯡꯊꯥꯡ ꯀꯨꯞꯂꯛꯏ꯫ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯃꯃꯥꯏ ꯅꯥꯃꯅ ꯅꯨꯄꯤ ꯑꯃꯒꯤ ꯑꯣꯏꯔꯒ ꯅꯥꯀꯟ ꯑꯃꯅ ꯃꯩꯅ ꯆꯥꯛꯈꯤꯕꯒꯨꯝ ꯀꯥꯍꯠꯇꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ꯫ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯃꯈꯨꯠ ꯑꯅꯤ ꯑꯗꯣ ꯑꯉꯥꯡꯕ ꯏꯈꯤꯡꯇꯅ ꯇꯞ ꯇꯞ ꯂꯥꯎꯅ ꯇꯥꯔꯛꯂꯤ꯫ ꯁꯛꯐꯝ ꯑꯗꯣ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯍꯧꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯃꯥꯏꯕ ꯑꯃꯅ ꯃꯈꯣꯏꯕꯨ ꯂꯥꯏꯀꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯁꯤꯍꯧꯗ꯭ꯔꯤ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯅ ꯑꯃꯨꯛ ꯅꯧꯅ ꯃꯊꯤ ꯐꯣꯡꯂꯛꯄ ꯑꯁꯤꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡ ꯑꯗꯣ ꯋꯥ ꯇꯥꯟꯅꯗꯨꯅ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯃꯥꯏꯕ ꯅꯥꯇꯨꯝꯗ ꯂꯥꯏ ꯈꯣꯏꯔꯨꯝꯕꯤꯌꯨ ꯍꯥꯏꯖꯔꯨꯔꯤ꯫ ꯑꯃꯥꯏꯕ ꯅꯥꯇꯨꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯕꯤꯔꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯥꯏꯕ ꯅꯥꯇꯨꯝꯗꯨ ꯂꯥꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟ ꯍꯦꯛ ꯆꯥꯎꯔꯛꯄꯒ ꯆꯪꯂꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯃꯥꯏꯕ ꯅꯥꯇꯨꯝꯒꯤ ꯃꯁꯥ ꯑꯗꯣ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯏꯟꯊꯣꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯁꯨ ꯑꯃꯥꯏꯕ ꯅꯥꯇꯨꯝꯁꯨ ꯑꯆꯝꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯅꯠꯇꯕꯅꯤꯅ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯌꯥꯎꯗꯅ ꯈꯨꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯪꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯥꯇꯨꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯋꯥ ꯇꯥꯟꯅꯐꯝ ꯂꯣꯏꯁꯪ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯝꯗꯨ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯅꯥꯇꯨꯝꯒꯤ ꯃꯐꯝꯗ ꯑꯈꯥꯛꯄ ꯂꯩꯇꯅ ꯂꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯒ ꯑꯃꯥꯏꯕ ꯅꯥꯇꯨꯝꯒ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠ ꯆꯩ ꯄꯨꯔꯒ ꯃꯪ ꯇꯥꯕ ꯂꯝꯕꯤ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯪ ꯑꯗꯣ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯆꯪꯒꯗꯕ ꯁꯦꯡꯗꯣꯛꯄꯤꯗꯕꯅ ꯃꯪ ꯑꯗꯣ ꯅꯥꯄꯤ ꯁꯤꯡꯅꯥꯡꯅ ꯄꯨꯡꯁꯣꯡ ꯁꯣꯡꯖꯤꯜꯂꯦ꯫ ꯍꯦꯛ ꯎꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯗꯨꯗ ꯑꯍꯜ ꯃꯔꯛꯇꯒꯤ ꯅꯍꯥ ꯈꯔ ꯑꯣꯏꯔꯕ ꯑꯍꯜ ꯑꯅꯤ ꯑꯍꯨꯝꯅ ꯂꯥꯏ ꯈꯣꯏꯔꯨꯝꯅꯕꯒꯤ ꯃꯐꯝ ꯈꯔ ꯁꯦꯡꯗꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯅꯥꯇꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯒꯗꯧꯔꯤ꯫ ꯂꯥꯏ ꯈꯣꯏꯔꯨꯝꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯂꯩꯃꯥꯏꯗ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯥꯇꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯪꯅ ꯐꯝꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯕꯤꯒꯅꯨꯀꯣ꯫ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯑꯃꯥꯏꯕ ꯅꯥꯇꯨꯝꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯈ꯭ꯔꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯈꯨꯔꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯈꯔ ꯇꯞꯅ ꯇꯞꯅ ꯁꯣꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯣꯟ ꯍꯦꯛ ꯁꯣꯟꯕꯒ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯑꯀꯟꯕ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯆꯤꯜꯂꯛꯈꯤ ꯑꯗꯨꯒ ꯋꯥꯡ ꯆꯥꯎꯔꯕ ꯑꯃꯨꯕ ꯅꯨꯄꯥ ꯑꯃꯒꯤ ꯐꯤꯚꯝꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯌꯣꯠꯂꯒꯦ ꯃꯇꯥꯒꯨꯝ ꯃꯌꯥ ꯂꯥꯎꯅ ꯀꯥꯔꯒ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯁꯣꯝꯗ ꯑꯃꯥꯏꯕ ꯅꯥꯇꯨꯝꯁꯨ ꯃꯥꯒꯤ ꯍꯩꯖꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯣ ꯃꯆꯤꯟꯗ ꯁꯣꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯣꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯈꯨꯗꯨꯝ ꯆꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯣ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯣꯟꯊꯣꯔꯛꯂꯒ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, ꯃꯌꯥꯝ, ꯃꯁꯤꯗ ꯑꯩꯅ ꯊꯝꯖꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯪ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯆꯨꯊꯦꯛ ꯃꯔꯤꯗ ꯐꯨꯝꯂꯁꯤ ꯑꯗꯨꯒ ꯃꯁꯤꯅ ꯐꯔꯒꯗꯕꯗꯤ ꯅꯠꯇꯦ, ꯃꯇꯝ ꯈꯔ ꯑꯗꯨ ꯅꯝꯊꯗꯨꯅ ꯊꯝꯅꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯝꯊꯗꯨꯅ ꯊꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯔꯁꯤ꯫ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯆꯨꯊꯦꯛ ꯃꯔꯤꯗ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯃꯪ ꯑꯗꯨꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯍꯟꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯄꯅ ꯑꯍꯜꯁꯤꯡꯒꯤ ꯋꯥ ꯈꯟꯅꯐꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯛꯂꯦꯟ ꯑꯃ ꯇꯧꯔꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯃꯍꯩ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ꯫ ꯑꯃꯥꯏꯕ ꯅꯥꯇꯨꯝꯁꯨ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯝꯅ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯒꯦ ꯍꯦꯛ ꯇꯧꯕꯒ ꯁꯛꯎꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯥꯇꯨꯝꯕꯨ ꯀꯧꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯅꯥꯇꯨꯝꯗꯣ ꯃꯁꯥꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯑꯗꯨꯃꯛ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯈꯤ꯫ ꯃꯍꯥꯛꯅ ꯇꯨꯝꯂꯝꯗꯥꯏꯗ ꯃꯥꯒꯤ ꯊꯥꯔꯤꯕ ꯀꯥꯡꯈꯜ ꯑꯗꯨꯒꯤ ꯆꯨꯊꯦꯛ ꯃꯔꯤꯗ
ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯁꯣꯔ ꯑꯍꯨꯝꯂꯛ ꯀꯥꯝꯂꯝꯃꯤ ꯀꯥꯡꯈꯜꯒꯤ ꯃꯇꯥꯏꯗ ꯃꯈꯨꯠ ꯑꯗꯣ ꯇꯤꯡꯊꯣꯛꯇꯨꯅ ꯊꯋꯥꯏꯅꯤ ꯀꯧꯁꯤꯜꯂꯝꯃꯤ ꯃꯗꯨ ꯇꯧꯔꯕ ꯃꯇꯨꯡ ꯃꯥꯅ ꯈꯥꯡꯒꯗꯧꯔꯤꯕ ꯃꯣꯂꯥꯡ ꯑꯗꯨ ꯃꯅꯝ ꯑꯍꯨꯝꯂꯛ ꯅꯝꯂꯕ ꯃꯇꯨꯡ ꯑꯗꯨꯃꯛ ꯇꯨꯝꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯃꯪꯂꯥꯟ ꯑꯃ ꯃꯪꯂꯝꯃꯤ ꯑꯃꯥꯏꯕ ꯅꯥꯇꯨꯝ ꯂꯝꯍꯥꯡ ꯑꯃꯗ ꯂꯝꯕꯤ ꯉꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯄꯥꯛꯂꯕ ꯂꯝꯍꯥꯡ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯁꯛꯎꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯅꯥꯇꯨꯝ ꯍꯥꯏꯅ ꯀꯧꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯅꯥꯇꯨꯝ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯗꯨꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯊꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯣ ꯎꯈꯤ ꯃꯗꯨꯗ ꯅꯥꯇꯨꯝ ꯑꯗꯣ ꯉꯛꯆꯥꯟꯅꯅ ꯑꯍꯟ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯅꯥꯇꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯅꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤ ꯐꯪꯅꯤꯡꯂꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥꯎ ꯃꯁꯤꯗ ꯑꯃꯥꯏꯕ ꯅꯥꯇꯨꯝꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯏꯄꯨ ꯅꯁꯨꯗꯤ ꯉꯁꯥꯏꯗꯒꯤ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕꯗ ꯆꯣꯛꯊꯔꯦ ꯏꯄꯨꯅ ꯅꯁꯨꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯅꯥꯇꯨꯝꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯍꯟ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯏꯕꯨꯡꯉꯣ ꯃꯐꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯥꯟꯅ ꯈꯪꯕ ꯇꯥꯏ ꯃꯁꯤ ꯅꯠꯇꯅ ꯅꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤ ꯂꯩꯇꯦꯀꯣ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯝꯅ ꯏꯄꯨ ꯋꯥꯔꯤ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯅꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯝꯗꯅ ꯑꯍꯟ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯁꯛꯎꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯥꯎꯔꯛꯏ ꯊꯤꯗꯣꯛꯎ ꯃꯐꯝ ꯑꯁꯤꯒꯤ ꯋꯥꯔꯤꯗꯣ ꯃꯗꯨꯅ ꯅꯪꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯅꯤ ꯅꯥꯇꯨꯝꯗꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ ꯑꯗꯨꯒ ꯁꯣꯟꯖꯩ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯪ ꯑꯗꯨꯕꯨ ꯀꯔꯤ ꯈꯨꯜ ꯑꯁꯤꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯑꯁꯤ ꯈꯟꯗꯨꯅ ꯅꯥꯇꯨꯝ ꯉꯥꯏꯍꯥꯛ ꯃꯪꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩꯗ ꯌꯨꯝꯊꯛ ꯑꯗꯨꯗ ꯀꯨꯞꯂꯤꯕ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯃꯤꯅ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯗꯨꯡ ꯗꯨꯡ ꯂꯥꯎꯅ ꯇꯧꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯅꯥꯇꯨꯝꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯗꯨꯒ ꯁꯥꯏꯖꯤꯟ ꯃꯄꯥ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯐꯝꯕꯒꯤ ꯃꯃꯤ ꯑꯃ ꯎꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯃꯁꯥ ꯑꯗꯣ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯗꯤ ꯃꯈꯧ ꯄꯣꯡꯅ ꯅꯣꯛꯂꯒ ꯁꯥꯏꯖꯤꯟ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯌꯥꯟꯊꯗꯨꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯑꯃꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯈꯤꯗꯦ ꯅꯪꯁꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯃꯁꯤ ꯍꯥꯏꯔꯒ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯛꯏ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯥꯇꯨꯝꯅ ꯇꯨꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯔꯛꯏ ꯑꯗꯨꯕꯨ ꯉꯁꯥꯏ ꯇꯨꯝꯂꯝꯗꯥꯏꯗ ꯑꯃꯥꯏꯕ ꯅꯥꯇꯨꯝꯅ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨꯅ ꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨꯅꯗꯤ ꯀꯥꯡꯈꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯅꯝꯕꯗꯤ ꯉꯝꯂꯝꯗꯦ ꯀꯥꯡꯈꯜ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯑꯀꯤꯕ ꯁꯞꯇ꯭ꯔ ꯀꯌꯥ ꯇꯧꯗꯨꯅ ꯈꯥꯛꯄ ꯂꯥꯎꯕ ꯀꯌా ꯑꯃ ꯇꯧꯔꯛꯏ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯃꯥꯏꯕ ꯅꯥꯇꯨꯝꯕꯨ ꯁꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯤ ꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯑꯃꯥꯏꯕ ꯅꯥꯇꯨꯝ ꯅꯥꯟꯊꯣꯛꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯃꯥꯏꯕ ꯅꯥꯇꯨꯝ ꯑꯗꯣ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯑꯗꯣ ꯁꯦꯡꯗꯣꯛꯂꯤ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡꯒꯤ ꯋꯥ ꯈꯟꯅꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯋꯥ ꯇꯥꯟꯅꯕ ꯌꯥꯎꯔꯝꯃꯤ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯆꯧꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯀꯅꯥꯒꯨꯝꯕꯤꯒꯤ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯊꯋꯥꯏ ꯑꯇꯃꯥꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯁꯤꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯕꯗꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯅꯝꯊꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯗꯅ ꯈꯜꯂꯤ ꯑꯩꯗꯤ ꯑꯆꯧꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯅꯥꯇꯨꯝꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯏ ꯃꯗꯨꯗ ꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯍꯣꯏ ꯑꯆꯧꯒꯤ ꯋꯥꯁꯤ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯃꯪ ꯑꯣꯏꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯪ ꯑꯁꯤꯗ ꯃꯤ ꯄꯣꯂꯣꯏꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯈꯤꯗꯕꯅꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕ ꯍꯥꯏꯗꯨꯅ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯊꯥꯖꯤꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯊꯋꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯍꯪꯕꯗ ꯑꯩꯈꯣꯏ ꯇꯨꯝꯅ ꯍꯥꯠꯀꯦ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯊꯋꯥꯏ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯥꯟꯊꯣꯛꯈꯤꯕ ꯃꯥꯡꯍꯟꯈꯤꯕꯃꯛ ꯉꯝꯗ꯭ꯔꯕꯁꯨ
ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯗꯤ ꯉꯝꯂꯣꯏꯗ꯭ꯔꯥ? ꯋꯥ ꯑꯗꯨ ꯇꯥꯕꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯗꯤ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯏꯗꯅ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯃ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯍꯪꯉꯤ, ꯇꯥꯗ, ꯑꯩ ꯋꯥꯍꯪ ꯈꯔ ꯍꯪꯖꯒꯦ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇꯅ, ꯍꯪꯉꯨ ꯍꯪꯉꯨ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ, ꯇꯥꯗ, ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯗ ꯀꯔꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯈꯤꯕꯒ ꯂꯩꯕꯒꯦ? ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯅ ꯑꯃꯥꯏꯕ ꯅꯥꯇꯨꯡꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ, ꯑꯣꯖꯥ ꯃꯥꯏꯕ, ꯈꯨꯜ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯊꯣꯛꯈꯤꯗꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤ꯫ ꯃꯗꯨꯗ ꯅꯥꯇꯨꯡꯅ ꯑꯃꯨꯛ, ꯃꯐꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯈꯪꯗꯅ ꯑꯩꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯀꯟꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯇꯥꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯑꯍꯜ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯃꯈꯥ ꯇꯥꯔꯛꯏ, ꯇꯥꯗ, ꯑꯁꯦꯡꯕ ꯋꯥꯔꯤꯗꯨ ꯂꯤꯕꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯀꯟꯅꯤꯡꯕꯗꯒꯤꯗꯃꯛꯇꯅꯤꯀꯣ꯫ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯈꯨꯜ ꯑꯁꯤꯕꯨ ꯀꯟꯅꯕꯅꯤ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯁꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯏ ꯑꯗꯨꯒ ꯅꯥꯇꯨꯡꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯑꯩ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯒꯦ꯫ ꯃꯐꯝ ꯑꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯣ꯫ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯃꯥꯏꯕ, ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯋꯥꯡ ꯄꯥꯝꯅ ꯆꯠꯂꯒ ꯆꯤꯡꯌꯥꯒꯤ ꯊꯦꯜ ꯑꯃ ꯂꯩ꯫ ꯃꯐꯝ ꯑꯗꯣ ꯍꯥꯟꯅꯗꯤ ꯃꯤ ꯈꯔ ꯇꯥꯟꯅꯔꯝꯃꯤ꯫ ꯆꯤꯡꯌꯥ ꯈꯔ ꯑꯣꯏꯔꯞꯅ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ 3 ꯈꯛ ꯂꯩꯔꯤꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ, ꯅꯨꯄꯤ ꯑꯃ, ꯃꯈꯣꯏꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏ 3 ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯉꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯀꯤꯕꯇꯅ ꯄꯨꯡꯌꯣꯝ ꯌꯣꯝꯃꯤ꯫ ꯃꯇꯝꯗꯣ ꯁꯟꯗ꯭ꯌꯥ ꯌꯥꯆꯪꯕ ꯃꯇꯝꯅꯤ꯫ ꯁꯥꯒꯩ ꯉꯥꯟꯕꯤ ꯂꯥꯏ ꯙꯨꯞ ꯊꯥꯅꯕꯒꯤ ꯃꯥꯡꯒꯣꯟꯗ ꯋꯥꯏ ꯇꯩꯕ ꯊꯣꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯗꯣ ꯁꯨꯛꯅ ꯃꯝꯃꯤ꯫ ꯁꯅꯩꯕꯤ ꯋꯥꯅ ꯀꯨꯡꯅ ꯆꯕꯨꯜ ꯑꯣꯏꯅ ꯁꯥꯡꯅ ꯍꯧꯏ꯫ ꯅꯨꯡꯁꯥ ꯐꯅ ꯀꯟꯅ ꯁꯥꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯐꯥꯎꯖꯤꯟꯕ ꯄꯥꯛꯅ ꯉꯝꯗꯗꯨꯅ ꯑꯗꯨꯃꯛ ꯃꯝꯂꯤꯕꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯥꯎꯕ ꯃꯐꯝ ꯑꯃ ꯈꯪꯅ ꯃꯝꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯝꯈꯤꯗꯨꯅ ꯑꯀꯤꯕ ꯃꯁꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯄꯜꯒꯤ ꯂꯩꯔꯛ ꯑꯁꯤ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯣꯏꯒꯤ ꯌꯨꯝꯒꯤꯗꯤ ꯍꯦꯛ ꯃꯃꯥꯡꯗꯅꯤ꯫ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯂꯥꯏ ꯙꯨꯞ ꯊꯥꯅꯕꯒꯤ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯒ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯄꯗ ꯋꯥꯄꯜꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯥꯒꯗꯕꯒꯨꯝ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕ ꯑꯃꯒꯨꯝ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯃꯁꯥ ꯑꯗꯨ ꯈꯪꯕꯒ ꯀꯔꯤꯒ ꯀꯟꯅ ꯂꯥꯎꯔꯝꯃꯒ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯀꯣꯟ ꯑꯗꯣ ꯂꯥꯛꯇꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯏꯃꯨꯡ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯃꯥ ꯂꯩꯃꯍꯜꯅ ꯄꯥꯈꯠꯇꯨꯅ, ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯀꯞꯄꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ꯫ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯃꯗꯨꯗ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯊꯦꯝꯖꯤꯟꯕꯤꯈꯤ, ꯏꯕꯦꯝꯃ, ꯏꯃꯨꯡꯁꯤꯗꯕꯨ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ? ꯁꯦ ꯇꯣꯛꯑꯁꯦ꯫ ꯕꯕꯥꯁꯨ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯤ꯫ ꯅꯪꯅ ꯑꯁꯨꯝ ꯇꯧ ꯂꯩꯔꯕꯗꯤ ꯕꯕꯥꯁꯦ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯅꯤ꯫ ꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣꯀꯣ꯫ ꯀꯅꯥꯁꯨ ꯏꯆꯥꯗꯅꯦ ꯀꯔꯤꯝꯇ ꯇꯧꯔꯣꯏꯌꯦ꯫ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯅ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ? ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ꯫ ꯁꯟꯗ꯭ꯌꯥꯒꯤ ꯃꯇꯝ ꯂꯣꯏꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯃꯄꯥ ꯁꯅꯥꯖꯥꯎꯕ ꯂꯥꯡꯐꯩ ꯆꯠꯄꯗ ꯂꯥꯏꯑꯣ ꯇꯤꯟꯑꯣꯛꯄ ꯌꯥꯎꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯉꯝꯗꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯗꯨꯅ ꯐꯝꯁꯦꯡꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯅꯥꯖꯥꯎꯕꯒꯤ ꯅꯥꯀꯟꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯍꯜꯗꯨ ꯐꯝꯗꯨꯅ ꯂꯩ꯫ ꯐꯝꯃꯥꯡꯗꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯁꯨ ꯐꯛ ꯊꯥꯗꯨꯅ ꯐꯝꯂꯒ ꯂꯩ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯒ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯎꯔꯣꯟ ꯁꯥꯔꯣꯟ ꯇꯨꯝꯂꯤ꯫ ꯂꯩꯃꯍꯜꯅ ꯍꯦꯛ ꯎꯏꯊꯔꯛꯄꯒ ꯃꯥꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯄꯨꯟꯕꯒꯤ ꯈꯣꯟꯖꯦꯜꯗ ꯇꯞꯅ
ꯁꯅꯥꯖꯥꯎꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯂꯩꯃꯍꯜ ꯃꯁꯥ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯅꯤ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯎꯕ ꯐꯪꯈꯤꯗꯦ꯫ ꯂꯩꯃꯍꯜ ꯃꯁꯥ ꯑꯗꯣ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯏ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯍꯜ ꯑꯗꯣ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯇꯞꯅ ꯎꯏꯊꯔꯛꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯁꯅꯥꯖꯥꯎꯕꯒꯤ ꯀꯣꯛꯀꯤ ꯃꯄꯥ ꯑꯗꯣ ꯆꯞ ꯆꯥꯅ ꯐꯛꯂꯥꯡ ꯑꯗꯣ ꯁꯒꯨꯟ ꯇꯧꯕꯒꯨꯝ ꯇꯨꯡꯗꯨꯡ ꯇꯧꯔꯛꯂꯤ꯫ ꯂꯩꯃꯍꯜ ꯇꯨꯝꯂꯝꯕꯗꯒꯤ ꯏꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯃꯤꯠ ꯑꯗꯣ ꯈꯪꯄꯥꯡ ꯄꯥꯡꯂꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯃꯍꯥꯛꯁꯨ ꯚꯥꯞ ꯇꯥꯖꯔꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯇꯤꯟꯕꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯃꯊꯤ ꯐꯣꯡꯂꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯖꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯐꯃꯥꯡꯗ ꯇꯨꯝꯂꯤꯕ ꯑꯍꯟꯁꯤꯡ ꯑꯗꯣ ꯍꯧꯗꯣꯛꯀꯦ ꯅꯤꯡꯖꯩ ꯑꯗꯨꯕꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯎꯕꯗ ꯂꯩꯃꯍꯜꯗꯣ ꯍꯧꯗꯣꯛꯇ꯭ꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯐꯛꯂꯥꯡꯒꯤ ꯋꯥꯡꯃꯗ ꯃꯤ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ꯫ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯝꯗꯥꯏ ꯅꯤꯄꯥꯜꯗꯒꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯈꯨꯠꯂꯥꯝ ꯇꯣꯏꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜꯅ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯔꯔꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥꯖꯥꯎꯕꯗꯣ ꯑꯀꯣꯏꯕ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯃꯃꯤꯠ ꯃꯅꯥꯗꯣ ꯉꯧꯔꯣꯛ ꯉꯧꯔꯣꯛ ꯑꯣꯟꯈꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯁꯨ ꯀꯔꯤꯃꯠꯇ ꯂꯦꯡ ꯑꯣꯠꯄ ꯉꯝꯂꯝꯗꯦ꯫ ꯍꯤꯡꯂꯤ ꯍꯥꯏꯕꯇꯅꯤ ꯁꯅꯥꯖꯥꯎꯕ ꯃꯁꯥ ꯑꯗꯣ ꯐꯗ꯭ꯔꯥꯛ ꯇꯥꯔꯕꯅꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯂꯩꯃꯍꯜ ꯃꯁꯥ ꯑꯗꯣ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯇꯧꯔꯤꯕ ꯁꯞꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯤꯄꯥꯏ ꯊꯕꯥꯏꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯃꯍꯜꯅ ꯈꯜꯂꯛꯏ, ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯍꯜꯁꯤꯡ ꯑꯁꯤ ꯍꯧꯗꯣꯛꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯑꯍꯟꯁꯤꯡ ꯑꯁꯤ ꯍꯧꯗꯣꯛꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯍꯟꯁꯤꯡ ꯑꯗꯣ ꯍꯧꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯇꯧꯔꯤꯕ ꯁꯞꯇ꯭ꯔ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯤꯃꯟꯈꯤꯕꯅ ꯋꯥ ꯉꯥꯡꯗꯨꯅ ꯀꯧꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯃꯈꯨꯠꯅ ꯅꯣꯝꯗꯨꯅ ꯇꯨꯝꯂꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨꯕꯨ ꯍꯧꯗꯣꯛꯆꯩ ꯑꯗꯨꯕꯨ ꯇꯨꯝꯂꯤꯕ ꯑꯍꯟꯁꯤꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯩꯋꯥ ꯇꯧꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯒꯨꯝ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯨꯝꯅꯔꯤ꯫ ꯂꯩꯃꯍꯜꯁꯨ ꯑꯍꯟꯁꯤꯡ ꯑꯗꯨꯇꯕꯨ ꯍꯧꯒꯠꯂꯛꯂꯕꯗꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯂꯩꯖꯕ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ꯫ ꯁꯣꯝꯗ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗꯁꯨ ꯂꯦꯞꯇꯦ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯣꯝꯗꯒꯤ ꯑꯉꯥꯡꯅ ꯇꯦꯡꯊꯥꯅ ꯍꯣꯏꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯈꯤ꯫ ꯈꯪꯍꯧꯗꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯃꯄꯥ ꯑꯗꯣ ꯆꯞ ꯆꯥꯅ ꯆꯔꯨꯅ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯂꯥꯏꯙꯤ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯐꯃꯨꯡ ꯑꯗꯨꯒꯤ ꯈꯨꯌꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯒꯤ ꯖꯒꯥ ꯑꯗꯣꯝꯗ ꯂꯩꯃꯍꯜꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯍꯧꯖꯤꯛꯇꯤ ꯎꯔꯦ꯫ ꯂꯩꯃꯥꯡ ꯑꯗꯨꯗ ꯆꯔꯨꯅ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯂꯥꯏꯙꯤ ꯑꯃ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯂꯩꯃꯥꯏꯗ ꯑꯀꯤꯕ ꯑꯃꯒꯤ ꯃꯁꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯍꯜꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯀꯟꯅ ꯂꯥꯎꯈꯠꯈꯤ꯫ ꯑꯗꯨꯛ ꯍꯧꯅ ꯂꯥꯎꯔꯕ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯣ ꯇꯥꯔꯝꯗꯦ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯃꯊꯟꯇꯅ ꯇꯥꯕꯒꯨꯝꯁꯨ ꯇꯧꯔꯛꯏ꯫ ꯂꯥꯏꯙꯤ ꯑꯗꯣ ꯃꯊꯟꯇ ꯑꯍꯤꯡꯕ ꯑꯃꯒꯨꯝ ꯂꯦꯡ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯍꯜ ꯃꯁꯥ ꯑꯗꯣ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯄꯥꯟꯗꯅ ꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥ ꯃꯀꯥ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯦꯠꯇꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯖꯦꯔꯦꯠ ꯂꯥꯎꯕ ꯀꯌꯥ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯂꯩꯃꯍꯜ ꯂꯥꯏꯙꯤ ꯑꯗꯣ ꯌꯦꯡꯂꯤꯉꯩꯗ ꯁꯣꯝꯗ ꯁꯅꯥꯖꯥꯎꯕꯗꯤ ꯃꯁꯥ ꯑꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯤ꯫ ꯃꯥꯒꯤ ꯃꯄꯥꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯍꯧꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯀꯣꯛ ꯑꯗꯨꯒꯤ ꯃꯄꯥꯗ ꯁꯛꯎꯗꯕ ꯈꯣꯟꯖꯦꯜ ꯈꯔꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯒ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯃꯨꯛꯀꯁꯨ ꯈꯥꯡꯅ ꯅꯣꯛꯂꯛꯏ꯫ ꯇꯥꯕꯗ ꯍꯪꯒꯣꯏꯕ ꯐꯥꯎꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥꯅ ꯁꯅꯥꯖꯥꯎꯕꯕꯨ ꯇꯠꯇꯅ ꯀꯧꯔꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥꯖꯥꯎꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯨ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯅꯤꯡꯕꯒꯤ ꯏꯍꯨꯜ ꯐꯥꯎꯔꯛꯂꯤ꯫ ꯈꯥꯡꯕ ꯉꯝꯗꯨꯅ ꯊꯋꯥꯏ ꯃꯉꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯅꯥꯖꯥꯎꯕꯒꯤ ꯊꯋꯥꯏ ꯃꯉꯥ ꯑꯗꯨ ꯍꯛꯆꯥꯡꯗꯒꯤ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯃꯤ ꯑꯗꯨꯅ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯇꯧꯔꯝꯕ ꯁꯞꯇ꯭ꯔ ꯄꯨꯝꯅꯃꯛ ꯇꯞꯅ ꯐꯔꯛꯂꯤ꯫ ꯂꯩꯃꯍꯜ ꯑꯗꯨꯁꯨ ꯉꯁꯥꯏꯗꯒꯤ ꯂꯥꯏꯙꯤ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯙꯤ ꯑꯗꯨꯁꯨ ꯇꯞꯅ ꯑꯁꯨꯝ ꯃꯃꯤ ꯁꯝꯂꯛꯂꯤ꯫ ꯍꯧꯖꯤꯛꯇꯗ ꯂꯩꯃꯍꯜ ꯑꯗꯣ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫
ꯐꯟꯊꯕ ꯇꯧꯗꯅ ꯅꯥꯀꯟꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨꯕꯨ ꯍꯧꯗꯣꯔꯛꯏ꯫ ꯍꯧꯖꯤꯛ ꯑꯍꯟꯁꯤꯡ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯗꯨꯗ ꯑꯍꯟ ꯑꯃꯅ ꯍꯪꯏ, "ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦꯅꯦ? ꯅꯁꯥ ꯑꯗꯨ ꯑꯗꯨꯛ ꯄꯥꯈꯠꯅ ꯂꯩꯔꯤꯕꯗꯤ? ꯅꯄꯟꯗ ꯍꯥꯏꯌꯨ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" ꯑꯍꯟꯁꯤꯡꯗꯨ ꯍꯧꯒꯠꯂꯛꯂꯕ ꯑꯗꯨꯗꯗꯤ ꯂꯩꯃꯍꯟ ꯃꯁꯥ ꯑꯗꯣ ꯑꯀꯤꯕ ꯐꯔꯗꯨꯅ ꯃꯁꯥ ꯑꯗꯣ ꯅꯦꯅ ꯈꯔ ꯇꯥꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯕꯗꯤ ꯏꯉꯝ ꯉꯝꯗꯦ꯫ ꯑꯗꯨꯃꯛ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯇꯞꯅ ꯂꯠꯂꯠ ꯇꯧꯅ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯗꯥꯡ ꯃꯤꯍꯨꯟ ꯑꯗꯣ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯑꯍꯜ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯏꯕꯣꯍꯜꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯕꯣꯍꯜꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯅꯥꯖꯥꯎꯕꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯣ ꯄꯥꯏꯗꯨꯅ ꯃꯤꯍꯨꯟ ꯌꯦꯡꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯍꯨꯟ ꯌꯦꯡꯂꯨꯕꯗꯗꯤ ꯃꯤꯍꯨꯟ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯏꯕꯣꯍꯜꯗꯨ ꯁꯛꯐꯝ ꯈꯔ ꯍꯟꯖꯤꯟꯅ, "ꯏꯕꯦꯝꯃ, ꯏꯁꯣꯔꯅ ꯊꯥꯕ ꯃꯥꯒꯤ ꯃꯇꯝꯗꯣ ꯌꯧꯔ ꯃꯥꯜꯂꯦ꯫ ꯃꯥꯁꯦ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯄꯨꯝꯕꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦꯅꯦꯍꯦ." ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯍꯜ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯔꯛꯏ꯫ ꯃꯃꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯉꯁꯥꯏꯗꯒꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤꯕꯤ ꯁꯥꯒꯩ ꯉꯥꯟꯕꯤ ꯑꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯐꯃꯨꯡꯗꯒꯤ ꯏꯐꯤꯡ ꯐꯤꯡꯅ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥ ꯑꯣꯏꯔꯤꯕ ꯃꯃꯥ ꯃꯄꯥꯒꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯃꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯁꯥꯒꯩ ꯉꯥꯟꯕꯤ ꯋꯥꯗꯤ ꯉꯥꯡꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯇꯅꯧꯔꯕ ꯃꯥꯏꯊꯣꯡꯗ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ꯫ ꯃꯤꯠꯅ ꯑꯅꯤ ꯑꯗꯨ ꯄꯤꯔꯥꯡꯅ ꯄꯨꯡꯊꯨꯝ ꯊꯨꯝ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯠꯌꯦꯡꯐꯝꯗꯤ ꯍꯣꯡꯗꯦ꯫ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯔꯛꯏ꯫ "ꯕꯕꯥ, ꯅꯆꯥ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯁꯣꯟꯕꯤ ꯄꯂꯦꯝ ꯏꯃꯥꯒ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯉꯁꯤꯗꯒꯤ ꯏꯄꯥ ꯀꯧꯕ ꯐꯪꯂꯔꯣꯏ." ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛꯅ ꯍꯤꯛꯅ ꯇꯦꯡꯊꯥꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯅ ꯇꯦꯡꯊꯥꯔꯛꯄ ꯑꯗꯣ ꯃꯃꯥ ꯂꯩꯃꯅ ꯇꯥꯔꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯏꯕꯦꯝꯃ, ꯅꯄꯥꯕꯨꯡꯁꯦ ꯑꯩꯅ ꯀꯧꯕ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯄꯥꯕꯨꯡꯅ ꯑꯩꯁꯦ ꯅꯨꯡꯁꯤꯗ꯭ꯔ ꯃꯥꯜꯂꯦ꯫ ꯂꯥꯛꯑꯣ, ꯂꯥꯛꯑꯣ, ꯅꯪꯅ ꯍꯧꯗꯣꯛꯂꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯇꯥꯒꯅꯤꯌꯦ꯫ ꯁꯦ, ꯑꯃꯨꯛꯇ ꯅꯄꯥꯕꯨꯡꯁꯦ ꯍꯧꯗꯣꯛꯂꯨ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯃꯄꯥꯒꯤ ꯃꯁꯥꯗ ꯊꯝꯂꯤ꯫ ꯂꯩꯃꯍꯜ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯉꯥꯎꯕꯤ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯔꯦ꯫ ꯄꯥꯏꯔꯝꯕ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯈꯪꯍꯧꯗꯅ ꯈꯪꯊꯥ ꯊꯥꯗꯣꯛꯏ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯒꯤ ꯃꯁꯥ ꯑꯗꯣ ꯅꯣꯝ ꯅꯣꯝꯗꯨꯅ ꯍꯧꯒꯠꯅꯕ ꯍꯧꯗꯣꯛꯂꯤ꯫ ꯁꯥꯒꯩ ꯉꯥꯟꯕꯤ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗ ꯃꯤꯠꯅ ꯑꯅꯤꯗ ꯄꯤꯔꯥꯡ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯇꯨꯃꯤꯟꯅ ꯃꯄꯥꯕꯨꯡꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯩ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡ ꯑꯗꯣ ꯇꯧꯔꯤꯕ ꯑꯣꯏꯔꯤꯕ ꯃꯃꯥ ꯃꯆꯥꯒꯤ ꯐꯤꯕꯝ ꯑꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯍꯟ ꯑꯃꯅ ꯂꯩꯃꯍꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯗꯨꯒ ꯑꯍꯟ ꯑꯃꯅ ꯑꯃꯨꯛ ꯁꯥꯒꯩ ꯉꯥꯟꯕꯤꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯃꯍꯥꯛꯁꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯤ ꯃꯊꯪ ꯃꯊꯪ ꯂꯥꯛꯇꯨꯅ ꯑꯋꯥꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯁꯅꯥꯖꯥꯎꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯄꯥꯟ ꯂꯥꯡꯗ ꯊꯥꯡꯗꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯥꯡꯗꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯖꯥꯎꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯄꯥꯟꯗ ꯊꯥꯡꯗꯣꯛꯂꯒ ꯍꯦꯛ ꯊꯝꯕꯒ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡ ꯑꯗꯣ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯑꯔꯥꯞꯄꯗ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯀꯔꯤ ꯊꯣꯛꯑꯒꯗꯕ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯅꯥꯖꯥꯎꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯂꯩꯃꯍꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤꯁꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ ꯑꯃꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯃꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯂꯩꯃꯍꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯀꯞꯅ ꯀꯞꯅ ꯃꯄꯥꯒꯤ ꯍꯛꯆꯥꯡꯗ ꯇꯥꯟ ꯊꯥꯗꯗꯨꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯞꯇꯕ ꯀꯅꯥꯁꯨ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯞꯅ ꯂꯥꯎꯅꯔꯤꯉꯩ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯄꯥꯏꯗꯨꯅ ꯀꯞꯂꯤꯕ ꯃꯄꯥꯕꯨꯡꯒꯤ ꯃꯈꯣꯡ ꯈꯣꯡꯗꯣꯟ ꯑꯗꯣ ꯐ꯭ꯔꯪ ꯂꯥꯎꯅ ꯂꯦꯡꯂꯛꯄꯒꯨꯝ ꯐꯥꯎꯈꯤ꯫
Maruda sagai nganpi khangboy kariboi phuk hawatlaga magi mamage manakta sangsinbada mapabunggi makhongda loksindura tuge tawki maruda mamana kaidorage hangi adubu sagai nganbina kaisu tawti haiduna khumki mahangna mamada hairam labati magi thawai mi kausillamgadabani adubu mana haidokkhidabana magi thawai ado kausin hokidi maruda sagai nganbina mapabungda amuk jengba matamdadi mapabunggi haksang ado lengbugum tawki adubu man uriba ado mahak matomtana ubani kananasu ubanati masidagi makhoi mapangi thoram loraduna asiba masa ado mangda pukhinabagi matam yorakle maram masina asiba haksang ado manglomda purakli matungda leimahal amati sagai nganbi kaptuna inari haujikti mi poloi phammanga do yorakle masidagi ku ado mangda paiduna thamliba singmathak aduda thangkatkhri masidagi haunabi matung ina mai koiraba matung mai thaduna poloiba haurakle mai adusu mai chak phana ngarang chakli asiba masa ado haujikti mathak thangba sadong unsa sinado maina tumna chakri haujikti saru khaktamang ngairakle lemhal amadi sagai nganbisu leikaigi mache manim singna iruja maitha jahallaga yumlomda pukhri hojik lehoriba haibapu amaiba amaga mithin chei pairiba nupa amaga humai paiba nupa aduga nakanda ahal aniyo hunga khara mukhoi khara khaktamak ngairi mai ado asum chaklakpana asiba ado tumgodaba khajitaba ngaraklaba matam masida karomdagino khangdana nupi amagi khojal lamana thamoi sokna teng tharai aibu amukta kandiyo kana leibige nupi adugi kappal lawba teng thana woibagi khonjalna pungan ngalamba atiam haksu tapna amuba lechin kayana kupsil lagli asumna numit kharani haukhri madugi matung lekai gi ahal lama sirami ahal ado nungthilgi matamda siba oibana asibagi laison tinsun tawbada loibagi matamdo sandiya ya changlakpa matamda tarami asiba masa adusu poloi nabagi mangtana porakli asiba do mangda pairiba sing adugi mathakta thangkatuna mai thaba horaklami somda sagai nganbi do yumda matomta leiba matamni matam aduda mi mai thabagi manamado sagai nganbigi naton sumang aduda yeirari manam madu hek nambaga sagai nganbi masa ado karino ama tarakli masa adu ihei hainingdaba ama phawri mahangna masa ado inung nungaite haiduna phamungda changlaklega hek hipthabaga mabu mi amana pairaga phamung adudagi singkhatpagum tori mi kharana masa ado singduna induna pubagum maikai khangdana makhong ado thangi asum lakbana sagai nganbi makoigi yumarudagi thorakli konthongwa ma ado hek lanbaga masa ado adumok wakhal takidri asumna mahagna asum lakpana mi poloi pham mangmapa ado yorakli mahagna yorokpa matamdadi mi poloi ba do tangkhai yoksillamli mafam aduga sagai nganbina lepliba mafam adugadi thoina lapnadri mi poloi pham madudagi khara sathoklaga apikpa mongchong masa ma lei madugi marum aduda sagai nganbido leptuna lei adumna mahakna leplaga sakliba mai aduda jinglakpa matamda manung aduda sakliba saru ngaktamak ngairaba asiba hakchang palang ado khanghodana longna hogalaktuna mathak aduda phamduna lei tarokliba mathau aduda polroibi yauriba ahan na punamak kharai khangdana kaiduna sinakhi maduda maiba hanamana ngaikho nakoi punamak ibungo romesh mithin chei adu paikhalu aikhoina ngasai asiba masa sida sing phajana nalamroi aduna makok asida hana thilu aduga mathawa asida sabchana amuk thilu asumna amaiba aduna hairakpagi matung inna romesh na mithin chei ado makutna paikhatli aduga maithakta phamduna leiriba asiba haksang atugi makokta thinki adubu saru ngakta ngairaklaba oibana sai aduna thinbada makok ado tattuna manungda tasinkhri masidagi amuk romesh na mathabak adu sapsana thinge hek tawbaga sai ado asiba makut aduna kanthori
aduga yamna kiba khonjal da khakna nugli taroliba matau aduda amaiba ahal ado ngakpana kham thengkhri humai pairiba samjai su matau adu ubata kharai khangdana humai ado hundoklamlaga senkhri maruda amaiba aduna haidi kari matau nu rei ngasi gi toriba sibo mamangda amukta asigumba tawba thingiraktri asi harga makhutta ising khara pairaga lewa khara solaga mainung aduta saisili adumne hek tawbaga asomda leiriba ngasaidagi tumina leptuna leiriba sagai nganbi ado maching maswan nai i makut ado brek brek thilai mahangna adumna makut ado brek brek hek thilakpaga asiba haksang ado maithaktagi sungtharakpagum makhada ontharakli matau adu ubata amaiba aduna mayam jengduna leiranu thawai hingnaba senaro haiduna amaiba adusu maikai salai khangdana senkhri maduda nildirina sagai nganbina lepna leiriba mafam aduta hek chensilure maduda sagai nganbina lepna leiramba adu ubada nildirado masa ado tu sungkhiba khanghaudi adubu nildirina khali mama thiba thorakpada thokliba thokdoksing asi ubada mahaksu yengba changlakpa oiramgani haina khalami asi khanduna nildirna sagai nganbibu makut khudang ado paiduna chelakhi maduda sagai nganbina makut ado thadu u haibaki batagum makut ado mukli maduda nildirna ibema nang lehubu yaroi nangi mamado sodina lakani ye ayumdo wena phajana ngairasi mafam masida nangna mama ngaibadane nang khudong chararoi masi haiduna sagai nganbibu yum tamna thinbirami asomna yum jarokpada sagai nganbigi mamana mahakpu thiduna leirami maduda nildirna sagai nganbigi mamada sinaramlaga mahak chatkhri maduda leimahalna sagai nganbida kadaida kaidoba chatluribano haina hangki adubu sagai nganbina karisu khumlamda imungda changduna phamungda tumki maduda mamana matungda prap prap ineraklaga machabu hawdokli maduda sagai nganbido mikap thorakli mahakna mikap hek thorakpaga mamana kadaida chatluge haibane haina hangi maduda sagai nganbina ingak ngakna mama ai kaisu chatiye phamungsida tumli sidi asomna khumlakhi maduda leima haldo pungak ngakhi adubu wa makha takhidre asomdana lekai gi mi khara homladuna mang aduda oiriba phibam mado yengba laknakhi adubu yamna ngakribadi asiba masa ngasai makha da tahobodo mainungdo oina leiram lei madu ubada poloi bi yaukhiba miya mado pungak ngakhrei aduga yamna su kirami adubu lakliba miyoi sing adudi asibana mai chapal loramdaida hawal laklaga kumthara i haibase kanana su thajakhiri tasengbadi sagai nganbina yumda halakpadagi asiba adusu maiko maduda sangkhiduna manung aduda leikhibani masidagi mayam sangduna asiba do mapung phana poloiduna mathau mangam pangthokhi asumna numit adu mahokri mathangki numitni sagai nganbidu ngarang thokiba angakpa ki bagi masak oiraba thodok ado punamak kaukri amata ningsingdri makhoigi lekai khul ado ngarang thokiba thodok adugi wari tamak ngangnarami pawado leima halsu tari maruda masinda murum murum solaga thonga lomdagi prap prap changi asomna changlakpada masanupina mangol machi amada tuminna thasinduna phamlaga leiramba adu ubada machinda nganglamba sing ado chap lepi aduga masanupigi manaktamna sangsilai aduga hairi imagi bema ichabu kedoroge kayo nangna handak barak tarokliba mawong asibo maruda sagai ngabina tapna khumlai ima ai kedoroge ai kashu tawdi mapasida sum phamlambani kaigino imana adu yamna pakhli dubo tasengbadi mahak ngarang thokiba thodok singada loinamak kawkhrabani asumna matamdu hawkhrei numit adagi numidangi matamni mama masadu numidangi sak toklaba matung thabak inkhang loisilduna mama masani do phungada mai hauduna wari watai ngahak sanaduna phamli aduga tumba changna khrei matamdu ahing isik hullaba ahing nungyai gi matamni lei mahaltu
mamang ama manglai mahana tumba haukalakpada masanupi sagai nganbi ado manakta leiramdri masanupi aduna leiramdaba aduda leimahal phuk haugalai aduga phamungdagi sat kumtharaktuna imung sinba thungna masanupi abu kauduna koithi thirami adubu phangba kaubudi leiramdi imungda thiba phanglaktraba aduda leimahaldo mapalomda amuk thiba thori makoigi yum adugi akoibada uwana marang kaina hawi yum adugi makha thangba yenakha adomda sana khongnak amasu hauri mafam aduda saroi ngaroi timu phataba laimu phataba kayagi sanaphamsu oiribani khongnang asidagi makha khara oirapna lafu pambi kaya amasu wareng sana haurami lafu makhong aduda ahing noyagi matamda lai phadibi matei manau ani khaksu thoktuna hek sanajai somda leimahanna makutta lalten ama paiduna makha thangba yanakha domda masa nupibu thiba thorai asomna mahana yanakha ado jorokpada masa ado khara khoktak sai ihei hainaramdi adu warabasu makutta lalten ama paiduna khongnang adugi makhongromda asum changsilli mafam ado jorokpa matam aduda मीन चेंबगी मखोल लमदी तेंथा नावोइबगी खोंजल कयामा ताबा हुरखी खोंनांग अदुगी नाकंदा हौरिबा लेंदौ चबुल अदो मसा मतोंता फर फर हाइरखी मदुदा लेमहलना लेंदौ हौरिबा दोमदा सट लाउना यिंगसिल्ली अदुबु कनासु लेरमदी मदुदा लेमहलना मखोंग अदो लेंदौ हौरिबा दोमदा तपना तपना संगसिल्लई असमना महाना लेंदौ मरक अदुदा संगसिल्लुबददी करीमत लेरमदी तंजा अदुदा लेमहलगी मतुंगदा कनागुंबा अमना चेनखिबगी साहुम अमा फंखी मरुदा महाना तुंगलोमदा फट लाउना यिंगथुई अदुबु कनासु लेरमदी मरुदा महाना कोयिंग यिंगदुना लेपतुना लई तंजा अदुदा नाकंदा हौरिबा लफुसिंग अदो कनागुंबना थुदेकबगी मखोल तरई मखोल अदु ताबदा लेमहलना हाइरई कनानो अदुदा लफु थुदी इबदो असी हाइदुना लपु हौरिबा अदोमदा प्रप प्रप संगसिल्ली अदुबु महाना संगसिनबददी करिसु तोरमद्री तंजा अदुदा नुपी अमना खाना नोलई अदुगा अंगांग कया नोक्तुना सानबगी मखोलसु तरई लेमहलना तौरिबा थोंगसिंग अदो करिसु थौसादना इमुंगदा संगी हेक तौबगा मनाक्ता हौरिबा खोंनाक अदुगी मसामा फ्रे फ्रे लाउना हाइरकबगी मखोल अमा तरई अदुगा नुपी अमन नोपगे खोजल अमसु तरकले मरुदा लेमहलना खोंनांग मथक अदुदा यिंखलुबा मतमददी मसा नुपी सगै nganbido खोंनांग मसा अमदा फमलगा यांथादुना नोक्तुना लेरमली मंगकता फी अमना यासिल्ली अदुगा जोंथनबगी मवोंगदा तौदुना लेरममी मदु उबदा लेमहलना यामना पाखना इमागी बेमा कलिनोय जाना तोरिबदुबो फतेसे अमुक्ता कुमथराओ मसी हारगा मसाबु कौथरमी अदुबु सागै nganbidi maman hariba wado karimat taramdi masidagi usa adudagi sagai nganbido phan launa makhara chongthari maruda leimahaldo mikap khangthop thori mahana mikap thorokpadasu awoiba maki mage masanupi sagai nganbido leiramdri maduda leimahaldu masa ado swai lawi मसानुपीना लेरमदबा अदुददी खुदक अदुदा लेमहलदो लातेन अमा पाइरगा मपानदा परप परप थोलई ममंगदा थोखिबा अदुमक ताइबंगदसु थोकलगदरा खांदुना महाक मिपाइबना लोरी मसिदगी महाक मखोइगी मखा थंगबा यनाखा अदोमदा परप परप लालगा मखोइगी मखा थंगबा यनाखादा हौरिबा खोंनाक अचौबा अदुगी मनाकता संगसिनदुना खोंनाक अदुगी मथकता यिंखली अदुबु मसानुपीदी लेरमदी मफम अदुदा कोइनै लेदुना जिंगलकपदा खोंनांग अदुगी नाकंदा हौरिबा लफु पांबी सिंगदा फेरे फेरे लाउना नोमलई अदुगा मसम्मना इफा फारबी नुपी अमा मकुता लाइडी अनि खक पारगा फन लाउना सोंथरई मदु उबदा लेमल हदो खंगदुना लाउखी लेमहनगी हौरबो खंजिल अदुना अहिंगी अचिकपा अदुबु थुगाइरमी अदुबु महाना लाउरिबदो युम लन्न तानाबना कनासु ताखिदे खुदक अदुदा लेमहल वखल अमा खंगलाक ताई मसम्मना इफा फारिबी नुपी असि अतै कनासु नति मसा नुपी सगै nganbini हाइबा खंगलकले अदुबु नुपी अदुदी मग अदो क्रेक क्रेक लेदुना
ꯂꯩꯃꯍꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨꯗ ꯂꯩꯃꯍꯟꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯀꯤꯔꯤꯕ ꯃꯍꯨ ꯃꯌꯥꯏ ꯀꯜꯂꯕ ꯖꯟꯇ꯭ꯔ ꯑꯗꯣ ꯊꯥꯗꯠꯂꯒ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯖꯟꯇ꯭ꯔ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯀꯤꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯗꯥꯡ ꯑꯗꯨꯗ ꯖꯟꯇ꯭ꯔ ꯑꯗꯣ ꯀꯤꯁꯟꯈꯤ ꯃꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤ ꯑꯗꯣ ꯅꯨꯄꯥꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯁꯤ ꯍꯥꯏꯔꯒ ꯅꯥꯟꯊꯣꯛꯅꯕ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯉꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯥꯐꯨꯅ ꯀꯝꯃꯟꯈꯤꯕꯅ ꯂꯩꯃꯍꯜꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯂꯝꯗꯦ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯂꯩꯃꯍꯜꯕꯨ ꯈꯪꯏꯟ ꯏꯟꯊꯣꯔꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯏꯟꯊꯣꯛꯂꯝꯂꯒ ꯂꯩꯃꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤ ꯑꯗꯣ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯇꯥꯗꯅ ꯑꯗꯨꯃꯛ ꯇꯨꯊꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯦꯛ ꯇꯨꯊꯈꯤꯕꯒ ꯂꯩꯃꯍꯜꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤꯕꯨ ꯀꯣꯟꯈꯠꯂꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯊꯥꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯉꯁꯥꯏ ꯃꯥꯅ ꯄꯥꯏꯔꯝꯕ ꯂꯥꯏꯗꯤ ꯑꯅꯤ ꯑꯗꯣ ꯄꯥꯏꯔꯝꯗ꯭ꯔꯤ ꯂꯩꯃꯍꯜ ꯑꯉꯛꯄꯗꯤ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯁꯥꯒꯩ ꯉꯥꯟꯕꯤꯗꯨ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤ ꯂꯥꯏ ꯐꯠꯇꯕ ꯎꯅꯔꯨꯕꯒꯤ ꯑꯗꯨꯃꯛ ꯑꯁꯤꯕꯒꯨꯝ ꯇꯨꯝꯈ꯭ꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯕꯗ ꯂꯩꯃꯍꯜꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯂꯝꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯣ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯩꯃꯍꯜꯅ ꯃꯆꯥ ꯁꯥꯒꯩ ꯉꯥꯟꯕꯤꯗ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯆꯥꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯏꯃꯥ ꯏꯁꯥꯗꯤ ꯏꯊꯤꯟ ꯊꯤꯟꯗꯣꯛꯑꯦ ꯏꯍꯩ ꯍꯩꯅꯤꯡꯗꯤꯌꯦ ꯑꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯆꯥꯁꯤꯗꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯍꯜꯗꯣ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯏꯌꯣꯡꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩ ꯂꯪꯆꯥꯛ ꯆꯥꯛꯄ ꯂꯣꯏꯔꯗꯨꯅ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯂꯪꯆꯥꯛ ꯑꯗꯣ ꯃꯃꯥꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯂꯪꯆꯥꯛꯁꯤꯗ ꯂꯩꯔꯦ ꯌꯥꯔꯗ꯭ꯔꯥ ꯀꯗꯥꯏ ꯌꯥꯔꯅꯤ ꯃꯁꯤꯅ ꯀꯣꯟꯅꯔꯅꯤꯗ ꯑꯗꯣ ꯏꯃꯥ ꯑꯩ ꯏꯁꯥꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯏꯁꯥꯁꯦ ꯏꯆꯣꯛ ꯆꯣꯛꯊꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯂꯨꯈꯤꯒꯦ ꯍꯣꯏ ꯇꯨꯝꯖꯔꯨꯔꯣ ꯍꯥꯏ ꯑꯗꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯇꯨꯝꯂꯨꯅꯨꯀꯣ ꯅꯁꯥꯗꯣ ꯑꯃꯨꯛ ꯅꯥꯔꯛꯀꯅꯤ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ ꯂꯩꯃꯍꯜꯁꯨ ꯃꯥꯡꯒꯣꯜꯗ ꯑꯗꯨꯃꯛ ꯐꯤ ꯁꯥꯗꯨꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗ ꯁꯥꯒꯩ ꯉꯥꯟꯕꯤ ꯃꯁꯥ ꯑꯗꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯂꯥꯏ ꯐꯠꯇꯕꯅ ꯆꯦꯜꯂꯨꯕꯗꯒꯤ ꯋꯥꯔꯨꯕꯒ ꯀꯔꯤꯒ ꯀꯣꯛꯀ ꯃꯣꯟꯒ ꯍꯦꯛ ꯇꯥꯏꯅꯕꯒ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯃꯪ ꯑꯃ ꯃꯪꯂꯝꯃꯤ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯃꯈꯣꯡ ꯁꯣꯝꯂꯤ ꯃꯗꯨꯗ ꯃꯔꯣꯏ ꯃꯔꯛ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯗꯣ ꯊꯦꯡꯅꯈꯤ ꯈꯣꯡꯅꯥꯡ ꯑꯗꯣ ꯐꯅ ꯌꯥꯝꯅ ꯋꯥꯡꯂꯕꯅꯤ ꯃꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯩꯈꯣꯏ ꯃꯁꯤꯕꯨ ꯉꯍꯥꯟꯈꯩ ꯎꯗꯕ ꯖꯥꯠꯂꯅꯤ ꯃꯁꯤ ꯃꯔꯥꯒ ꯄꯨꯟꯅ ꯐꯨꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯡꯅꯥꯡ ꯑꯗꯣ ꯐꯨꯛꯅꯅꯕ ꯃꯈꯣꯡ ꯑꯗꯣ ꯇꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯔꯥ ꯑꯗꯣ ꯌꯥꯝꯅ ꯂꯨꯅ ꯂꯩꯅꯨꯡꯗ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯃꯔꯥꯁꯤꯡ ꯑꯗꯨ ꯌꯧꯅꯅꯕ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯨꯅ ꯇꯧꯊꯔꯝꯃꯤ ꯑꯗꯨꯕꯨ ꯐꯨꯛꯄꯒꯤ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯍꯟꯕ ꯂꯩꯇꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯣꯔꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯨꯅ ꯇꯧꯊꯔꯝꯃꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯊꯔꯛꯄꯗ ꯊꯥꯡ ꯃꯇꯣꯟ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯊꯥꯡ ꯑꯗꯣ ꯅꯨꯡꯗ ꯊꯤꯜꯂꯕꯣꯏ ꯈꯟꯗꯨꯅ ꯈꯔ ꯑꯃꯨꯛ ꯆꯠꯊꯣꯛꯇꯨꯅ ꯃꯐꯝ ꯍꯣꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯐꯨ ꯑꯃꯗ ꯊꯥꯡ ꯑꯗꯨꯅ ꯃꯅꯨꯡ ꯐꯥꯎꯅ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯁꯥꯒꯩ ꯉꯥꯟꯕꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯈꯣꯠꯇꯨꯅ ꯌꯦꯡꯉꯤ ꯃꯗꯨꯗ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯉꯃꯝ ꯐꯤꯅ ꯅꯤꯡꯊꯤꯅ ꯐꯖꯅ ꯌꯣꯝꯂꯕ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯩ ꯏꯛꯇ꯭ꯔꯤꯕ ꯆꯐꯨ ꯑꯍꯤꯡꯕ ꯑꯃ ꯑꯣꯏꯔꯝꯂꯤ ꯃꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯆꯐꯨ ꯑꯗꯨꯗ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯣ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯂꯥ ꯃꯔꯣꯟ 8ꯅ ꯃꯈꯨꯝ ꯀꯨꯞꯇꯨꯅ ꯄꯌꯥ ꯄꯔꯩ 8ꯅ ꯀꯤꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯄꯌꯥ ꯑꯗꯣ ꯂꯩꯊꯣꯛꯂꯒ ꯂꯥ ꯑꯗꯣ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯁꯥꯐꯨ ꯑꯃꯅ ꯃꯁꯥꯗ ꯈꯪꯍꯨꯝ ꯍꯨꯝꯖꯤꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯍꯥꯏꯊꯔꯛꯂꯤ
ꯁꯣꯝꯗꯅ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯆꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯏ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯁꯥ ꯑꯗꯣ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯂꯤ ꯃꯗꯨꯗ ꯃꯃꯥꯅ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯃꯃꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯏ ꯃꯗꯨꯗ ꯂꯩꯃꯍꯜꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ 이비엠아 이चाबु कꯩदौरगे से इमादा हायुसे इचा कꯩदौरगे असमना ममाना हंगबदा सागै nganbina हिगना कप्तुना ममादा मागी ममंगदा उखिबसिंग अदो तमखि सागै nganbigi wadu tabada mama leimahaldo masagi khanbada mipaijarami numit adugi numitangdi leimahalna khojo leikham thaduna timu phataba laimu phataba tanthuklami adumna tawbunara karino imung ado ahing dumati karisu tawdana adumak haukhre mathangi numit ki ayukni leimahaldu aphawba amaiba khuitheki manakta wa tanaba lakrami thongalomda nupi amana changlakpado amaiba khuithekna magi laisangdagi urami leimahaldu amaiba khuitheki sumangda leptuna mamai ado amaiba khuitheki yumda wansinduna yumsipu kana leibage हाइदुना कौरमी अदुमना leimahalna कौबादुदा nakanda leiriba laisangarudagi amaiba khuthekto thulaktuna ibema kana hangba leimahal khonjal adu tabada mamai ado laisillai aduga hairi mama yumsibu oja maiba khuithek hoigi yum oibirabra maduda amaiba khuithekto nokphet tawna khumlai mani bema amaiba khuthek haidibadu ai sani kari tanasi hai baby ma se kakalu mangol sida kakatuna phamlamu hoi oja maiba ai oja bu hana sakhangja hautre ai khoiramjari yare da kakalu amaiba khuthek khullekai adugi maming chatpa aphawba amaiba ama oibani mayamgi thogai tawriba amaiba ama oibana mangolda phida dumak thaduna thamlibani asumna leimahaldu mangolda phamdun lei maruda amaiba khuithekto magi thabaktu loraduna mangolda karaktuna magi phampham oriba mangolgi phamel aluda phamtharai asumna amaiba khuithekna phamthabaga sor tapna sang hodoklaga ibema kari tara seba maruda leimahalna ochamaiba aigi janupi amakhak lejei masi handak marakse kainoma itau tawi adubu ai karisu khalludabani adu ngarang handi mawong ama tore oja asi hairaga nahan nungdang thokiba thawdo amadi ngarang nungthil thokiba mangal ki wari singado mayek sengna amata sithadana amaiba khwithik ta liramni wari singadu tabada amaiba khwithik ngahaktang tumin lei adu tapna hairi ibema nangi sidi araiba amadi oradawri hai ai amukta yenge ko masi hairamaga amaiba khuthik ado tapna mamit usenkhre aduga makhut ado khutum singduna kanna paisali aduga machiman mayada thangjingduna lairon khara tapna soli aduga makhut ado khubak tin thoklaga mamai mamita nan thaijai aduga sor sangna hondoklaga mikup khara mamit ado isinduna tuminna adu phamdun lei amaiba khuithekna tawriba matau aduda manakta phamdun leiribi leimahaldo kari hairakadoriba jano khanbada masa ado khangningbana pakhatpaga amaiba khuithekta tuminna jengduna lei mikup kharagi tungda amaiba khuithekto mamit tapna pangthorai aduga leimahalda jenglaga aibema nangi yumgi akoiba sidi timu phataba ngaimu phataba kayamati phongle ne hai ha kari haibo ojamaiba kari no harisibo ojamaiba karamna aigi yumgi akoiba dama khonyan leiriba mina posem tarok libra natraga ai khoina aranba kari tarubagino oja maduda amaiba khuithekna tapna ibema masi migi posem leiwa hikap kapti natte hanadagi leiraklaba ngaktani adubu nakhoina khangdabanani masi kanagumba mana sanaramlaga loisanbiramdraba saroi ngaroi timu laimu ngaktani ni bema nakhoi ki
हिंखोल नुंग असै मखोइगी सानफम ओइदुना लैरमलिबनी अदुगा नखोइगी युमगी अकोइबदना मखोइगी यारेखफम मथि फोंफमनि नेबेमा हंदक मखोइसिंग असिना मथि फोंलक्लिबा असि नखोइगी युमगी लाइनिंगथौ सनामहि असि मपालांगदा असाव परै नदुना थोखरे महाना थोखिबदा इमा लेमरेन मराक्सु यावख्रेन हे अदुगा मरक्सिदा यामना ngakpa mana nahaki nachanupi adugi thawai berel adusu mapalang thoktuna maning tamline maramaduna nakhoigi yumgi akoibada leiriba phaltraba thawai sing aduna nachanupi gi thawai aduda makhoigi kaidongpham oirari haujik nakhoigi imung asei awa phamda taw haiba leirine nakhoigi imungi oina asi thong asei hangduna leiri bema wahai sing asi tabada leimahal yamna mi pairami amati machanupi gi thawaina mapanda thokle tabada mamittagi mapi takhiba khanghauti maruda leimahalna amaiba aduda oja maiba ichanupi gi thawaisi kanbangam lerodra aduga kanana ikhoigi yumgi akoibasida lai sanaramlibano aduga karamna ichanupi gi thawaina mapanda thokribano oja amaiba khwithektu sor sauna hondok laduna hairi ha ibema wari singa se yamna sangkre hayeng do aigi asida amuk lakho aduga wari singdo phajana lirage ngasidi nang waja se ai aruba lai khurumba ma lay aduna saktaba yaroi dori aduna hayeng do amuka lakho ko amaiba khwithek asi ahan su yamna wari mamangaida leimahalgi makuboka luna tinaramba marupni ahal matamda tinaramba oirabasu ahan amana laikhidaba matungdagidi kauna ngangnaramba kaya ado tapna mari ado lapthoknakhi ngasi leimahalna wari sing ado lirakpada amati ngasai amaiba khwithekna mamet uisinduna yingba matamda lakliban leimahal ase kanano kanagi imungi mino haiba se khangkhrabani amaiba khwithekna amuk makha tana asumna hai ibema hayeng nangna lakpa matamda nakhoigi yumlai wariba haning thosana mahi mahaki charai phi kharadang pairu matam kharadi nachanupi asei phajinduna thamlasi lai khairingai ko lai khairingai manung asida karisu ayet apan khudong thiba laktanaba aduga idau mangonda kachanaba hairang leirang kharaga pairu ko nachanupi adusu yaragadi nangna hayeng lakpada amukta poru hoi ojamaiba pulam sing adusu hayeng sodina pujaraklage ichanupi su lakhanjage oja adodi ojamaiba ngasigidi ai amu hanjakhrage hoi bema ngasidi yaunaba toro ngaikho nang ngahakta leiramuko asi hairaga amaiba khwithekna imungdagi खुजाइदा इसिंग असेंग खरा हापलगा पुथोरई अदुगा leimahalda ibema masigi ising asi puko aduga nangi yum hek jawbaga yumgi makha thangba yena khadagi hauraga ne yumgi akoibado asi koine sing asei saiduna ne laklaga nang ne sing saiba haukiba makha thangba suthek adu phawba saigadabani ko ngai ko aduga loisebla matamdasu namayadu makha pawna wongadabani asi haiduna amaiba khwithekna ising ado saithokpagi mawong taklamni maduda leimahalna adudi ojamaiba ai amu hananaba tawjaragi asi haiduna leimahaldu phamlambadagi hawgalai amaiba khwitheksu hoi haiduna leihori asumna wari sanaraba matung leimahalsu mayum lomda hankhre amaiba khwitheksu mangolda leplaga leihori somda leimahalsu machanupidu kari toronggadabano khanbada yum tamna prap lakli somtana ngarang laikhidraba ahal adugi yumdana ngarang mangda thokiba thodok adugi maramda wari sanaduna makhoi ahal khara pulli leirakki lekai aduda leiba maunaha humsu asiba hangba laklami maruda maunaha amana ise ngarangki potloiba adudi mawong amani hairine aduda amana mo huini naw aisu adumna taine
ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯉꯔꯥꯡ ꯄꯣꯠꯂꯣꯏꯕꯗꯣ ꯌꯥꯎꯕ ꯆꯠꯂꯨꯌꯦ ngasi phawba wari sanaba yahodri kainoma tawwe lehoriye asumna ngangna makhoi mauna ha ahum do ngarang laikhidraba adugi yumdu thongal da changlai aduga leiramliba mayam aduga wari watai kaya sanari asumna ngarang gi thodok ado laikai adugi mi singna khangna daba kanasu yaukhidrei aduga mang manaki asongba mongsong amada sagai nganbina leptuna lairamba dusu limpu ngangna raklei somdana lai mahaldu macha nupidu kari toronggadabano khanduna pakhat lakli milu dasu pirang leptri asomdana sagai nganbidu kamdauri masa ado ningjing mangjing toroki aduga kanagumba amana insinbagum chakhumda prap changsin khiduna sori ado pairaga mamangi hingkhul adu tamna lakli aduga magi mamangda tawkhiba adugum hingkhul aduta thariba maroi singado makhong somba haurakle asumna makhong sombada mangda thokhiba aduga sap manana mana pariba sori aduna karigumba amata thinki maruda sagai ganbido akhaba minu amaga lunena makhut aduna leibak ado khoro khogairami maruda laron taret na yomlaba sapu ahingba do leiram lei sapu adu mahana taplauna paikhalli sapu adu ki nakan amati machin tumba sori aduna thingai badagi machet ama horaba sapu ado paiduna makhoi gi yumgi makha thangbada hauriba khongnang pambi adugi makhongna laklami aduga sapu ado paiduna khongnang adugi mathak lomda yenkhalai masigi matung leima halsu mayum jawduna imungda changi maruda lairam liba phibam adu ubada mahak punga ngakre aduga masa ado kibasu phauri yumgi lamyai aduda masa nupi sagai nganbido masam mana ipha phaduna taduna leibado ubada laimahal akiba pakhatpana pithankhre marakasida yamna ngagliba amana makhoigi yumgi makha thangbada hauriba khongnang pambi aduki mathak thangba usa ado lamjai aduda mana masa phanduna taduna leiramba sini laimahal thokliba thodok ado mangla taibangla haibado masa mathanta phawba khangjeraktri asumna ngaihak mangduna leiringai kadomda gino khangdana sau daba khonjel amana leimahalbu kori maruda leimahal khangprek khangi asumna tongdari ngai sagai nganbido magi kadagi thuraktuna mama leimahanbu koraklami mama macha ani do mikup kharati wa karisu ngargadana tumin yengladuna lei asumna ngahak leirambadagi leimahal do leimaida gyan manglaga haithakri maluda sagai nganbido yamna pakana mamagi manakta chensilli aduga leimaida tadun leiriba mamabu konkhatli aduga mamabu masa nom tuna ima sekedoroge hogalo asomna ngahak kauramlaga sagai nganbi hekna kaplakle ngahak kaplaba matungda sagai nganbi wakhallaba laktuna saksangda parap chensinki aduga ising khara puthoroklaga mamabu ising thaduna gyan laknaba honari ising tharba phawba leimahalda wakhal lakhidrei masida leimahandu uchin nachina ngahaki manungda wakhal khara lakle adubu mahana wakhal lakpadati maron mari khangdana murum soli maruda sagai nganbido tawpham khangdana kapsari masidage sagai nganbina them nawduna mamabu sauduna mamagi kada pusitlakle aduga phamungda hiptha halli matam aduda mama leimahandi mamit chegat uisinduna murum soli maruda sagai nganbido tawpham khangdana kaptuna asum phamli matamdo asum haujin khibina numidange matam wairakle matam madu phawba leimahaldo wakhal laktri maruda sagai nganbina mamana chananaba sak khara thonguna phagadra khanduna sakhum changduna sak thonganaba sem sari tasingna mahak tawpham khangdrabani asumna mahana sak thonganaba sem saringai makhoigi yumgi maningthong aduta kanagumba amana sagai nganbi asumna nasona kori
ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯥꯒꯩ ꯉꯥꯟꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯞꯄ ꯆꯦꯒꯞ ꯑꯗꯣ ꯂꯩꯃꯥꯏꯗ ꯈꯪꯊꯥ ꯊꯥꯗꯩ ꯑꯗꯨꯒ ꯀꯤꯅ ꯀꯅꯥꯅꯣ ꯑꯗꯨꯗ ꯑꯩ ꯀꯧꯔꯤꯕꯗꯨꯕꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯩꯅꯤ ꯑꯩꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯁꯥꯒꯩ ꯉꯥꯟꯕꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯂꯩꯃꯍꯜꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ ꯂꯥꯛꯑꯣ ꯏꯃꯥꯁꯦ ꯉꯁꯥꯏꯗꯒꯤ ꯃꯄꯥꯟꯗ ꯂꯩꯔꯛꯂꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨꯕꯣ ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯅꯦ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯃꯃꯥ ꯑꯣꯏꯔꯨꯕꯩ ꯈꯟꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯤꯡꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯅ ꯍꯦꯛ ꯄꯥꯏꯕꯒ ꯍꯥꯡꯈꯤꯅꯨ ꯍꯥꯏꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯃꯁꯥꯗ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯁꯥꯒꯩ ꯉꯥꯟꯕꯤꯗꯤ ꯑꯉꯥꯡꯒ ꯑꯣꯏꯕꯅ ꯁꯥꯍꯨꯝ ꯑꯗꯣ ꯃꯍꯥꯛꯇꯤ ꯈꯪꯖꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯒ ꯃꯄꯥꯟꯗ ꯁꯠ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯃꯁꯥꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯍꯨꯝꯖꯤꯜꯂꯛꯈꯤ ꯃꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯆꯥꯛꯁꯪ ꯑꯗꯨꯗ ꯂꯣꯡꯅ ꯍꯥꯏꯊꯔꯛꯂꯒ ꯇꯨꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯃꯅꯤꯡꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯂꯒ ꯑꯗꯨꯝ ꯂꯩꯔꯤ ꯏꯪꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤꯕ ꯃꯥꯂꯪꯕꯒꯤ ꯁꯥꯍꯨꯝ ꯑꯗꯨꯒ ꯀꯣꯟꯅꯅ ꯑꯃꯨꯕ ꯃꯩꯈꯨ ꯃꯄꯩ ꯑꯃ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯏ ꯅꯨꯡꯁꯤꯠꯀꯤ ꯏꯄꯣꯝꯅ ꯄꯣꯔꯛꯇꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯑꯃꯨꯕ ꯃꯩꯈꯨ ꯑꯗꯣ ꯆꯥꯛꯈꯨꯝꯒꯤ ꯁꯒꯥꯏ ꯃꯄꯥ ꯑꯗꯨꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗꯒꯤ ꯑꯃꯝꯕ ꯃꯔꯛꯇꯒꯤ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯕ ꯐꯤꯕꯝ ꯇꯥꯗ꯭ꯔꯕ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯇ꯭ꯔꯕ ꯏ ꯆꯦꯟꯗ꯭ꯔꯕ ꯑꯉꯥꯡ ꯑꯃ ꯏꯃꯨꯡ ꯑꯗꯨꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨ ꯇꯝꯅ ꯐꯟ ꯆꯣꯡꯁꯤꯜꯂꯛꯏ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯗꯣ ꯆꯥꯛꯁꯪ ꯃꯌꯥꯗ ꯍꯪꯉꯣꯏꯅ ꯐꯝꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨꯅ ꯂꯩꯃꯥꯏꯗ ꯅꯝꯂꯒ ꯃꯁꯥ ꯑꯗꯨ ꯍꯥꯏꯐꯦꯠ ꯄꯥꯛꯊꯔꯒ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯃꯤꯠ ꯑꯔꯥꯎꯕ ꯑꯅꯤ ꯑꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯁꯥꯏꯖꯤꯟ ꯃꯄꯥ ꯇꯝꯅ ꯐꯟ ꯆꯣꯡꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯥꯏꯖꯤꯟ ꯑꯗꯨꯗ ꯅꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯁꯥꯒꯩ ꯉꯥꯟꯕꯤ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯅꯤꯡꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯗꯅ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯃꯁꯥ ꯑꯗꯣ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤ ꯑꯗꯨꯝꯅ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯆꯪꯈꯤꯕ ꯑꯗꯣ ꯁꯥꯏꯖꯤꯟꯗ ꯅꯞꯇꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯣꯝꯗ ꯁꯥꯒꯩ ꯉꯥꯟꯕꯤꯁꯨ ꯉꯥꯎꯔꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯑꯍꯤꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯆꯥꯛꯁꯪꯒꯤ ꯁꯒꯥꯏꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯈꯤꯕ ꯑꯃꯨꯕ ꯑꯗꯣ ꯁꯥꯐꯣꯡꯂꯛꯂꯦ ꯑꯃꯨꯕ ꯑꯗꯣ ꯃꯩꯈꯨ ꯑꯣꯏ ꯃꯅꯤꯜꯂꯣꯏ ꯏꯃꯨꯡ ꯑꯗꯨꯒꯤ ꯀꯥꯁꯤꯡ ꯑꯗꯣ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯑꯗꯨꯒ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯑꯗꯨꯒ ꯌꯨꯝꯊꯛꯂꯣꯝꯗ ꯄꯥꯏꯈꯠꯇꯨꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯑꯃꯨꯕ ꯃꯤ ꯇꯪꯈꯥꯏ ꯀꯩꯁꯥꯜ ꯇꯪꯈꯥꯏ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯍꯧꯒꯠꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯥꯒꯩ ꯉꯥꯟꯕꯤꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕꯁꯤ ꯐꯥꯎꯕ ꯍꯧꯗꯣꯛꯄꯤꯔꯛꯇꯦꯕ ꯃꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯍꯥꯏꯐꯦꯠ ꯊꯣꯛꯂꯨꯔꯒ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯃꯍꯥꯛꯅ ꯉꯔꯥꯡ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯝꯗꯕ ꯃꯅꯤꯡꯊꯣꯡ ꯍꯥꯡꯂꯒ ꯂꯩꯔꯝꯕ ꯑꯗꯣ ꯃꯥꯗꯤ ꯃꯃꯥꯅ ꯑꯣꯏꯔꯨꯕꯩ ꯈꯟꯈꯤ ꯇꯁꯦꯡꯅ ꯃꯍꯥꯛꯇꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯅꯤꯡꯊꯣꯡꯗ ꯊꯣꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯕ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯀꯥꯗ ꯍꯥꯏꯐꯦꯠꯇꯅꯤ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯕ ꯑꯗꯣ ꯎꯔꯝꯃꯤ ꯃꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯃꯗꯨꯗ ꯃꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯣ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯂꯦ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯁꯥ ꯃꯇꯣꯝꯇ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒ ꯈꯔ ꯅꯛꯅꯅ ꯂꯩꯕ ꯌꯨꯝ ꯑꯃꯗꯒꯤ ꯃꯤ ꯀꯧꯕ ꯆꯦꯟꯈ꯭ꯔꯦ
ꯃꯈꯣꯏꯒꯤꯗꯤ ꯆꯤꯡꯌꯥꯒ ꯑꯣꯏꯕꯒ ꯌꯨꯝ ꯑꯃꯒ ꯌꯥꯝꯅ ꯂꯥꯞꯅꯩ꯫ ꯑꯁꯨꯝꯅ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟ ꯑꯗꯨꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯊꯋꯥꯏ ꯑꯃ ꯂꯩꯃꯥꯏꯗ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯔꯛꯏ ꯑꯗꯨꯒ ꯌꯦꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯩꯃꯍꯟꯒꯤ ꯃꯁꯥ ꯑꯗꯨꯗ ꯆꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯆꯣꯡꯁꯤꯟꯈꯤꯕꯒ ꯂꯩꯃꯍꯟ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯃꯨꯛ ꯉꯥꯡꯅ ꯈꯪꯄꯥꯡ ꯄꯥꯡꯉꯛꯏ꯫ ꯑꯁꯣꯝꯗꯅ ꯁꯥꯒꯩ ꯉꯥꯟꯕꯤꯗꯨ ꯌꯨꯝ ꯑꯃꯗ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯀꯧꯕꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ "ꯏꯕꯦꯝꯃ, ꯀꯔꯤ ꯂꯩꯔꯒꯦ? ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯁꯤꯗ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯛꯏꯕꯁꯤꯕꯣ? ꯅꯠꯇꯦ, ꯏꯃꯥꯅ ꯅꯪꯕꯨ ꯐꯨꯔꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯪꯕꯗ ꯁꯥꯒꯩ ꯉꯥꯟꯕꯤ ꯋꯥꯗꯤ ꯉꯥꯡꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯐꯨꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯟ ꯑꯗꯨꯅ "ꯍꯥꯏꯌꯨꯅꯦ, ꯀꯔꯤ ꯇꯧꯔꯕꯒꯦ ꯁꯦ ꯅꯄꯟꯗ ꯍꯥꯏꯌꯨꯅꯦ?" ꯑꯁꯨꯝꯅ ꯑꯍꯟ ꯑꯗꯨꯅ ꯍꯪꯕꯗ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯤꯛꯅ ꯀꯞꯂꯒ "ꯏꯄꯟ, ꯉꯔꯥꯡꯗꯒꯤ ꯏꯃꯥꯗꯣ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ" ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯍꯟ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯍꯟ ꯑꯗꯣ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯍꯟ ꯑꯗꯨꯅ ꯁꯥꯒꯩ ꯉꯥꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯒ "ꯏꯕꯦꯝꯃ, ꯆꯠꯅꯕ ꯇꯧꯁꯤ, ꯂꯥꯛꯑꯣ." ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟ ꯑꯗꯨꯒ ꯁꯥꯒꯩ ꯉꯥꯟꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯃꯍꯜꯗꯨ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯈꯥ ꯊꯪꯕ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯒꯒꯤ ꯃꯔꯛꯇ ꯂꯩꯃꯍꯜꯗꯣ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯐꯠꯇ꯭ꯔꯕꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯇꯝꯂꯩꯃ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯎꯈ꯭ꯔꯦ꯫ ꯃꯗꯨꯗ ꯇꯝꯂꯩꯃꯅ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃꯍꯜꯁꯨ ꯖꯒꯣꯏ ꯈꯨꯊꯦꯛ ꯉꯥꯏꯍꯥꯛ ꯇꯝꯂꯝꯂꯒ ꯃꯅꯤꯡꯊꯣꯡ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯒ ꯑꯍꯟ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯆꯪꯏ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯂꯩꯃꯍꯜꯗꯣ ꯐꯃꯨꯡꯗ ꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯒ ꯑꯍꯟ ꯑꯗꯨꯒꯅ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯂꯩꯃꯍꯜꯅ ꯍꯥꯏꯔꯛꯏ, "ꯇꯥꯗꯥ, ꯅꯨꯡꯊꯤꯜꯁꯤꯗ ꯀꯔꯤ ꯊꯕꯛ ꯂꯩꯕꯒꯦ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ?" ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯍꯟ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯕꯦꯝꯃ, ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯉꯔꯥꯡꯁꯤ ꯀꯔꯤꯅꯣ ꯈꯔ ꯊꯣꯛꯏ ꯍꯥꯏꯕꯗꯨꯗ ꯆꯨꯝꯅ ꯁꯨꯝ ꯍꯪꯕ ꯂꯥꯛꯄꯅꯤ꯫ ꯑꯣ, ꯐꯔꯦ ꯅꯈꯣꯏꯅꯕꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟ ꯑꯗꯣ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯊꯣꯛꯈꯤ꯫ ꯑꯍꯟ ꯑꯗꯨꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯩꯃꯍꯜ ꯃꯃꯤꯠ ꯑꯗꯣ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯝꯂꯒ ꯃꯁꯥ ꯑꯗꯣ ꯐꯗ꯭ꯔꯥꯛ ꯇꯥꯅ ꯃꯍꯥꯛꯅ ꯐꯝ ꯂꯣꯏꯁꯤꯜꯂꯝꯕ ꯐꯃꯨꯡ ꯑꯗꯨꯗ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯟꯅ ꯀꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯃꯟꯗꯕ ꯑꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯃꯃꯥ ꯂꯩꯃꯍꯟꯕꯨ ꯅꯤꯡꯊꯤꯖꯅ ꯍꯤꯞꯍꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯆꯥꯛꯁꯪꯗ ꯆꯦꯟꯁꯤꯟꯗꯨꯅ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯔꯒ ꯏꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯂꯩꯃꯍꯟꯒꯤ ꯃꯀꯣꯛꯇ ꯊꯥꯕꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯃꯃꯥ ꯂꯩꯃꯍꯜꯗꯣ ꯋꯥꯈꯜ ꯂꯥꯛꯂꯦ꯫ ꯃꯗꯨꯗ ꯂꯩꯃꯍꯜꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯏꯃꯥꯁꯤ ꯋꯥꯕꯅ ꯂꯣꯏꯔꯦ, ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯈꯧꯔꯥꯡꯂꯦ, ꯆꯥꯛꯁꯪꯗꯒꯤꯅꯦ ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯎ." ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯆꯥꯛꯁꯪꯗ ꯆꯦꯟꯁꯤꯟꯗꯨꯅ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯔꯒ ꯃꯃꯥꯗ ꯄꯤꯊꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯅꯦꯅꯥ ꯇꯥꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯃꯍꯜ ꯍꯣꯏꯗ ꯂꯥꯛꯂꯝꯕ ꯑꯍꯟ ꯅꯨꯄꯥꯗꯣ ꯂꯝꯕꯤꯗ ꯍꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯎꯁꯥ ꯑꯃ ꯇꯦꯛꯇꯨꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯃꯉꯣꯟꯗꯗꯤ ꯄꯥꯜꯍꯧꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯍꯥꯛ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯈꯔ ꯆꯠꯄ, ꯑꯔꯥꯡꯐꯝ ꯈꯔ ꯑꯣꯏꯕ ꯃꯇꯤꯛ ꯂꯩꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯇꯤꯛ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯖꯥ ꯕꯅꯨ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯁꯤꯗꯒꯤ ꯕꯅꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯇꯥꯔꯛꯂꯤꯕ ꯎꯁꯥ ꯑꯗꯨꯕꯨ ꯊꯩꯗꯣꯛꯂꯒ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯃꯃꯥꯡ ꯑꯗꯣ ꯁꯝꯗꯨꯅ ꯑꯃꯨꯕ ꯃꯃꯤ ꯁꯥꯃꯤ ꯑꯃ ꯁꯝꯗꯨꯅ ꯆꯦꯟꯈꯤ꯫ ꯃꯗꯨ ꯎꯕꯗ ꯕꯅꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ
ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯥꯅ ꯍꯩꯖꯕ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯃꯥꯏꯗ ꯅꯥꯟꯊꯖꯩ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯄꯔꯞ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯕꯥꯅꯨꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯂꯒ ꯃꯥꯒꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯚꯥꯅꯨꯗꯨ ꯆꯦꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯈꯣꯡꯐꯝ ꯈꯔ ꯍꯜꯂꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯃꯨꯁꯤꯟꯃꯨꯕ ꯃꯤꯑꯣꯏ ꯁꯥ ꯑꯣꯏꯅ ꯇꯧꯕ ꯃꯃꯤ ꯁꯥꯃꯤꯒꯤ ꯁꯛꯇꯝ ꯑꯃ ꯂꯩꯔꯤꯕꯗꯣ ꯎꯕꯗ ꯚꯥꯅꯨ ꯀꯤꯈꯤꯕꯅ ꯂꯣꯏꯔꯦ ꯃꯇꯝꯗꯨ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯝꯁꯤꯟꯕꯁꯨ ꯍꯧꯔꯛꯂꯕ ꯃꯇꯝꯅꯤ ꯑꯗꯨꯒꯨꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯚꯥꯅꯨꯗꯣ ꯇꯨꯡꯗ ꯇꯞꯅ ꯑꯁꯨꯝ ꯍꯟꯕꯗ ꯚꯥꯅꯨꯗꯨ ꯃꯥꯒꯤ ꯃꯈꯣꯡꯅ ꯀꯔꯤꯒꯨꯝꯕ ꯃꯣꯟ ꯂꯥꯎꯕ ꯑꯃꯠꯇ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯃꯍꯥꯛ ꯇꯨꯁꯤꯜꯂꯤ ꯃꯗꯨꯗ ꯚꯥꯅꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯃꯤꯒꯤ ꯑꯀꯛꯄ ꯃꯈꯨꯠ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯚꯥꯅꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯇꯨꯡ ꯑꯁꯨꯝ ꯍꯟꯕꯗ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗ ꯑꯉꯥꯡ ꯑꯃꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯤꯃꯟꯈꯤꯕꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯣ ꯀꯅꯥꯅꯁꯨ ꯇꯥꯈꯤꯗꯦ ꯑꯁꯨꯝꯅ ꯚꯥꯅꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯈꯨꯖꯤꯟ ꯌꯥꯝꯅ ꯁꯥꯡꯕ ꯃꯈꯨꯠ ꯑꯃꯅ ꯚꯥꯅꯨꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯆꯤꯡꯁꯤꯟꯈꯤ ꯃꯁꯤꯗꯒꯤ ꯚꯥꯅꯨꯗꯣ ꯀꯟꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯃꯇꯝꯗꯨ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯏꯪꯕꯅꯁꯨ ꯈꯝ ꯊꯦꯡꯂꯤ ꯂꯩꯆꯤꯟꯅꯁꯨ ꯑꯉꯛꯄ ꯐꯪꯅ ꯊꯥꯔꯤ ꯃꯐꯝꯗꯨ ꯆꯤꯡꯌꯥ ꯑꯣꯏꯕꯅ ꯆꯤꯡꯅꯨꯡ ꯑꯃꯗꯤ ꯆꯤꯡꯊꯛꯇꯒꯤ ꯂꯝꯍꯨꯏ ꯀꯩꯁꯥꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯁꯥꯡꯅ ꯆꯤꯡꯗꯨꯅ ꯈꯣꯡꯂꯤ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯁꯨ ꯑꯊꯥꯕ ꯂꯩꯆꯤꯟꯅ ꯀꯨꯞꯁꯤꯟꯈꯤꯕꯅ ꯅꯤꯡꯊꯤꯔꯕ ꯇꯉꯧꯔꯕ ꯊꯥꯖꯒꯤ ꯃꯉꯥꯜ ꯑꯗꯣ ꯂꯩꯃꯥꯏꯗ ꯃꯄꯨꯡ ꯐꯥꯅ ꯌꯧꯔꯛꯇ꯭ꯔꯤ ꯑꯗꯨꯒꯨꯝꯂꯕ ꯇꯥꯟꯐꯝ ꯑꯗꯨꯗ ꯉꯁꯥꯏ ꯂꯩꯃꯍꯜꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯤꯉꯩ ꯎꯈꯤꯕꯤ ꯊꯧꯅꯥꯏꯗꯕꯤ ꯇꯝꯂꯩꯃꯗꯣ ꯂꯩꯃꯍꯜꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯩꯃꯍꯜꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯃꯍꯜ ꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕꯤ ꯃꯀꯣꯛ ꯃꯔꯨ ꯐꯤꯅ ꯀꯨꯞꯄꯤ ꯅꯨꯄꯤ ꯑꯃ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯄꯔꯞ ꯆꯪꯈꯤꯕ ꯑꯗꯣ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯣꯝꯗꯅ ꯇꯝꯂꯩꯃꯅ ꯈꯟꯖꯩ ꯑꯣ ꯈꯪꯒꯅꯤꯗꯅ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯒꯦꯗꯣ ꯃꯋꯥ ꯆꯥꯄꯤ ꯂꯩꯃꯍꯜ ꯉꯁꯤꯗꯤ ꯐꯥꯔꯒ ꯈꯣꯡꯒꯣꯏꯅꯗꯨꯅ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯍꯟꯒꯦ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯑꯁꯤ ꯈꯟꯗꯨꯅ ꯇꯝꯂꯩꯃꯗꯣ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯛꯂꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯃꯍꯜ ꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯑꯁꯨꯝ ꯄꯔꯞ ꯆꯠꯈꯤꯗꯨꯅ ꯃꯈꯥ ꯊꯪꯕꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒ ꯂꯐꯨ ꯑꯗꯨꯒꯅ ꯍꯧꯔꯤꯕ ꯇꯥꯏꯅꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯛꯏ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕ ꯇꯝꯂꯩꯃꯅ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯏꯃꯥꯏ ꯄꯦꯝꯃ ꯃꯋꯥ ꯆꯥꯕꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯗꯅ ꯃꯋꯥꯕꯨꯁꯨ ꯍꯥꯠꯄ ꯑꯗꯨꯒ ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤꯕꯨꯁꯨ ꯑꯋꯥꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯁꯦ ꯉꯍꯥꯟ ꯃꯪꯗ ꯃꯤ ꯄꯣꯠꯂꯣꯏꯕꯗ ꯀꯨꯝꯊꯔꯛꯇꯅ ꯃꯌꯥꯝꯗꯨ ꯀꯤꯍꯟꯕꯗꯨ ꯃꯥꯅ ꯇꯧꯔꯤ ꯃꯍꯣꯏꯔꯤꯅꯦꯁꯦ ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯣꯏꯅꯦꯁꯦ ꯑꯁꯨꯝꯅ ꯇꯝꯂꯩꯃꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯂꯐꯨ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯂꯩꯃꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗꯨꯅ ꯂꯥꯏꯔꯤ ꯑꯅꯤ ꯀꯣꯟꯗꯨꯅ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯒ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯇꯝꯂꯩꯃꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯉꯛꯏ ꯃꯗꯨ ꯎꯕꯗ ꯇꯝꯂꯩꯃ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡ ꯍꯟꯗꯨꯅ ꯇꯨꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯃꯍꯜꯁꯨ ꯇꯝꯂꯩꯃꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯃꯤꯠ ꯑꯗꯣ ꯐꯠ ꯂꯥꯎꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯇꯝꯂꯩꯃ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯂꯩꯃꯍꯜ ꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯟꯊꯣꯡ ꯍꯦꯛ ꯌꯧꯕꯒ
ꯀꯣꯟꯊꯣꯡꯒꯤ ꯅꯥꯀꯟ ꯑꯃꯗꯒꯤ ꯃꯨꯁꯤꯟꯃꯨꯕ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯑꯃꯨꯕ ꯑꯃ ꯈꯪꯂꯦꯞ ꯂꯦꯞꯄꯛꯏ ꯃꯗꯨ ꯎꯕꯗ ꯇꯝꯂꯩꯃ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯁꯤꯜꯂꯤ ꯑꯗꯨꯕꯨ ꯑꯃꯨꯕ ꯑꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯇꯝꯂꯩꯃꯗꯣ ꯀꯣꯟꯊꯣꯡ ꯑꯗꯨ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ ꯃꯗꯨꯗ ꯇꯝꯂꯩꯃꯅ ꯊꯣꯡꯒꯥꯜꯒꯤ ꯀꯣꯔꯣꯟ ꯃꯅꯥꯛ ꯑꯗꯣ ꯍꯦꯛ ꯌꯧꯕꯒ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯄꯟꯗꯨꯅ ꯈꯪꯆꯤꯡ ꯆꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛ ꯇꯨꯡꯗ ꯈꯪꯍꯟꯍꯟꯗꯨꯅ ꯇꯨꯁꯤꯟꯈꯤ ꯃꯗꯨꯗ ꯇꯝꯂꯩꯃꯅ ꯀꯔꯥꯏꯗ ꯄꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯌꯦꯡꯂꯛꯄꯗ ꯑꯉꯥꯡꯒꯤ ꯃꯈꯣꯡ ꯃꯥꯟꯕ ꯑꯄꯤꯛꯄ ꯃꯤꯒꯤ ꯃꯈꯣꯡ ꯑꯃ ꯊꯦꯡꯅꯔꯦ ꯃꯈꯣꯡ ꯃꯆꯥ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯃꯊꯛꯂꯣꯝꯗ ꯀꯤꯅ ꯅꯥꯟꯈꯠꯂꯛꯄꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯍꯦꯛ ꯄꯥꯏꯔꯨꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯄꯥꯏꯔꯨꯕꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯣ ꯉꯪꯁꯪ ꯉꯥꯡꯅ ꯂꯥꯎꯊ꯭ꯔꯣꯛ ꯂꯥꯎꯅ ꯄꯥꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯀꯟꯅ ꯂꯥꯎꯔꯝꯃꯒ ꯇꯝꯂꯩꯃꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯅꯥꯀꯟ ꯑꯃꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯃꯃꯥ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯌꯨꯝꯗꯣꯡ ꯄꯣꯛꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯈꯨꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯥꯏꯖꯤꯟꯗꯒꯤ ꯃꯨꯁꯤꯟꯃꯨꯕ ꯑꯃꯨꯕ ꯃꯩꯈꯨ ꯑꯃ ꯌꯨꯝ ꯃꯅꯨꯡ ꯑꯗꯨ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯃꯥ ꯃꯆꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯑꯃꯨꯕ ꯃꯩꯈꯨ ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈꯜ ꯆꯩꯈꯣꯛ ꯑꯗꯨꯗ ꯃꯤ ꯑꯃꯒꯤ ꯁꯕꯥꯟꯗ ꯑꯣꯟꯊꯣꯔꯛꯂꯒ ꯇꯣꯡꯗꯨꯅ ꯂꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯅꯨꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯊꯣꯏꯅꯨꯗꯣ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯨꯝ ꯄꯥꯡꯂꯒ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯀꯥꯡꯈꯜ ꯆꯩꯈꯣꯛ ꯑꯗꯨꯗ ꯃꯨꯔꯤ ꯇꯧꯕ ꯑꯃ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯣ ꯎꯕꯗ ꯊꯣꯏꯅꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯀꯥꯡꯈꯜ ꯆꯩꯈꯣꯛꯇ ꯅꯞꯇꯨꯅ ꯂꯩꯔꯤꯕ ꯑꯃꯨꯕ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯅꯝꯒꯗꯕꯒꯤ ꯇꯧꯔꯛꯏ ꯃꯗꯨꯗ ꯅꯠꯇꯅ ꯀꯥꯡꯈꯜ ꯆꯩꯈꯣꯛ ꯑꯗꯨꯁꯨ ꯊꯛ ꯅꯤꯛꯂꯛꯏ ꯑꯗꯨꯅ ꯅꯤꯛꯂꯛꯄꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯆꯥ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯝꯅ ꯑꯉꯥꯡ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯀꯤꯃꯟꯈꯤꯕꯅ ꯃꯃꯥꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯂꯛꯏ ꯃꯗꯨꯗ ꯅꯤꯛꯂꯤꯕ ꯑꯗꯣ ꯀꯟꯃꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯀꯥꯡꯈꯜ ꯆꯩꯈꯣꯛ ꯑꯃ ꯇꯦꯛꯂꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯦꯛꯄꯒ ꯑꯃꯨꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯅꯝꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯊꯣꯏꯅꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯝꯈꯠꯂꯒ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯒꯤ ꯌꯥꯡꯂꯦꯟꯗꯒꯤ ꯑꯃꯨꯕ ꯑꯃ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯔꯛꯏ ꯃꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯇꯝꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯁꯨ ꯇꯨꯡꯂꯣꯝꯗ ꯃꯈꯣꯡꯗꯣ ꯇꯞꯅ ꯍꯜꯂꯤ ꯃꯗꯨꯗ ꯊꯣꯏꯅꯨꯅ ꯃꯆꯤꯟꯗ ꯃꯈꯣꯏꯒꯤ ꯌꯨꯝꯂꯥꯏ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯃꯤꯡꯂꯦꯟ ꯇꯞꯅ ꯁꯣꯟꯖꯔꯤ ꯑꯁꯨꯝꯅ ꯁꯣꯟꯕꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯇꯞꯅ ꯁꯤꯠꯆꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯁꯤꯠꯆꯤꯜꯂꯛꯄꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯃꯨꯕ ꯊꯋꯥꯏꯒꯤ ꯃꯃꯤ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ ꯊꯣꯏꯅꯨꯗꯣ ꯍꯧꯖꯤꯛꯇꯤ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯔꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯑꯩꯈꯣꯏꯗ ꯑꯁꯤꯒꯨꯝꯕ ꯇꯧꯕꯤꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯀꯞꯆꯔꯛꯏ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯍꯜ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯑꯃꯥꯏꯕ ꯈꯨꯏꯊꯦꯛ ꯍꯣꯏꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ ꯉꯍꯥꯟ ꯑꯃꯥꯏꯕ ꯈꯨꯏꯊꯦꯛꯅ ꯍꯥꯏꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯂꯩꯃꯍꯜꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯔꯤ ꯃꯁꯤꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯑꯃꯥꯏꯕ ꯈꯨꯏꯊꯦꯛ ꯍꯣꯏꯗ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯣꯖꯥ ꯚꯥꯅꯨꯒꯤ ꯅꯨꯄꯤ ꯊꯥꯔꯣꯗꯣ ꯊꯣꯡꯒꯥꯜ ꯂꯣꯝꯗ ꯄꯔꯞ ꯊꯣꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯃꯄꯨꯔꯣꯏꯕ ꯚꯥꯅꯨꯅ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯅꯥꯛꯇ ꯃꯁꯥ ꯑꯗꯣ ꯃꯨꯁꯤꯜꯂꯒ ꯃꯃꯤꯠ ꯑꯗꯣ ꯉꯥꯡꯁꯤꯜꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯊꯥꯔꯣꯗꯣ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯀꯞꯂꯛꯂꯤ ꯑꯁꯨꯝꯅ ꯊꯥꯔꯣꯅ ꯀꯟꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯅꯛꯄꯗ ꯂꯩꯕ ꯌꯨꯝꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯔꯛꯑꯗꯨꯅ ꯊꯥꯔꯣꯅ ꯀꯞꯂꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯅꯔꯛꯏ ꯃꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ
Madu ubada lakliba makhoi masal amaga wansinnaduna murum wari sanai. Os masibu kamai tawri chanone tada. Aidi imana pokngaidabu amukta uraktrine. Hoi nei aisu amukta udrine. Tanza aduda khara ahan oirabi nupi amana tharoda hangi. Ibema ngasigi asibu karamna tawribanu ne. Ine aisu khangdre marang ahingsu halakte ada tada manichal hoidaga khangbra hangedana aise thongal thorakpada oiramliba sinini asi haiduna tharoda higna amuk kapkhrei masadigi mayamna banugi hasiba hakstanga do mathau mangam pangthoknaba sem saba tawkhrei asumna tongnari ne tanza aduda atopa leikai amadagi ya lanabagi makhol tarai maruda banugi asiba haksanga do mathau mangam pangthoknaba sem saramba mayamaduna ingak ngangnei karigino haibatu khangningki adubu tawriba thabak asidi thadokpa yadabanina banugi mathau mangam pangthoknaba honaki masidigi mayamna banugi asiba masado mangda puduna honoiba haukrei somdana nakana madana laimhal amati sagai nganbido amaiba khwithi hoigi yumda sangai adubu laibak thiba haibaduni amaiba khwithekto lai khoirumba aruba ama chakkhre haiduna leiramdri maduda laimahalsu hayeng ona laklage khanduna machanupi sagai ngambiga punna mayumda halaklei asumna makhon mayum halakpada leikai aduda oiramliba phibam madu ubada laimahaldi pungak ngai aduga mi singsu kuchen chenabadawna tawri maruda laimahalna banugi poloiba yauruba hal amapu khamduna hangi mama kanano ngasi letiba sibo aduga karigino asomda mi koilang langliba sibo ai bema laikai sei mawong ama torotli ngarang ahindo nakhoigi tada thokpra kari thoi banudo siduna leiramlei aduni ngasi magi mathau mangam pangthok lamliba sei wa adu tabata sagai ngambi soi lauki maramdi ngarang mahaka mamang namdabagi lakminnakiba halladuni masa ado humang kangai adubu wati ngangdi maruda laimahalna mama karino harisibo hothongna nungai khideda yamna phaba halnini aikhoi nupagi su mana arang phamoi biramlibani sensu siki amata lokhidi kamaina tawriba jano mama khangdre ibe ma aduga amana haujikse mamang leikai gi tamlei madusu ngawna phaina naraga leiri yaidana mayam koichen chenariba sini aisu amukta changlukhi ge yaidana lakliba sini mama adudi aisu haipeta changningi punna changminara si lao asumna ahan aduga punna leimhal amati sagai nganbido tamlei mokhoi ki manakta lakli asumna lakpada amaiba khwithekto tamlei mabu laikat naduna leiramlei ngasai mi amagi lai khoirumbagi satkhi haibadu tamlei magi lai khoirumbagi wairamlei amaiba khwithekna leiwa kaya sonduna kanna leitainari ai nakhuibu yena nakupi haibadu bu phangdrabra nei anabasi lusin khargani nei masi tawribasi uthuknasu mahu mayai kankheda oza somna lejare ngasai makhai phangdana pacha leikai degi hiluribani kadai hai isin nasingba kharaga supirau asi haiduna amaiba khwithekna pulam singado lowduna kanna leitainari maduda leimahalna manakta leiba nupi amada iche kamai torino magi sibo khangdi ibema ngasai ayuk nong ngapung tawbodo arudane ina malata khoigi yena khado grong tawi huran ba changba chala haidana jingbada tamlei marse yendo hingna sarga leiram yaidana mayam changdana phadari basini ngasai numit thokri medaini polam singse ama wat sum taw leisini onthokna sathi khramale mangona changli ba laise asamna wadi sanari ngai ngarang light thina khiba thoinugi mama macha adusu laktuna mayamda makhoi de thoki bisingado tamnari madu tabada mayamna lekai asida lai sanaba misak ama leiri
ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯈꯨꯜ ꯑꯁꯤꯕꯨ ꯃꯥꯡꯅ ꯇꯥꯛꯅꯅꯕ ꯁꯤꯜꯂꯦ ꯑꯗꯨꯅ ꯃꯤꯁꯛ ꯑꯗꯨ ꯍꯦꯛ ꯈꯪꯂꯛꯄꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯌꯥ ꯂꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯝꯂꯩꯃꯗ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯃꯌꯥꯝꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ, ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯇꯝꯂꯩꯃꯅ ꯃꯌꯥꯝꯗ ꯋꯥ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯂꯩꯃꯍꯜꯒ ꯁꯥꯒꯩ ꯉꯥꯟꯕꯤꯒ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯤꯗꯨꯅ ꯃꯁꯥ ꯑꯗꯣ ꯀꯣꯟꯗꯨꯝ ꯇꯥꯁꯤꯟꯗꯨꯅ "ꯑꯁꯤꯁꯦ ꯕꯨꯠꯅꯤ, ꯑꯁꯤꯁꯦ ꯕꯨꯠꯅꯤ" ꯍꯥꯏꯗꯨꯅ ꯂꯩꯃ ꯑꯃꯗꯤ ꯁꯥꯒꯩ ꯉꯥꯟꯕꯤꯗ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅ "ꯅꯠꯇꯦꯅꯦ, ꯑꯁꯤꯗꯤ ꯂꯩꯃꯍꯜꯅꯤꯅꯦ" ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯝꯂꯩꯃꯅ "ꯅꯠꯇꯦ, ꯃꯈꯣꯏꯁꯦ ꯕꯨꯠꯅꯤ" ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯁꯤ ꯕꯨꯠ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯇꯝꯂꯩꯃꯅ ꯃꯥꯅ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯗ ꯂꯣꯏꯅ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯉꯔꯥꯡ ꯕꯥꯅꯨꯅ ꯁꯤꯔꯤꯕ ꯑꯗꯨꯁꯨ ꯂꯩꯃꯍꯜꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯈꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯂꯩꯃꯍꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯕ ꯉꯥꯡꯕ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯃꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯇꯝꯂꯩꯃꯅ ꯎꯔꯤꯕ ꯂꯩꯃꯍꯜ ꯑꯃꯗꯤ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯑꯁꯦꯡꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ, ꯇꯤꯟꯃꯨ ꯐꯠꯇꯕ, ꯂꯥꯏꯃꯨ ꯐꯠꯇꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯉꯔꯥꯡ ꯇꯝꯂꯩꯃꯅ ꯎꯔꯤꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯗꯨꯅ ꯕꯥꯅꯨꯕꯨ ꯍꯥꯠꯂꯨꯔꯒ ꯂꯩꯃꯍꯜꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯇꯝꯂꯩꯃꯅ ꯎꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯥꯅꯗꯤ ꯂꯩꯃꯍꯜ ꯑꯣꯏꯔꯕꯣꯏ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯍꯜ ꯑꯃꯗꯤ ꯁꯥꯒꯩ ꯉꯥꯟꯕꯤꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯃꯈꯣꯏꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯃꯤꯕꯨ ꯍꯥꯠꯂꯤꯕꯅꯤ, ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯑꯋꯥꯕ ꯑꯣꯏꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯛꯇꯨꯅ ꯂꯩꯃꯍꯜꯕꯨ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯈꯨꯏꯊꯦꯛꯅ ꯃꯈꯣꯏꯅ ꯅꯠꯇꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯍꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕꯗ ꯂꯩꯃꯍꯜꯗꯣ ꯄꯥꯟꯐꯝ ꯆꯥꯗꯅ ꯄꯥꯟꯕꯗꯒꯤ ꯃꯍꯥꯛ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯃꯁꯥ ꯑꯗꯣ ꯃꯨꯁꯤꯜꯂꯒ ꯆꯞ ꯇꯤꯡꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯈꯪꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯝꯂꯩꯃꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯁꯤꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯃꯍꯜꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯣ ꯀꯅꯥꯅꯁꯨ ꯄꯣꯠꯂꯣꯏꯕꯤꯗ꯭ꯔꯕꯗ ꯑꯃꯥꯏꯕ ꯈꯨꯏꯊꯦꯛꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯜ ꯈꯔꯒ ꯇꯧꯗꯨꯅ ꯄꯣꯠꯂꯣꯏꯕꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ, ꯀꯞꯁꯨ ꯀꯞꯇꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯥꯒꯩ ꯉꯥꯟꯕꯤꯗꯨ ꯏꯪꯂꯕ ꯏꯪꯊꯝ ꯊꯥꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯗ ꯑꯄꯥꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯒ ꯑꯄꯥꯕ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ꯫ ꯃꯁꯥꯗ ꯑꯏꯪꯕ ꯑꯃꯠꯇ ꯐꯥꯎꯗꯕꯒꯨꯝꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯁꯣꯟꯊꯥꯡꯅꯅ ꯀꯧꯔꯛꯏ ꯑꯗꯨꯒ "ꯊꯧꯔꯤ ꯌꯥꯗꯨꯅ ꯁꯤꯔꯣ" ꯍꯥꯏꯅ ꯏꯟꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯃꯃꯥꯅ ꯍꯦꯛ ꯏꯟꯕ ꯆꯨꯅꯤ ꯑꯗꯣ ꯂꯧꯊꯣꯛꯂꯛꯂꯒ ꯃꯍꯥꯛ ꯈꯣꯡꯅꯥꯡ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯈꯣꯡꯅꯥꯡ ꯑꯗꯣ ꯌꯥꯝꯅ ꯂꯥꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯈꯠꯄꯒꯨꯝ ꯄꯔꯞ ꯀꯥꯈꯠꯈꯤ꯫ ꯑꯁꯨꯝꯅ ꯀꯥꯈꯠꯂꯒ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯏꯅꯐꯤ ꯑꯗꯣ ꯀꯤꯁꯜꯂꯒ ꯃꯉꯛꯇꯁꯨ ꯀꯤꯁꯜꯂꯒ ꯆꯣꯡꯊꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯛꯂꯗꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗꯒꯤ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯉꯛꯇ ꯐꯤꯅ ꯎꯒ ꯄꯥꯅꯅ ꯀꯤꯈꯤꯕꯅ ꯃꯍꯥꯛ ꯃꯉꯛ ꯑꯗꯣ ꯂꯥꯛꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯁꯤꯈꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯁꯤꯕꯒ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯊꯧꯔꯤ ꯌꯥꯜꯂꯤꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯏꯀꯣꯏ ꯀꯣꯏꯅ ꯆꯦꯟꯗꯨꯅ ꯈꯥꯛꯅ ꯂꯥꯎꯅ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯌꯨꯝꯗ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯅ ꯂꯩꯃꯍꯜꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯕꯥꯅꯨꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯅꯕꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯣ ꯑꯀꯤ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯇꯥꯕ ꯍꯧꯔꯛꯂꯤ꯫
खुल लेकाई अदुकी मनाक नकपदा लेरिबा सिंग अदुकी सिंगमाइदा कनागुम्बा मियोइना अवा जाइना खांगदुना कन्न लाउ खोंबगी खोंजल ताबा अमति अरापदा लेनबा मी मसेन लाउनदुना खटबगी खोंजल कया ताबा फंगलकी तरोकलिबा मवो अदुदा खुल लेकाई अदुगी मी पुनमक कीबना लोइनरी युमसु लन्न ताबनिना मसा मसा की आदताई गोइना नाइतो मथन मथनता अकीबा दो खंगरमी मी खरा याम्बा इमुंगददी खरा मफई मी यामददबा मतई मनाव खक लैबा अमति मतोमता लैबा इमुंगदी किमंदुना कप्पा फावबा यावनरी असिगुमलबा मतम मसिदा तमलैमगी युमगी अकोइबदा हुइना हा हा कादुना दुंदुंग सिनबगी मखोल तारई खोजल अदो ताबदा तमलैमा अमति मागी मपुरोइबा बंदलाल अदो स्वाई लावी अमति इमुंग अदुदा लैबा मिपुम खुदिमक मिपाइनरी तंजा अदुदा युम अदुगी जिंगा मथक अदुदा मियोई कयाना क्रेक क्रेक नीतुना चटपगी मखोल तारकली अदुबु जिंगा सिंग अदुदी करीमता मपुप काइदी मखोल तमक ताबनी जिंगा अदो कुथबा खोटबा अमता तौरमदी मरुदा तमलैमगी मपुरोइबना अहम अहम हाइना खौदेम लमी महाना असुमना खौदेम लुबदा तौरमबा पुनमक चप चप लेपख्रे इमुंग अदुदा लैरिबा मिपुम खुदिमक वखल खरा नानथोकचै अदुबु तंजा अदुदा तमलैमना हिपलिबा फमुंग अदुगी कांखदगी यामना हौना अंगांग कपलखी खोंजल अदु ताबदा मखोय इमुंग अदुदा लैरिबा मिपुम खुदिमकना खकब्रेक खंगी तंजा अदुदा इमुंग अदुदा थालमलिबा मै पुनमक खंमुट मुटखै मै अदो हेक मुटपगा तमलैमदो यामना कन्ना लाउई अदुगा तुमिन्ना लैख्रै तंजा अदुदा तमलैबगी मकुपोक बंदलांगी नमपा फैबाक चावना मागी लुखुमदा बेरी थकपगी थमलिबा मैखेत अदो खेतुना मै ngalhalai asumna मै अदो ngalhalलकलगा मनाकता लैबा केंडल अमदा सुखली मसिदगी फैबाक चावगी नुपीना केंडल मथंग मथंग चमदुना ममोंग नुपी अमदी मचा नुपा बंदलांगी मनाकता लाकलै asumna mahanga lakpada toromliba phibam madu ubada wag amata ngangamdana masa ato swai laukhiduna leimaita bham launa haithaki magi nupina tusinbagi makholadu tabada phaibak chaw amati yum aduda leiriba macha nupa yaimaga ahangado prap prap chinsin ei makhoi su oramliba phibam madu ubada swai laukhi tamleimaki mapuroiba banaldana tamleimabu masa ato segaiduna मचेत मचेत सेतुना चादुना लेरमली मसिदगी फैबाक चाव अमति मागी मचानुपा याइमा अमति मचानुपा अहलगा मखोय मयाम चंगदुना बंदलालबु फादुना फमुंगदा पुंदुना थमखी अदुगा मखोय यामना वाना नोंग nganba ngaikhi मसिगी मतुंग उचिन नाचिन नोन ngalakलै पुंगान nganbadi ओइद्रि nganphum तौरकपतबक मंगाइरि मरुदा बंदलालगी मपापुंग फैबाक चावना मागी साइकिल हम्बर अदो थौदोक्तुना अमाइबा खुथि की मनाकता लाकली असुमना महांग लाकलगा अमाइबा खुथियकता वरम पुंब तमलरी मस्तिगी अमाइबा खुथियक पुन्ना फैबाक सावगी युमद लाकली असुमना तमलई मदु मागी मपुरोइबा बंदलालना सेतुना सरमले हाइबा पावसी ताबदा खुल्लेकाई अदो कीबगी पंदोम लोमले मखोइदसु असिगुमना तरुक कदौरिबा जाला हाइदुना मिपाइनरी मसदगी फैबाक चावगी युम अदुदा मियाम अमा लाकनदुना करी कमदौबनो हाइबदो हंगलरी असुमना वारे सनरिङै अमाइबा खुइथिक अमति फैबाक चाव मखोइ अनिसु लाक्तुना ओरिबा फिबम मदो येंगलरी मरुदा अमाइबा खुइथिकना मयामदा मयाम अमुक ताबियु थोदोक असि कनागुम्बना अकन नकनबा लाइ सानरमलगा लोइसन बिरमदबदगी तौरिबनी मरमदुना मसी मरी मखों खांदोक्लगा लाई खोइरमद्रबदी ngasi tamleima amadi magi mapuroibada thokliba sigumna thokleragani amaiba khoithi ki wadu tabada nupa amana ojhamaiba adudi aikhoi lekai asi thadoklaga aikhoi chatkrabadi kaino tawroja tawroi adubu lai amadi khoiramdragadi adusu hek jaroi dori aduna नखोइना ngarang हाटखिबा नुपी अदुगी मचा नुपीगी ई मरी खरा चंगनी थोकलिबा थौदोकसिंग असै मखोइगी इमुंगदगिनिने
ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯃ ꯍꯣꯜꯗ ꯆꯠꯂꯒ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯏ ꯃꯔꯤ ꯈꯔ ꯍꯥꯏꯕꯗꯨ ꯂꯧꯔꯨꯔꯁꯤ ꯃꯈꯣꯏ ꯈꯔꯅ ꯇꯝꯂꯩꯃꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛ ꯆꯥꯎꯍꯧꯔꯁꯅꯨ ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯃꯌꯥꯝꯁꯨ ꯌꯥꯅꯔꯗꯨꯅ ꯑꯃꯥꯏꯕ ꯈꯣꯏꯊꯦꯛꯀ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯇꯝꯂꯩꯃꯒꯤ ꯅꯨꯄꯥ ꯕꯟꯗꯂꯥꯜꯗꯨ ꯃꯍꯥꯛꯄꯨ ꯄꯨꯜꯂꯤꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯄꯨꯟꯈꯤꯕꯅ ꯅꯥꯟꯊꯣꯛꯄ ꯉꯝꯈꯤꯗꯦ ꯅꯥꯀꯟ ꯑꯃꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯋꯥꯡ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯀꯩꯔꯥꯛꯇ ꯀꯥꯗꯨꯅ ꯂꯧꯊꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯤꯕ ꯑꯁꯤ ꯉꯁꯤ ꯁꯤꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯤ ꯃꯁꯤ ꯈꯪꯂꯛꯄꯗ ꯃꯈꯣꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯈꯣꯏꯊꯦꯛꯅ ꯑꯁꯤꯕ ꯃꯁꯥ ꯑꯁꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯅꯠꯇꯦ ꯂꯥꯏꯅ ꯏꯟꯁꯤꯟꯗꯨꯅ ꯁꯤꯖꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯄꯣꯠꯂꯣꯏ ꯍꯧꯗ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯥꯒꯩ ꯉꯥꯟꯕꯤꯁꯨ ꯄꯣꯠꯂꯣꯏꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯪ ꯑꯗꯣ ꯃꯩ ꯃꯨꯠꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯈꯣꯏꯊꯦꯛꯅ ꯑꯀꯟ ꯑꯀꯟꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯪꯗ ꯄꯣꯠꯂꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯇꯤꯟꯕꯨ ꯂꯥꯏꯃꯨ ꯀꯌꯥ ꯑꯗꯣ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯐꯥꯖꯤꯟꯕ ꯉꯝꯂꯦ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅꯗꯤ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯂꯛꯄꯗꯒꯤ ꯑꯁꯣꯝꯗ ꯇꯝꯂꯩꯃꯒꯤ ꯃꯄꯨꯔꯣꯏꯕ ꯕꯟꯗꯂꯥꯟꯁꯨ ꯋꯥꯈꯜ ꯂꯥꯛꯂꯦ ꯁꯣꯝꯗ ꯑꯃꯥꯏꯕ ꯈꯣꯏꯊꯦꯛꯁꯨ ꯂꯦꯝꯍꯧꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯗꯤ ꯐꯥꯖꯤꯟꯕ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯖꯍꯧꯔꯁꯅꯨ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯂꯩꯀꯥꯏ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯈꯣꯏꯊꯦꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯨ ꯂꯩꯀꯥꯏ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯅ ꯊꯣꯛꯄ ꯆꯠꯅꯈꯤ ꯑꯁꯨꯝꯅ ꯉꯁꯥꯏꯗꯒꯤ ꯍꯧꯈ꯭ꯔꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯂꯤꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯑꯃꯥꯏꯕ ꯅꯥꯇꯨꯡꯗ ꯍꯥꯏꯔꯛꯏ ꯃꯁꯤꯅꯤ ꯃꯪ ꯑꯁꯤꯅ ꯇꯝꯅꯔꯤꯕꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯑꯁꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯥꯇꯨꯡ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯕ ꯇꯥꯔꯦ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯑꯣꯖꯥ ꯃꯥꯏꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯔꯤꯁꯤꯡꯗꯨ ꯈꯪꯂꯕꯅꯤꯅ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯑꯃꯨꯛꯇ ꯈꯟꯖꯈꯤꯒꯦ ꯉꯁꯤꯒꯤꯗꯤ ꯃꯤꯐꯝꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯁꯨꯝꯅ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯑꯃꯥꯏꯕ ꯅꯥꯇꯨꯡꯁꯨ ꯃꯥꯒꯤ ꯃꯌꯥꯝꯅ ꯄꯤꯕ ꯁꯪꯂꯦꯟ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯊꯣꯡꯅ ꯋꯥꯈꯜ ꯈꯜꯂꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯑꯣꯖꯥ ꯈꯨꯊꯦꯛꯇꯨꯗꯤ ꯑꯩꯒꯤ ꯒꯨꯔꯨ ꯑꯍꯜꯅꯤ ꯑꯩꯅ ꯑꯣꯖꯥ ꯑꯗꯨꯗ ꯇꯝꯂꯛꯄꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯣꯡꯃꯇ ꯄꯟꯈꯤꯗꯦꯗ ꯍꯥꯏ ꯑꯩ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯂꯛꯂꯦ ꯑꯣꯖꯥꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯃꯔꯨꯞ ꯕꯤꯖꯣꯏ ꯆꯟꯗ꯭ꯔ ꯀꯧꯕ ꯂꯥꯏ ꯁꯥꯟꯅꯕ ꯑꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃ ꯂꯩ ꯍꯥꯏꯈꯤꯕꯅꯤꯀꯣ ꯃꯗꯨꯒꯤ ꯑꯃꯥꯏꯕꯗꯨꯅ ꯁꯥꯟꯅꯔꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯉꯍꯥꯟ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯂꯥꯛꯂꯝꯕ ꯑꯍꯜ ꯑꯗꯨ ꯑꯩꯒꯤ ꯑꯣꯖꯥ ꯈꯨꯊꯦꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯌꯨꯝ ꯁꯤꯗꯕ ꯑꯣꯖꯥ ꯀꯥꯎꯖꯟ ꯊꯤꯕ ꯅꯆꯥꯅ ꯑꯣꯖꯥꯕꯨ ꯁꯛꯈꯪꯖꯔꯨꯗ꯭ꯔꯦ ꯑꯩ ꯈꯣꯏꯔꯨꯝꯖꯔꯤ ꯑꯣꯖꯥ ꯑꯗꯣ ꯑꯩ ꯑꯣꯖꯥ ꯈꯨꯊꯦꯛ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯃꯥꯒꯤ ꯃꯆꯥ ꯄꯤꯕꯥ ꯑꯍꯜ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯒ ꯑꯃꯨꯛꯇꯪ ꯇꯥꯟꯅꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯐꯔꯦ ꯍꯌꯦꯡ ꯑꯌꯨꯛꯁꯤ ꯑꯃꯨꯛꯇꯪ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯥꯇꯨꯡ ꯃꯥꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯃꯥꯏꯕ ꯈꯨꯊꯦꯛ ꯍꯣꯏꯗ ꯆꯠꯇꯨꯅ ꯈꯨꯊꯦꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯄꯤꯕꯥꯔꯦꯜꯒ ꯎꯅꯗꯨꯅ ꯋꯥ ꯇꯥꯟꯅꯒꯦ ꯈꯟꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯁꯨ ꯑꯃꯥꯏꯕ ꯅꯥꯇꯨꯡꯗꯒꯤ ꯇꯥꯗꯅ ꯃꯍꯩ ꯍꯩꯕ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯃꯥꯏꯕꯅꯤ ꯑꯃꯥꯏꯕ ꯅꯥꯇꯨꯡꯒꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯝ ꯄꯨꯝꯕ ꯇꯥꯟꯅꯔꯨꯔꯒꯦ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯅꯥꯇꯨꯡꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯉꯥꯏꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯪꯒꯤꯖꯥꯎꯗꯨ ꯌꯨ ꯇꯞ ꯇꯥꯅ ꯉꯥꯎꯔꯒ ꯂꯩꯔꯤ ꯇꯥ ꯃꯪꯒꯤꯖꯥꯎ ꯁꯦ ꯍꯧꯒꯠꯂꯣꯁꯦ ꯅꯌꯨꯝ ꯍꯜꯂꯣ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯕꯦꯟꯗꯔ ꯊꯣꯡꯗꯣꯛꯂꯒꯦ ꯍꯩ ꯀꯅꯥꯅꯣ ꯍꯥꯏ ꯃꯅꯣꯖ ꯀꯩꯅꯣ ꯁꯤ
ꯑꯩ ꯁꯤꯗ ꯂꯩꯕꯁꯤ ꯀꯩꯗꯧꯔꯦ ꯑꯁ ꯌꯥꯔꯦꯁꯦ ꯇꯥꯃꯪꯒꯤ ꯑꯝꯇ ꯍꯧꯒꯠꯂꯣꯁꯦ ꯅꯤꯁꯥ ꯁꯥꯟꯅ ꯂꯩꯔꯅꯣꯕ ꯌꯨꯝꯗꯅꯦ ꯏꯇꯩꯃꯅꯅꯦ ꯊꯧꯒꯜ ꯇꯧꯒꯗꯧꯕꯒꯤ ꯏꯆꯩ ꯄꯥꯏꯗꯅ ꯉꯥꯏꯔꯝꯃꯅꯤꯌꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯗꯨ ꯈꯪꯗꯅ ꯅꯪꯒꯤ ꯑꯁꯤꯗ ꯅꯤꯁꯥ ꯍꯟꯕ ꯉꯥꯏꯔꯝꯂꯤꯕ ꯑꯁꯤꯅꯤ ꯍꯣ ꯑꯗꯨ ꯀꯗꯥꯏꯗꯅꯣꯃ ꯉꯥꯏꯔꯨꯔꯕ ꯑꯩ ꯊꯦꯡꯉꯦ ꯊꯣꯡ ꯂꯣꯜꯂꯒꯦꯕ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯒꯦꯅꯦ ꯑꯣ 12 ꯍꯦꯜꯂꯕꯅꯦ ꯍꯧꯖꯤꯛ ꯀꯅꯥꯝꯇꯅꯦ ꯍꯣꯇꯦꯜꯁꯤꯗ ꯂꯩꯇ꯭ꯔꯦ ꯁꯦ ꯍꯧꯒꯠꯂꯣꯁꯦ ꯍꯥꯏ ꯃꯅꯣꯖ ꯀꯩꯅꯣ ꯆꯤꯡꯈꯠꯀꯅꯨꯅꯦ ꯁꯦ ꯅꯪ ꯇꯥꯗ ꯋꯥ ꯍꯥꯏꯒꯦꯁꯦ ꯅꯪꯅꯦ ꯊꯣꯡꯁꯦ ꯑꯗꯨꯝ ꯂꯣꯜꯂꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯒ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩꯁꯦ ꯆꯠꯈ꯭ꯔꯦꯗꯅ ꯈꯜꯂꯣ ꯀꯣ ꯌꯥꯔꯦꯗꯅ ꯅꯪꯒꯤ ꯍꯣꯇꯦꯜꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯑꯩ ꯁꯪꯕꯤꯔꯒꯦ ꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦꯅꯦ ꯑꯁ ꯄꯦꯜꯂꯕꯅꯤꯍꯦ ꯉꯥꯡꯅꯕ ꯑꯁꯨꯛ ꯋꯥꯕꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯃꯁꯤ ꯂꯛꯅꯔꯤꯕꯅꯤꯅꯦ ꯃꯁꯤꯒꯤ ꯈꯜꯂꯨꯔꯕꯗꯤꯕ ꯑꯩꯈꯣꯏꯅ ꯌꯨꯔꯤꯕ ꯌꯨꯁꯤ ꯐꯠꯇꯤ ꯎꯈꯥꯛ ꯐꯠꯇꯕ ꯖꯥꯠꯅꯤꯍꯦ ꯑꯩꯁꯨꯅꯦ ꯏꯃꯥ ꯂꯥꯌꯦꯡꯕꯒꯤ ꯁꯦꯟꯁꯤ ꯈꯪꯆꯤꯟ ꯆꯤꯟꯕꯒꯤ ꯃꯁꯤꯅ ꯈꯔ ꯊꯨꯅ ꯏꯟꯀꯝꯁꯦ ꯆꯥꯎꯅ ꯖꯣꯕ ꯂꯥꯛꯏ ꯍꯥꯏꯗꯅꯅꯦ ꯇꯧꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯁꯦꯕꯥ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯅꯦ ꯍꯥꯖꯤꯔꯥ ꯁꯨꯈꯤꯕꯅ ꯐꯩꯕ ꯇꯥꯃꯒꯤꯖꯥꯎ ꯅꯪꯕꯨ ꯍꯧꯒꯠꯂꯣꯃꯤ ꯏꯇꯩꯃ ꯀꯩꯅꯣ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯀꯥꯟꯁꯤꯗ ꯍꯣꯇꯦꯜꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯑꯁꯤꯕꯣ ꯇꯥꯗꯁꯨ ꯅꯤꯁꯥ ꯍꯟꯗꯦꯅ ꯁꯨꯝ ꯇꯧ ꯂꯩꯔꯦ ꯇꯥꯗ ꯁꯦ ꯍꯧꯒꯠꯂꯣꯃꯤ ꯏꯇꯩꯃꯁꯨ ꯂꯥꯛꯑꯦꯕꯁꯦ ꯀꯅꯥ ꯍꯥꯏꯕ ꯍꯣ ꯏꯇꯩꯃ ꯁꯣꯕꯦꯇꯥ ꯂꯥꯛꯑꯦ ꯍꯥꯏꯕ ꯀꯗꯥꯏ ꯍꯥꯏ ꯃꯥꯏ ꯗꯥꯔꯂꯤꯡ ꯀꯩꯅꯣ ꯅꯪꯗꯤ ꯑꯍꯤꯡꯁꯤꯗ ꯅꯁꯥꯕꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏꯕ꯭ꯔꯣ ꯅꯨꯡꯁꯤꯅꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯐꯔꯁꯦ ꯇꯥꯗ ꯏꯇꯩꯃꯁꯨ ꯂꯥꯛꯑꯕꯅꯤꯅꯅꯦ ꯌꯨꯝꯗ ꯍꯜꯂꯣ ꯁꯦ ꯑꯩ ꯊꯣꯡꯁꯤ ꯂꯣꯜꯂꯒꯦ ꯍꯣꯏꯗ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯁꯦꯟ ꯊꯧꯕ ꯂꯥꯛꯄꯗ ꯁꯦꯟ ꯇꯨꯜꯂꯤꯕ ꯌꯨꯝꯕꯨꯗꯨꯅ ꯁꯦꯟ ꯊꯧꯕ ꯂꯥꯛꯄ ꯃꯤꯗꯨ ꯄꯔꯞ ꯍꯜꯍꯟꯅꯤꯕꯗꯨ ꯉꯥꯏꯈ꯭ꯔꯦꯅꯦ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ ꯍꯥꯏꯕ ꯐꯔꯁꯦ ꯇꯥꯗ ꯑꯩꯅꯦ ꯊꯣꯡ ꯂꯣꯜꯂꯒꯦꯀꯣ ꯏꯇꯩꯃ ꯇꯥꯗ ꯁꯤ ꯁꯧꯔꯒ ꯑꯗꯨꯝ ꯄꯨꯕꯤꯈ꯭ꯔꯣ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯕ ꯊꯣꯡ ꯂꯣꯜꯂꯒꯦꯀꯣ ꯏꯇꯩꯃ ꯑꯁꯨꯝꯅ ꯕꯦꯟꯗꯔ ꯐꯝꯂꯤꯕ ꯃꯅꯣꯖꯅ ꯃꯥꯒꯤ ꯍꯣꯇꯦꯜꯗ ꯌꯨ ꯊꯛꯂꯝꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯪꯒꯤꯖꯥꯎꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯒ ꯆꯠꯍꯟꯈꯤ ꯑꯗꯨꯒ ꯃꯅꯣꯖꯁꯨ ꯍꯣꯇꯦꯜ ꯑꯗꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯣꯖꯅ ꯏꯍꯦ ꯑꯩꯗꯤ ꯇꯥꯃꯪꯒꯤꯒꯤ ꯌꯨꯊꯛꯁꯦ ꯂꯧꯍꯧꯗ꯭ꯔꯦꯗꯅ ꯍꯌꯦꯡ ꯌꯧꯈ꯭ꯔꯗꯤ ꯀꯥꯎꯈ꯭ꯔꯅꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯇꯥꯟꯅꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯃꯅꯣꯖꯅ ꯇꯥꯟꯅꯔꯛꯄꯗ ꯑꯉꯛꯄ ꯑꯃ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯈꯜꯂꯤ ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯁꯤꯕꯣ ꯊꯥꯕꯜꯒꯤ ꯃꯉꯥꯜꯁꯤꯗ ꯇꯥꯗ ꯃꯪꯒꯤꯖꯥꯎꯒꯤ ꯃꯃꯤꯗꯤ ꯇꯥꯏ ꯑꯗꯨꯒ ꯏꯇꯩꯃ ꯁꯣꯕꯦꯇꯥꯒꯤ ꯃꯃꯤꯗꯤ ꯇꯥꯗꯦ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯁ ꯃꯁꯤ ꯑꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯒ ꯑꯍꯜ ꯂꯃꯟ ꯈꯔꯗ ꯑꯃꯨꯛꯇ ꯇꯥꯛꯎꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯅꯣꯖꯇꯨ ꯃꯥꯒꯤ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯂꯥꯛꯏ ꯑꯁꯣꯝꯗꯅ ꯃꯪꯒꯤꯖꯥꯎꯗꯨ ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯏ ꯃꯗꯨꯗ ꯃꯪꯒꯤꯖꯥꯎꯅ ꯑꯗꯨꯗ ꯃꯅꯝꯃ ꯑꯩꯅ ꯍꯥꯏꯁꯤ ꯂꯩꯔꯒꯗꯤ ꯂꯩ ꯍꯥꯏꯔꯣ ꯂꯩꯇ꯭ꯔꯒꯅ ꯂꯩꯇꯦ ꯍꯥꯏꯔꯣ ꯂꯩꯅ ꯂꯩꯇꯕ ꯁꯥꯕꯁꯤꯁꯨ ꯁꯩꯇ ꯑꯣꯏꯕ ꯑꯋꯥꯕ ꯑꯃꯅꯤꯍꯦ ꯍꯥꯏ ꯀꯩꯅꯣ ꯀꯔꯣꯝꯗꯒꯤ ꯃꯅꯝꯅꯣ ꯅꯝꯊꯤꯈ꯭ꯔꯦꯗ ꯍꯥꯏ ꯃꯅꯝꯃ ꯅꯪꯗꯤ ꯅꯝꯊꯤꯗ꯭ꯔꯣ ꯍꯩꯃ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯇꯧꯏꯁꯤꯅ ꯍꯥꯏ ꯃꯅꯝꯃ ꯁꯣꯕꯦꯇꯥ ꯍꯥꯏ ꯁꯣꯕꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯂꯥꯛꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯅꯠꯇꯦꯅꯦ ꯁꯤꯗꯤ ꯇꯝꯅꯩ ꯍꯥꯏꯕ ꯃꯪ ꯑꯗꯣꯝꯗꯅꯤꯅꯦ ꯍꯥꯏ ꯃꯅꯝꯃ ꯅꯥꯆꯩ ꯆꯥꯗꯦ ꯍꯩꯕꯣ ꯊꯣꯔꯛꯑꯣꯅꯦ ꯑꯁꯨꯝꯅ ꯃꯪꯒꯤꯖꯥꯎꯗꯨ ꯃꯁꯥ ꯑꯗꯣ ꯍꯥꯏꯔꯪ ꯂꯩꯀꯥꯏꯅ ꯇꯝꯅꯩ ꯍꯥꯏꯔꯤꯕ ꯃꯪ ꯃꯅꯥꯛꯀꯤ ꯂꯝꯕꯤ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯣꯕꯦꯇꯥꯕꯨ ꯀꯣꯏꯀꯧ ꯀꯧꯔꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯀꯧ ꯀꯧꯔꯤꯉꯩ ꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯁꯝꯕꯜꯂꯩ ꯃꯔꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯒ ꯂꯩꯕꯗꯧꯅ ꯃꯪꯒꯤꯖꯥꯎꯅ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯃꯪꯒꯤꯖꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯣꯕꯦꯇꯥꯅ ꯃꯉꯣꯟꯗ ꯂꯛꯅꯒꯗꯧꯒꯤ ꯂꯨꯝꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯁꯥ ꯑꯗꯣ ꯍꯥꯏꯔꯪ ꯆꯪꯁꯤꯜꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯁꯤꯟꯕꯗ
ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯔꯤꯕ ꯁꯝꯕꯜ ꯂꯩ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯣ ꯐꯨꯛ ꯂꯥꯎꯅ ꯑꯗꯣ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯤ ꯑꯅꯤꯒꯤ ꯃꯔꯦꯞꯃꯨꯛ ꯋꯥꯡꯅ ꯂꯦꯞꯈꯠꯂꯛꯏ ꯃꯗꯨ ꯎꯕꯗ ꯃꯪꯒꯤꯖꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯇꯨꯡ ꯍꯜꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯪ ꯑꯗꯨꯗ ꯃꯤ ꯄꯣꯠꯂꯣꯏꯕꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯃꯗꯨ ꯇꯥꯔꯛꯄꯗ ꯍꯥꯟꯅ ꯀꯤꯔꯝꯕꯗꯒꯤ ꯁꯔꯨꯛ ꯀꯌꯥ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯪꯒꯤꯖꯥꯎ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯅꯤꯁꯥꯒ ꯂꯩꯔꯤꯕꯒ ꯀꯔꯤꯒ ꯃꯃꯥꯏ ꯑꯗꯣ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯁꯣꯕꯦꯇꯥ ꯁꯣꯕꯦꯇꯥ ꯍꯥꯏꯅ ꯀꯧꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯅ ꯃꯪꯒꯤꯖꯥꯎ ꯃꯪꯒꯤꯖꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯃꯪꯒꯤꯖꯥꯎꯗꯤ ꯀꯤꯃꯟꯈꯤꯕꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯣꯕꯦꯇꯥꯕꯨ ꯀꯧꯗꯨꯅ ꯂꯩ ꯃꯗꯨꯗ ꯃꯅꯣꯖꯅ ꯇꯥꯗꯥ ꯇꯥꯗꯥ ꯑꯩꯅꯦ ꯅꯅꯥꯎ ꯃꯅꯣꯖꯅꯦ ꯁꯦ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯁꯦ ꯍꯧꯒꯠꯂꯣ ꯑꯩ ꯃꯅꯣꯖ ꯅꯪꯅ ꯀꯅꯥꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯃꯅꯣꯖꯅꯣ ꯍꯥ ꯆꯠꯂꯣ ꯑꯩ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤꯀꯣ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ ꯍꯩꯃꯥ ꯇꯥꯗ ꯑꯩꯈꯣꯏ ꯇꯥꯗꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯦꯃꯤ ꯁꯦ ꯍꯧꯒꯠꯂꯣ ꯅꯣꯏꯗ ꯀꯅꯥꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯤꯌꯨ ꯍꯥꯏꯒꯦꯅꯦ ꯅꯣꯏꯅ ꯊꯤꯕꯤꯔꯤꯕꯁꯤ ꯅꯣꯏꯗ ꯖꯣꯝꯅꯤꯡꯊꯣꯡꯅ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯃꯆꯣꯝꯄꯥꯠ ꯅꯥꯏꯗꯕ ꯍꯥꯏ ꯃꯅꯣꯖ ꯕꯦꯡꯀꯨ ꯍꯥꯏ ꯉꯥꯡꯗꯨꯅ ꯁꯨꯝ ꯂꯩꯗꯧꯔꯤ ꯅꯣꯏ ꯅꯍꯥ ꯈꯔ ꯑꯝꯇ ꯌꯨꯝꯗ ꯊꯥꯡꯅꯅꯕ ꯇꯧꯁꯤ ꯃꯁꯤ ꯀꯩꯅꯣꯝꯃ ꯁꯣꯏꯗꯅ ꯎꯔꯝꯂꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯃꯥꯃꯥ ꯑꯩꯈꯣꯏ ꯑꯣꯏꯅ ꯊꯥꯡꯈ꯭ꯔꯒꯦ ꯍꯩꯗ꯭ꯔꯥꯒꯤ ꯁꯕꯥꯟꯁꯤꯕꯨꯗꯤ ꯑꯩ ꯏꯊꯟꯇꯅ ꯁꯦꯒꯥꯗ ꯌꯦꯞꯄꯒ ꯄꯨꯈ꯭ꯔꯒꯦ ꯑꯩ ꯌꯥꯅꯤ ꯃꯥꯃꯥ ꯁꯤꯌꯥ ꯑꯩꯕꯨ ꯁꯦꯒꯥꯗ ꯌꯦꯞꯅꯤ ꯀꯥꯏꯅ ꯂꯥꯏꯅꯤ ꯀꯥꯏꯅ ꯀꯜꯂꯤꯍꯦ ꯏꯁ ꯀꯜꯂꯤ ꯍꯥꯏ ꯅꯈꯣꯏꯕꯨ ꯊꯥꯡꯈ꯭ꯔꯣ ꯍꯥꯏꯃꯤ ꯍꯥꯏ ꯃꯅꯣꯖ ꯁꯦ ꯄꯥꯏꯌꯨꯁꯦ ꯍꯩꯃꯥ ꯅꯣꯡꯕꯥꯟ ꯀꯩꯅꯣ ꯌꯦꯡꯂꯤꯗꯨꯕꯣ ꯄꯥꯏꯔꯣꯁꯦ ꯊꯥꯡꯁꯦ ꯍꯥꯏꯕꯅꯦ ꯍꯣ ꯑꯗꯨ ꯊꯥꯡꯉ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯅꯪꯅ ꯀꯞꯄꯤꯗꯨꯅ ꯃꯁꯤꯗꯤ ꯑꯁꯨꯝꯅ ꯆꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯕ ꯃꯪꯒꯤꯖꯥꯎꯗꯨ ꯃꯅꯣꯖꯅ ꯄꯥꯎ ꯄꯤꯗꯨꯅ ꯄꯣꯔꯛꯄ ꯃꯈꯣꯏ ꯅꯍꯥ ꯈꯔꯅ ꯊꯥꯡꯗꯨꯅ ꯃꯪꯒꯤꯖꯥꯎꯒꯤ ꯌꯨꯝꯗ ꯄꯣꯔꯛꯏ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯑꯍꯟ ꯈꯔꯁꯨ ꯏꯟꯅꯔꯤ ꯑꯁꯨꯝꯅ ꯃꯪꯒꯤꯖꯥꯎꯗꯨ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯗꯨꯅ ꯊꯥꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯁꯣꯕꯦꯇꯥꯅ ꯃꯄꯥꯟꯗ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯄꯔꯞ ꯊꯣꯔꯛꯏ ꯃꯗꯨꯗ ꯑꯍꯟ ꯑꯃꯅ ꯏꯕꯦꯝꯃ ꯐꯛ ꯑꯃꯠꯇ ꯄꯨꯊꯣꯔꯛꯎ ꯃꯪꯒꯤꯖꯥꯎꯁꯤ ꯂꯥꯏ ꯈꯣꯏꯔꯝꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯍꯩ ꯍꯣꯏ ꯃꯥꯃꯥ ꯑꯩ ꯄꯨꯊꯣꯛꯆꯔꯛꯀꯦ ꯍꯣꯏ ꯑꯩ ꯈꯔ ꯊꯨꯔꯛꯎ ꯍꯥꯏ ꯑꯗꯨꯒ ꯅꯈꯣꯏ ꯈꯔ ꯑꯃꯥꯏꯕ ꯅꯥꯇꯨꯡꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯁꯨ ꯆꯠꯂꯨ ꯃꯥꯃꯥ ꯐꯩꯒꯟꯒ ꯅꯤꯜꯀꯃꯜꯒꯅ ꯀꯧꯕ ꯆꯠꯈ꯭ꯔꯕꯅꯦ ꯐꯔꯦ ꯃꯥꯃꯥ ꯐꯛ ꯍꯥꯏꯕꯗ ꯁꯣꯝꯗ ꯂꯩꯔꯦ ꯀꯗꯥꯏ ꯁꯣꯝꯗ ꯐꯝꯃꯦꯜꯁꯤꯗ ꯍꯦꯛꯇ ꯊꯥꯔꯁꯤ ꯃꯪꯒꯤꯗꯨ ꯑꯁꯤꯗ ꯄꯨꯔꯛꯎ ꯑꯁꯨꯝꯅ ꯃꯪꯒꯤꯖꯥꯎꯗꯨ ꯃꯥꯒꯤ ꯃꯥꯡꯒꯣꯜꯒꯤ ꯐꯝꯃꯦꯜꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯍꯤꯞꯍꯟꯗꯨꯅ ꯑꯃꯥꯏꯕ ꯅꯥꯇꯨꯡꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯅꯥꯇꯨꯡꯗꯣ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯃꯪꯒꯤꯖꯥꯎꯒꯤ ꯃꯀꯣꯛꯇ ꯁꯣꯔ ꯀꯥꯝꯊꯕꯤꯕꯗꯒꯤ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯣꯕꯦꯇꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯤꯃꯤꯆꯥꯒꯅ ꯁꯧꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯃꯅ ꯑꯃꯥꯏꯕ ꯅꯥꯇꯨꯡꯗ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤꯅꯣ ꯉꯍꯥꯟꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯃꯉꯥꯏꯔꯤ ꯍꯧꯖꯤꯛ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯨ ꯅꯠꯇꯦ ꯉꯍꯥꯟꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯕꯨ ꯏꯄꯥꯟ ꯄꯥꯟꯗ꯭ꯔꯕ ꯖꯥꯠꯂꯣ ꯑꯣꯖꯥ ꯈꯨꯔꯥ ꯉꯍꯥꯟꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯅꯅꯤ ꯉꯁꯤ ꯃꯪꯒꯤꯖꯥꯎꯕꯨ ꯍꯤꯡꯅ ꯐꯪꯕ ꯉꯝꯖꯔꯤꯕꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯀꯅꯥꯝꯇꯅ ꯀꯟꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯉꯍꯥꯟ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯂꯨꯕ ꯂꯥꯏ ꯑꯗꯨꯅ ꯈꯔ ꯐꯔꯕꯁꯨ ꯊꯧꯗꯣꯛ ꯑꯗꯨꯅ ꯂꯥꯏꯁꯤꯡ ꯑꯗꯨꯗ ꯈꯠꯅꯕ ꯍꯧꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯅꯤꯡ ꯇꯝꯕ ꯍꯧꯔꯛꯂꯦ ꯑꯊꯨꯕꯗ ꯂꯩꯇꯥꯏꯅꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯌꯦ ꯈꯨꯔꯥ ꯑꯗꯣ ꯏꯕꯨꯡꯉꯣ ꯀꯔꯝꯅ ꯂꯩꯇꯥꯏꯅꯒꯅꯤ ꯀꯔꯤ ꯄꯣꯠꯆꯪꯗꯤ ꯆꯪꯒꯅꯤ ꯏꯕꯨꯡꯉꯣ ꯈꯨꯔꯥ ꯃꯗꯨꯃꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯜꯂꯒ ꯑꯩꯒꯤ ꯏꯇꯧ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯃꯍꯥꯛꯁꯦ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯑꯃꯥꯏꯕ ꯈꯨꯊꯦꯛ ꯍꯥꯏꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯍꯅꯤ ꯑꯩ ꯃꯥꯒ ꯇꯥꯟꯅꯔꯒ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯈꯟꯅꯖꯔꯨꯈꯤꯒꯦ ꯑꯗꯨꯒ ꯂꯥꯏꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯈꯨꯔꯥ ꯐꯔꯦ ꯑꯣꯖꯥꯅ ꯁꯤꯅ ꯐꯩ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤꯗꯤ
ꯑꯋꯥꯕ ꯑꯁꯤꯗꯒꯤ ꯀꯣꯛꯍꯟꯕꯤꯌꯨ ꯑꯁꯤ ꯈꯛꯇꯅꯤ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯒꯦ ꯃꯥꯅꯤ ꯃꯥꯅꯤ ꯇꯥꯗ ꯑꯩꯈꯣꯏꯗꯤ ꯑꯋꯥꯕ ꯑꯁꯤꯗꯒꯤ ꯀꯣꯛꯍꯟꯕꯤꯌꯨ ꯑꯁꯤ ꯈꯛꯇꯅꯤ ꯍꯣꯏ ꯍꯣꯏ ꯃꯥꯃꯍꯣꯏ ꯈꯨꯔꯥ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩꯅ ꯍꯦꯛ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯀꯔꯤꯝꯇ ꯇꯧꯔꯛꯑꯔꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯌꯨꯝꯗ ꯃꯍꯩ ꯍꯟꯅꯈ꯭ꯔꯦ ꯑꯃꯥꯏꯕ ꯅꯥꯇꯨꯡꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯑꯃꯥꯏꯕ ꯅꯥꯇꯨꯡꯗꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯃꯥꯒꯤ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯀꯣꯔꯧ ꯑꯉꯥꯟꯕꯕꯨ ꯌꯦꯡꯗꯨꯅ ꯃꯉꯥꯟ ꯂꯨꯋꯥꯡ ꯈꯨꯃꯟ ꯒꯨꯔꯨ ꯑꯍꯨꯝꯕꯨ ꯄꯨꯅꯦꯝꯖꯔꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯌꯥꯝꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯩꯅꯝ ꯂꯩꯅꯝ ꯀꯌꯥ ꯑꯃꯥꯏꯕ ꯅꯥꯇꯨꯡꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯌꯩꯔꯔꯤ ꯃꯅꯝ ꯑꯗꯨ ꯐꯪꯕꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯗꯣ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯑꯗꯨꯒ ꯈꯜꯂꯤ ꯑꯩꯅ ꯉꯁꯤ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯊꯧꯒꯥꯏ ꯑꯁꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯍꯔꯥꯎ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯃꯁꯥ ꯑꯗꯣ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯁꯣꯔꯒꯤ ꯄꯨꯡꯐꯝ ꯌꯦꯡꯗꯨꯅ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯕꯨ ꯀꯧꯈꯤ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟ ꯂꯥꯡꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯍꯩꯃꯥ ꯏꯇꯥꯎ ꯑꯃꯥꯏꯕ ꯀꯔꯤꯅꯣ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯏꯇꯥꯎꯗꯤ ꯂꯦꯡꯁꯟꯕꯤꯔꯣ ꯏꯇꯥꯎ ꯂꯥꯛꯇꯕꯁꯨ ꯀꯨꯏꯔꯦ ꯋꯥ ꯑꯃꯇꯁꯨ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯏꯇꯥꯎ ꯉꯥꯏꯈꯣ ꯏꯇꯥꯎ ꯋꯥꯔꯤ ꯀꯣꯟꯁꯤ ꯃꯥꯡꯒꯣꯜꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯂꯦꯡꯈꯠꯈꯤꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯅ ꯑꯃꯥꯏꯕ ꯅꯥꯇꯨꯡꯕꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯍꯟꯗꯨꯅ ꯐꯝꯃꯤꯟꯅꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯊꯅ ꯑꯗꯣ ꯏꯇꯥꯎꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯊꯕꯛ ꯊꯧꯒꯥꯏ ꯂꯩꯔꯕꯒꯦ ꯏꯇꯥꯎ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯦꯅꯦ ꯏꯇꯥꯎ ꯑꯗꯨꯒꯤ ꯑꯩ ꯏꯇꯥꯎꯒꯤ ꯃꯅꯥꯛꯁꯤꯗ ꯂꯥꯛꯆꯔꯤꯕ ꯑꯁꯤꯅꯤ ꯍꯥꯏꯕꯤꯌꯨ ꯀꯔꯝꯕ ꯑꯔꯨꯕ ꯋꯥ ꯑꯣꯏꯔꯕꯅꯣ ꯏꯇꯥꯎ ꯁꯨꯝꯗꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨꯅ ꯏꯇꯥꯎꯒꯤꯅ ꯄꯥꯕꯨꯡ ꯒꯨꯔꯨ ꯈꯨꯏꯊꯦꯡꯅ ꯅꯣꯡꯃ ꯍꯥꯏꯕꯤꯔꯝꯕ ꯃꯥꯒꯤ ꯃꯔꯨꯞ ꯀꯔꯤ ꯃꯃꯤꯡꯗꯨꯕꯣ ꯕꯤꯖꯣꯏ ꯆꯟꯗ꯭ꯔ ꯀꯧꯕ ꯂꯥꯏ ꯁꯥꯟꯅꯕ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯈꯤꯕꯗꯨ ꯏꯇꯥꯎꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯍꯣꯏ ꯑꯩ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨ ꯀꯩꯗꯧꯔꯕ ꯏꯇꯥꯎ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯑꯣꯏꯔꯝꯒꯅꯤ ꯆꯤꯡꯅꯕ ꯂꯥꯏ ꯃꯌꯥꯝ ꯑꯃꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯋꯣꯠꯄ ꯅꯩꯕ ꯇꯧꯕꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯃꯤ ꯇꯥꯕ ꯉꯝꯈꯤꯗꯕꯅꯤ ꯏꯇꯥꯎ ꯑꯗꯨ ꯀꯨꯏꯔꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯏꯇꯥꯎꯅ ꯀꯔꯝꯅ ꯈꯪꯉꯤꯕ ꯏꯇꯥꯎ ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯊꯪꯅꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯧꯖꯤꯛꯁꯨ ꯂꯥꯏꯑꯣꯛ ꯇꯤꯟꯑꯣꯛꯄ ꯑꯀꯤ ꯑꯈꯪ ꯀꯌా ꯊꯣꯛꯄꯗꯒꯤ ꯂꯩꯕ ꯉꯝꯅꯗ꯭ꯔꯦ ꯏꯇꯥꯎ ꯑꯗꯨꯒꯤ ꯂꯩꯇꯥꯏꯅꯅꯕ ꯑꯩꯅ ꯊꯧ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨ ꯌꯥꯝꯕꯗꯇ ꯅꯠꯇꯅ ꯃꯄꯥꯡꯒꯜ ꯂꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯏꯇꯥꯎ ꯑꯗꯨꯅ ꯑꯩ ꯏꯊꯟꯇꯅ ꯅꯝꯊꯕ ꯉꯝꯗ꯭ꯔꯦ ꯏꯇꯥꯎ ꯑꯗꯨꯅ ꯑꯩ ꯏꯇꯥꯎꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ ꯏꯇꯥꯎ ꯏꯇꯥꯎ ꯑꯩꯅ ꯏꯇꯥꯎꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯧ ꯍꯥꯏꯕꯅꯣ ꯏꯇꯥꯎ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯃꯤ ꯇꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯆꯠꯂꯨꯁꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯒꯤ ꯌꯨꯝꯗꯨ ꯊꯤꯔꯒ ꯀꯔꯤ ꯂꯥꯏ ꯁꯥꯟꯅꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝꯂꯒ ꯌꯦꯡꯉꯨꯁꯤ ꯏꯇꯥꯎ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯒꯤ ꯌꯨꯝꯗꯨ ꯈꯟꯒꯗꯧꯔꯤꯕꯅꯣ ꯅꯠꯇꯦ ꯏꯇꯥꯎꯕꯨ ꯌꯨꯝꯗꯨ ꯍꯥꯟꯅ ꯈꯪꯕ꯭ꯔꯣ ꯏꯇꯥꯎ ꯑꯩ ꯍꯥꯟꯅꯕꯨꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯒꯤ ꯌꯨꯝꯗꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯗ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ ꯍꯥꯏ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯐꯨ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯏ ꯍꯥꯏꯔꯤ ꯑꯗꯨꯅꯅꯦ ꯏꯇꯥꯎ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯍꯧꯕ ꯌꯨꯝ ꯑꯃ ꯊꯤꯔꯒ ꯂꯣꯏꯔꯦꯗꯅ ꯏꯇꯥꯎ ꯏꯇꯥꯎꯅ ꯈꯪꯖꯕꯤ ꯂꯩꯔꯕꯗꯤ ꯑꯩꯒꯤꯗꯤ ꯆꯠꯂꯨꯁꯤ ꯌꯥꯏ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯀꯩꯗꯧꯉꯩ ꯆꯠꯁꯤ ꯍꯥꯏꯕꯅꯣ ꯏꯇꯥꯎ ꯀꯩꯗꯧꯉꯩ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯂꯗꯕꯅꯤ ꯏꯇꯥꯎ ꯏꯇꯥꯎꯒꯤ ꯁꯥꯏꯀꯜ ꯍꯝꯕꯔ ꯑꯃ ꯂꯩꯈꯤꯕꯗꯨ ꯑꯗꯨ ꯑꯗꯨꯝ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯂꯩꯔꯤ ꯏꯇꯥꯎ ꯏꯇꯥꯎꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯪꯂꯛꯈꯤꯅꯤ ꯍꯥꯏꯗꯅ ꯅꯤꯡꯊꯤꯅ ꯊꯝꯂꯤꯌꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯃꯥꯏꯕ ꯑꯅꯤꯗꯣ
ꯋꯥ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯃꯤ ꯇꯥꯈꯤꯗ꯭ꯔꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯩꯀꯥꯏ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯂꯩꯀꯥꯏ ꯑꯗꯨ ꯌꯧꯔꯛꯄꯗ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯟꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯊꯤꯔꯤꯕ ꯌꯨꯝ ꯑꯗꯣ ꯂꯩꯔꯝꯂꯤ꯫ ꯌꯨꯝ ꯑꯗꯣ ꯍꯥꯟꯅ ꯂꯩꯃꯍꯜ ꯑꯃꯗꯤ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯂꯩꯔꯝꯕ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯅꯤ꯫ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯟꯅ "ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯌꯨꯝꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯥꯡꯒꯣꯜꯁꯤ ꯏꯁꯨꯛ ꯁꯨꯛꯏ, ꯌꯦꯡꯈꯤꯕꯗ ꯏꯃꯝ ꯃꯝꯃꯤ꯫ ꯃꯁꯤꯗ ꯂꯩꯌꯥꯝꯁꯤꯡꯗꯨ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯈꯣꯡꯅꯥꯡꯒ ꯂꯐꯨꯒ ꯍꯥꯏꯕꯗꯨꯁꯨ ꯍꯧꯔꯦ, ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯏꯇꯥꯎ꯫ ꯐꯔꯦ ꯏꯇꯥꯎ, ꯁꯨꯃꯥꯡꯁꯤꯗꯅꯦ ꯅꯪꯒꯤ ꯁꯥꯏꯀꯜꯗꯨ ꯊꯝꯃꯝꯃꯨ, ꯑꯗꯨꯒ ꯏꯕꯥꯅꯤ ꯏꯃꯨꯡꯗ ꯑꯃꯨꯛꯇꯪ ꯆꯪꯂꯨꯁꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯅꯤꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯤ, ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯏꯃꯨꯡꯗꯨ ꯏꯆꯥꯏ ꯆꯥꯏꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯆꯤꯗ ꯐꯠꯇ ꯍꯥꯎꯊꯤ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯃꯄꯩ ꯄꯩꯁꯜꯂꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯩꯃꯍꯜꯅ ꯍꯤꯞꯄ ꯀꯥꯒꯤ ꯐꯃꯨꯡ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯨꯁꯤꯟ ꯃꯨꯅ ꯃꯤꯒꯤ ꯃꯃꯤ ꯑꯃ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯅꯤꯗꯣ ꯃꯈꯨꯠꯇ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯃꯁꯥꯗ ꯅꯥꯟꯊꯖꯩ꯫ ꯃꯁꯤꯗꯒꯤ ꯀꯥ ꯑꯗꯣ ꯊꯅꯝꯃꯒ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯠꯂꯤꯉꯩ ꯁꯨꯃꯥꯡꯗ ꯈꯝꯂꯝꯕ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯟꯗꯤꯂꯥ ꯑꯗꯣ ꯈ꯭ꯔꯤꯡ ꯈ꯭ꯔꯤꯡ ꯂꯥꯎꯅ ꯈꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯅꯤꯗꯣ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯗꯦ, ꯃꯃꯤꯠꯇꯃꯛ ꯌꯦꯡꯅꯩ, ꯑꯗꯨꯒ ꯀꯥ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯅꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯅꯤꯗꯣ ꯌꯦꯡꯅꯔꯒ ꯅꯣꯛꯏ, ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯥꯗ ꯑꯀꯤꯕꯗꯤ ꯐꯥꯎꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗ ꯁꯣꯔ ꯂꯣꯟꯕ ꯀꯥ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ "ꯏꯇꯥꯎ, ꯃꯁꯤꯃꯗꯤ ꯁꯣꯔ ꯂꯣꯜꯂꯤꯅꯦꯍꯦ, ꯑꯔꯣꯟꯕ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯏꯇꯥꯎ?" "ꯈꯪꯗꯦꯗ ꯏꯇꯥꯎ, ꯑꯩꯕꯨ ꯌꯨꯝꯕꯨꯗꯧꯅ." "ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯑꯗꯨꯗꯤ ꯃꯁꯤ ꯐꯛꯀꯥꯏꯔꯒ ꯀꯔꯤ ꯂꯩꯕꯅꯣ ꯌꯦꯡꯁꯤ꯫ ꯃꯁꯤ ꯐꯛꯀꯥꯏꯕꯒꯤ ꯂꯩꯋꯥ ꯍꯥꯏꯔꯗꯤ ꯑꯝꯇꯪ ꯁꯣꯟꯖꯤꯜꯂꯨꯗꯅꯁꯦ." "ꯏꯇꯥꯎ, ꯑꯗꯨꯗꯤ ꯅꯨꯡꯙꯪ ꯀꯧꯕ ꯄꯣꯠꯆꯪ ꯑꯃ ꯆꯪꯒꯅꯤꯌꯦ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯑꯅꯤꯗꯣ ꯊꯤꯛ ꯊꯤꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯎꯟ ꯐꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗ ꯁꯣ ꯑꯗꯣ ꯐꯛꯀꯥꯏꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯑꯗꯨꯅ "ꯅꯈꯣꯏ ꯀꯅꯥꯅꯣ?" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯅꯤꯃꯛ ꯇꯨꯡꯗ ꯁꯠ ꯆꯦꯡꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯃ ꯄꯣꯂꯥꯡ ꯑꯃ ꯌꯦꯞꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯀꯣꯛꯇ ꯀꯣꯛꯌꯦꯠ ꯑꯃꯁꯨ ꯌꯦꯠꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ "ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯤ ꯑꯃꯥꯏꯕ ꯉꯥꯛꯇꯅꯤ, ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯊꯧꯋꯥꯏ ꯑꯃꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯏꯕꯦꯝꯃꯗꯤ ꯀꯅꯥ? ꯅꯠꯇꯦ, ꯑꯁꯨꯛ ꯁꯥꯊꯤꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯃꯠꯇ ꯀꯤꯗꯕꯔꯣ?" "ꯑꯃꯥꯏꯕ ꯑꯅꯤꯃꯛ, ꯑꯩ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯕꯥꯅꯤ ꯍꯜꯂꯣ꯫ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯐꯠꯇꯕ ꯂꯩꯃꯨ ꯐꯠꯇꯕ ꯃꯌꯥꯝ ꯑꯁꯤꯒ ꯉꯁꯤꯗꯤ ꯊꯦꯡꯅꯕ ꯉꯝꯃꯣꯏ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯁꯦ ꯉꯁꯤꯗꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯌꯥꯝ ꯑꯁꯤꯅ ꯅꯈꯣꯏꯕꯨ ꯊꯦꯡꯅꯈ꯭ꯔꯕꯗꯤ ꯅꯈꯣꯏꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯅꯋꯥ ꯑꯃꯒꯨꯝꯅ ꯃꯦꯠꯈꯥꯏꯗꯨꯅ ꯍꯥꯠꯈ꯭ꯔꯅꯤ꯫ ꯑꯗꯨꯅꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯅꯈꯣꯏ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯁꯦ ꯑꯃ ꯑꯅꯤ ꯈꯛꯇꯒ ꯅꯠꯇꯦ, ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯃꯃꯝ ꯄꯥꯟꯅꯕꯗꯅꯦ ꯋꯥꯔꯒꯗꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯇꯣꯞꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯁꯣꯜꯂꯤ, ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯅꯈꯣꯏꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯕꯗꯤ ꯑꯩꯅꯁꯨ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯆꯠꯂꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯝꯕ ꯅꯨꯄꯤ ꯑꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ
ꯃꯅꯤꯡꯊꯣꯡ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯅꯤꯗꯨꯅ ꯍꯥꯏꯅꯩ, "ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯑꯗꯨꯕꯨ? ꯂꯥꯏꯗꯤ ꯃꯥꯟꯗꯦ, ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯗꯤ ꯃꯥꯜꯂꯤ꯫ ꯃꯤ ꯑꯣꯏꯔꯒꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ?" "ꯏꯇꯥꯎ, ꯑꯆꯝꯕ ꯃꯤꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯃꯤ ꯑꯣꯏꯔꯁꯨ ꯂꯥꯏꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ." "ꯑꯗꯣ ꯏꯇꯥꯎ, ꯂꯥꯏꯒ ꯃꯥꯟꯅꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯑꯐꯕ ꯃꯤꯗꯤ ꯑꯣꯏꯔꯔꯣই꯫ ꯃꯔꯝꯗꯤ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯍꯟꯈ꯭ꯔꯤꯁꯤꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯇꯥꯏꯕꯪꯄꯥꯟ ꯁꯦꯕꯥꯅꯕꯤ ꯅꯨꯄꯤꯅꯤ꯫ ꯈꯪꯗ꯭ꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ꯫ ꯃꯥꯅ ꯉꯁꯤꯗꯤ ꯍꯜꯂꯣ ꯍꯥꯏꯔꯝꯂꯕꯅꯤꯅ ꯍꯜꯂꯁꯤ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯁꯤ꯫ ꯑꯗꯣ ꯏꯇꯥꯎ ꯄꯤꯕ, ꯑꯩꯗꯤ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯕ ꯄꯥꯝꯃꯤ꯫ ꯏꯇꯥꯎ, ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯃꯇꯪ ꯂꯥꯏ ꯈꯣꯏꯔꯝꯂꯒ ꯈꯣꯡꯅꯥꯡꯗꯨ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯔꯨꯁꯤ." "ꯏꯇꯥꯎ ꯅꯥꯇꯨꯡ, ꯅꯪꯕꯨ ꯑꯅꯝ ꯀꯟꯕꯤꯗꯨ ꯇꯧꯔꯅꯣꯃꯤ꯫ ꯆꯠꯂꯁꯤ ꯂꯥꯛꯑꯣꯁꯦ, ꯍꯌꯦꯡ ꯐꯖꯅ ꯂꯥꯛꯑꯁꯤ꯫ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯤꯗꯅ." "ꯍꯣꯏ, ꯐꯔꯦ ꯏꯇꯥꯎ, ꯆꯠꯂꯁꯤ꯫ ꯑꯗꯣ ꯍꯌꯦꯡꯗꯨ ꯏꯕꯥꯅꯤ ꯑꯃꯨꯛꯀ ꯂꯥꯛꯁꯤꯀꯣ." "ꯍꯣꯏꯅꯦ ꯏꯇꯥꯎ, ꯂꯥꯛꯁꯦ ꯍꯥꯏꯕ ꯅꯪꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯔꯨꯞ ꯑꯅꯤꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯣꯔ ꯁꯥꯡꯅ ꯀꯥꯝꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯃꯄꯥꯟꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯈꯥꯝꯂꯝꯕ ꯁꯥꯏꯀꯜ ꯑꯗꯣ ꯇꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯅꯤꯗꯨꯅ ꯀꯩꯁꯨ ꯈꯟꯈꯤꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯍꯧꯔꯤꯕ ꯂꯐꯨ ꯄꯥꯝꯕꯤ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜꯗ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯂꯥꯎꯅ ꯇꯥꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯅ ꯃꯈꯨꯠꯇ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯈꯨꯕꯥꯛ 3ꯂꯛ ꯄꯨꯔꯣꯛ ꯄꯨꯔꯣꯛ ꯈꯨꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯌꯨꯝ ꯑꯗꯨꯒꯤ ꯆꯨꯔꯤꯗ ꯇꯥꯕ ꯅꯨꯡ ꯑꯃ ꯈꯨꯟꯒꯠꯂꯒ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯥꯛꯇꯅ ꯂꯪꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯕꯥꯅꯤ ꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯁꯥꯏꯀꯜ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯉꯁꯥꯏ ꯑꯃꯥꯏꯕ ꯑꯅꯤꯗꯨꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯅꯥꯇꯨꯡꯗꯨ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜ ꯍꯣꯏꯗ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯃꯥꯅ ꯂꯩꯇꯥꯏꯅꯒꯗꯧꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯥꯒꯤ ꯌꯥꯔꯦꯛꯁꯪ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯀꯌꯥ ꯐꯝꯗꯨꯅ ꯃꯥꯒꯤ ꯋꯥ ꯇꯥꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯣꯟꯕ ꯐꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯑꯍꯜ ꯑꯃꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯀꯧꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ, ꯑꯗꯨꯒ ꯀꯔꯤ ꯀꯔꯝ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ, "ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ꯫ ꯉꯔꯥꯡ ꯏꯄꯜ ꯑꯃꯅ ꯍꯥꯏꯕ ꯂꯩꯃꯍꯜ ꯑꯃꯗꯤ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯌꯨꯝꯗꯨ ꯉꯁꯤ ꯊꯤꯡꯉꯖꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯑꯗꯨꯛ ꯈꯨꯗꯣꯡ ꯊꯤꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯔꯔꯣꯏ, ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯂꯒ ꯈꯣꯏꯔꯝꯃꯨ ꯍꯥꯏꯕꯗꯒꯤ ꯑꯩ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯑꯃꯨꯛꯀ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯒ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯃꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯉꯁꯤꯃꯗꯤ ꯉꯥꯏꯃꯤꯟꯅꯈꯤꯁꯤ." ꯑꯃꯥꯏꯕ ꯅꯥꯇꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯔꯥꯡ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯈꯤꯕ ꯑꯍꯟ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯃꯗꯨ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯃꯗꯨꯕꯨ ꯏꯕꯨꯡꯉꯣ ꯈꯣꯏꯅ ꯃꯤꯅꯤ ꯂꯥꯏꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ꯭ꯔꯣ?" "ꯏꯄꯟ, ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯌꯦꯡꯕꯗ ꯅꯨꯄꯤꯗꯣ ꯃꯤꯅꯤ, ꯑꯗꯨꯕꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯥꯅ ꯍꯥꯏꯕꯗ ꯂꯥꯏꯁꯤꯡꯗꯣ ꯉꯁꯤꯗꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯅꯨꯃꯤꯠ ꯇꯥꯏ, ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯣꯏꯒ ꯄꯥꯟꯅꯕ ꯉꯝꯂꯣꯏ, ꯍꯌꯦꯡ ꯂꯥꯛꯎ, ꯍꯌꯦꯡꯗꯤ ꯃꯈꯣꯏ ꯁꯣꯟꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯔꯛꯏ ꯏꯄꯟ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯂꯒ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ." "ꯐꯅꯤ ꯐꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ, ꯑꯩꯅ ꯁꯣꯏꯗꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯖꯒꯅꯤ, ꯈꯣꯏꯌꯨꯝ ꯃꯥꯅ ꯈꯪꯁꯅꯨ." "ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥ ꯑꯃꯥꯏꯕꯒꯤ ꯋꯥ ꯇꯥꯕꯗ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯟꯖꯔꯦ ꯑꯣꯖꯥ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯍꯟꯁꯤꯡꯗꯣ ꯍꯟꯅꯈ꯭ꯔꯤ꯫ ꯑꯃꯥꯏꯕ ꯅꯥꯇꯨꯡꯁꯨ
ꯃꯥꯡꯒꯣꯜꯒꯤ ꯙꯥꯔꯤꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯏ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯃꯥꯏꯕ ꯅꯥꯇꯨꯡꯗꯨ ꯃꯥꯒꯤ ꯐꯃꯥꯡꯗ ꯃꯩꯔꯥ 3 ꯊꯥꯗꯨꯅ ꯂꯥꯏ ꯑꯃ ꯀꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯀꯧꯔꯤꯕ ꯂꯥꯏ ꯑꯁꯤ ꯃꯥꯅ ꯁꯥꯟꯅꯖꯕ ꯂꯥꯏꯅꯤ꯫ ꯂꯥꯏ ꯑꯗꯨ ꯂꯥꯛꯂꯕꯗ ꯂꯥꯏ ꯑꯗꯨꯅ ꯃꯥꯕꯨ ꯀꯧꯕꯒꯤ ꯃꯔꯝ ꯍꯪꯂꯔꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯑꯩꯅ ꯅꯉꯣꯟꯗ ꯉꯁꯤꯗꯤ ꯁꯤꯟꯊꯥ ꯑꯃ ꯄꯤꯒꯦ, ꯆꯠꯂꯨ꯫ ꯑꯩꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯤꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯑꯁꯨꯝ ꯆꯠꯂꯒ ꯃꯩꯈꯨ ꯀꯥꯕ ꯌꯨꯝ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ, ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯆꯣ, ꯆꯠꯂꯨ ꯍꯥꯏ ꯑꯗꯨꯒ ꯇꯟꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯀꯗꯕꯅꯤ꯫ ꯂꯩꯔꯝꯂꯤꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯕ ꯌꯥꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯃꯥꯅ ꯀꯧꯔꯤꯕ ꯂꯥꯏ ꯑꯗꯨꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯠꯂꯨꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯨꯅꯕꯒꯤꯗꯃꯛ ꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯁꯥꯏ ꯅꯨꯡ ꯑꯃ ꯂꯩꯋꯥ ꯁꯣꯜꯂꯒ ꯌꯨꯝ ꯑꯗꯨꯗ ꯂꯪꯁꯤꯟꯈꯤꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ ꯈꯪꯅꯕꯒꯤ ꯑꯉꯧꯕ ꯃꯩꯈꯨ ꯀꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯩꯈꯨ ꯑꯗꯨꯗꯤ ꯅꯃꯨ ꯇꯥꯏꯕꯪ ꯀꯅꯥꯅꯁꯨ ꯎꯒꯗꯕ ꯅꯠꯇꯦ, ꯁꯨꯞꯅꯒꯤ ꯈꯣꯌꯨꯝ ꯂꯥꯏ ꯈꯛꯇꯅ ꯎꯒꯗꯕ ꯃꯩꯈꯨꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯀꯧꯔꯤꯕ ꯂꯥꯏ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯁꯨ ꯃꯃꯤꯠ ꯆꯦꯖꯠ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯂꯦꯞꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯅ ꯄꯥꯈꯣꯟ ꯊꯥꯈꯤꯕ ꯂꯥꯏ ꯑꯗꯣ ꯂꯥꯛꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯍꯪꯂꯤ꯫ ꯃꯗꯨꯗ ꯂꯥꯏ ꯑꯗꯨꯅ ꯑꯉꯛꯄ ꯋꯥꯐꯝ ꯑꯃ ꯈꯨꯝꯂꯛꯂꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯏ ꯃꯌꯥꯝꯅ ꯄꯤꯔꯤꯛ ꯄꯤꯔꯤꯛ ꯁꯧꯗꯨꯅ ꯈꯨꯟꯗꯤꯟꯅꯍꯧꯔꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯍꯩꯔꯥꯡ ꯑꯊꯣꯏꯕ ꯂꯩꯔꯥꯡ ꯑꯍꯦꯟꯕ ꯀꯌꯥ ꯀꯠꯇꯨꯅ ꯂꯥꯏ ꯃꯌꯥꯝꯒꯤ ꯆꯥꯛꯊꯥꯛ ꯍꯨꯟꯅꯕ ꯁꯦꯝ ꯁꯥꯍꯧꯔꯤ ꯍꯥꯏꯅ ꯇꯝꯂꯔꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯥꯎ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤꯗꯃꯛ ꯃꯄꯥꯟ ꯂꯥꯡꯗ ꯏꯐꯤꯡ ꯐꯤꯡꯅ ꯊꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯥꯇꯨꯡꯗꯨ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯕꯨ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯕꯨ ꯀꯧꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯂꯥꯇꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯁꯨꯃꯥꯡꯗ ꯂꯦꯞꯄꯝꯕ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯅ ꯏꯇꯥꯎ, ꯀꯩꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯏꯇꯥꯎ ꯄꯤꯕꯥ, ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯃꯛ ꯑꯣꯖꯥ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔ ꯍꯣꯏꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯁꯦ ꯂꯥꯛꯑꯣꯁꯦ꯫ ꯍꯥꯏ ꯉꯥꯏꯈꯣ ꯏꯇꯥꯎ ꯅꯪꯕꯣ, ꯀꯔꯤ ꯂꯩꯒꯦꯕ? ꯉꯁꯤꯗꯤ ꯌꯨꯝꯗꯨꯗ ꯂꯩꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯔꯤꯕꯗꯨꯗꯤ? ꯍꯥꯏꯌꯦ ꯆꯨꯝꯃꯦ ꯑꯗꯨꯁꯨ, ꯑꯗꯨꯏꯁꯨꯅꯦ ꯆꯠꯇꯕ ꯌꯥꯔꯣꯏ꯫ ꯑꯩ ꯂꯝꯕꯤꯗꯅꯦ ꯆꯠꯅ ꯋꯥꯗꯣ ꯍꯥꯏꯔꯒꯦꯕꯁꯦ, ꯂꯥꯛꯑꯣꯃꯤ ꯅꯪꯕꯣ꯫ ꯍꯣꯏ ꯏꯇꯥꯎ, ꯏꯇꯥꯎꯅ ꯀꯟꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯌꯥꯔꯦ, ꯂꯥꯛꯑꯣꯁꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯑꯃꯥꯏꯕ ꯅꯥꯇꯨꯡꯗꯨ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯒꯤ ꯁꯥꯏꯀꯜ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯅ ꯑꯗꯣ ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯆꯠꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯁꯤꯕꯨ? ꯁꯦ ꯇꯥꯎꯁꯦ, ꯑꯩ ꯍꯥꯏꯒꯦꯁꯦ꯫ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯎꯕ ꯅꯨꯄꯤꯗꯣ ꯑꯃꯥꯏꯕꯤꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏ ꯄꯨꯝꯅꯃꯛ ꯃꯥꯅ ꯆꯥꯛꯊꯥꯛ ꯍꯨꯜꯂꯒ ꯌꯣꯛꯂꯤ ꯊꯥꯛꯂꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯄꯥꯟꯅꯕ ꯉꯝꯗꯅꯕ ꯉꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯥꯅ ꯉꯁꯤꯁꯦ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯍꯨꯜꯂꯤ꯫ ꯑꯗꯨꯅ ꯏꯇꯥꯎ, ꯏꯕꯥꯅꯤ ꯆꯠꯂꯒꯅꯦ ꯑꯃꯨꯛꯇ ꯊꯤꯡꯍꯧꯔꯨꯁꯤ ꯏꯇꯥꯎ꯫ ꯑꯣ ꯏꯇꯥꯎ, ꯑꯗꯨꯗꯤ ꯅꯨꯄꯤꯗꯨ ꯑꯐꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦꯅꯦ? ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ, ꯀꯔꯤ ꯄꯥꯝꯕꯒꯤꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯨꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯏꯇꯥꯎꯅ ꯍꯥꯏꯔꯕꯅꯤꯅ ꯆꯠꯄ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯃꯍꯜ ꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯏ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯅ ꯏꯇꯥꯎ, ꯀꯔꯤꯅꯣ ꯀꯅꯥꯝꯇꯁꯨ ꯂꯩꯇꯅ? ꯏꯇꯥꯎꯕꯨ ꯅꯨꯄꯤꯗꯨꯅ ꯂꯥꯏ ꯁꯥꯟꯅꯍꯧꯋꯤ, ꯂꯥꯏ ꯁꯥꯟꯅꯔꯒ ꯂꯩꯍꯧꯋꯤꯅ ꯍꯥꯏꯕꯗꯥꯏꯅꯦ? ꯏꯇꯥꯎ, ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯁꯦ
साइकिल से स्वाइदने थनमगा इबानी खोंगना अस्वाइफोक चंगचिलसी अदुगा इताव नंगी हाइजबा पुथोकनदुनने लेताइ नजौको इस इताव आइदी इताव गे मवोंगसे कीबा अमुगु यारोएदा ए इताव अदु हाइख्रबा लाई कया कया सानिंगा मवोंगदा सानबा ngamलिबा इतावना की हाइबा फरे फरे इताव इतावनु यामना कीरगना युम हनबिरो अस इताव सुम हाइबनि केदोरगे नंग सिदी करिनो थोकनसु सावरगा लेरामे हे हाय नाइखो नाइखो इताव तु नुपी अमा मांगोलदा थोरए मसिबु ngसाइगी नुपीदु ओइरबा जालो नाइखो नाइखो इताव अमुक्ता तुमिना लेयो मागी मवोंगसे तुमिना येंगसी असमना अमाइबा अनिदु युम अदुगी सुमांगी नाकंदा लेबा मोंगसोंग अमता साथुपतुना लेई युम अदुगी मनिंग मया हिंखोल संबल पुनमक नापी न पुंसोंग सोंजिल्लिबनी मदुगी खुदोंग चाबल लौरगा अमाइबा अनिदो नापी मरक अमता लेसिंदुना लेई सोमदना मांगोलदा लेरिबी नुपी अदुना अचौबा सा अमगी मकोकी सरु पोलांग अबा मांगोलगी मखा थंगबा नागथा अदुदा अपाकपा चंगबी लफुगी ला अमा पाकना थारगा मथक्ता सागी मकोकी सरु अदो थमली अदुगा दुप मैरा कया सुखत्तुना लाई साननबगी दमक सेम सारई मरुदा अमाइबा नातुंगना तुमिन्ना मनाक्ता लेरिबा अमाइबा पिबारेलदा इता माना तौरिबसी लाई सानरिबनी अदुगा माना सानरिबा लाइसी असंबा लाई नती अदुने इबानी थोकलगने अमुका थिंखरुसी येंगुतो नंगसु उरेदना सुमांगी मची मचीदा माना लायाम चक्थाक हुनखिबगी मैरा मचा मचा थालिबसी उरेदना नंगसु आई लाओ करदि ताव इबानी चंगलगने खामहरुसी नत्रबदी अफबा वरेरोय लेकाय खुल अदुदा तौरिबादो माना सोमदा लाई सानबदगी सोयदन वरंगनी माना सोमदा चक्थाक हुनदुना लेरबनिना लयाम सिंगदुनने मपांगल कनखिबनी अल्लाह ओसंग सिसे अस इतौना तु नंगबु नमितु तांगलबो हा करिनि नै ता सेसे येमुतु मांगोल असिद लेरिबा नुपी असे माफिया मते यावति असिदा इबानी न करमना संगगा वा हाइरुगदौरिबनो ये इताव आई हाइगसे नंग तलगा लेहो अस अमता ngaइखोसे आइने अइखोइ ले हाइबकी साहुम अमता पीगे असी हाइगना अमाइबा पिबारेना अहम अहम हाइदुना खौदेमी मरुदा मांगोलदा लाई सानदुना लेरंबी नुपी अदो खंब्रेक खंगना सुमांगलोमदा यिंगई अदुगा मफी मरोल सिंगदो प्रप्रप सेचिनदुना कनानो अदुदा लेरिबदो हाइदुना हंगई मरुदा अमाइबा नातुंगना लुमलंबदगी फन चोंथोरकलगा आइबे बाई खोइनी ngasai la amba amaiba ni duni ibema ngasi lai singasi mapanggal jamna kalli haikiba dudi lai singasi ki mapalgal li kanna ba ibi mana chakthak hunbo wadamene tobini ibema mase afaba thabak nati ibi mana maram oidana lekai asisu mi amata tahanjedana masidagi hendoktana lekai asida leiriba miya maduna लेकाय असि थादुकलगा चेंजरबा सि फावबदा नंगना मखोइदा अवाबा पीरिबा सि करिगनु हाइबनिदा असुना अमाइबा नातुंगना नुपी अदुदा सैबा अदुदा नुपी अदो यामना सावना हाय ngaraंगी nga khasa नखोइ ना इनोंदा इबेमा ना हारिबदु नखोइ नसागी चहि क्या क्या सुजरे हा नखोइ मफम मा थादुकलगा ने यामथुनु चचख्रो नत्रबदी नखोइ अफाबा खक ओइरोइ नथवाइदो मांगना तोकरी नुपी अदुगी वादु ताबदा अमाइबा पिबारेलसु मिहुन कलकबा माले तोमिना लेबंग मक्तदुना खुमलई करी हाइबा अइखोइबु थवाइ मांगदुना तोकरी हाइजबगासु सारी नंग अइखोइबु उसित्तबगुम अइखोइना नंगबु करिसु उसित्ते कीदे हाइबसी नंग खांद्र माले नंगना तौरिबा थबकसी खुदकसीदा तोक्तुना नंगना सादरिबा लाइपुनमक नंगना लाइसोनगदबनी नत्रबदी नंग नथवाइ मांगबा सोइद्रबनी है अमाइबा पिबारेलगी वादु ताबदा नुपी अदो खाना नोक्लई अदुगा कनानो खंगनबा तारे हाइरमलगा नुपी अदुना मचिंदा मुरुम सोंदुना माना सिजिननबगीदमक्ता पुथोरकपा थांग सोरी अदुना
ꯃꯥꯒꯤ ꯃꯈꯨꯠ ꯈꯨꯅꯤꯡꯊꯧ ꯑꯗꯨ ꯂꯦꯟꯊꯠꯇꯨꯅ ꯏ ꯊꯣꯛꯍꯜꯂꯤ ꯃꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯃꯤ ꯇꯪꯈꯥꯏ ꯁꯥ ꯇꯪꯈꯥꯏ ꯑꯣꯏꯕ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯔꯕ ꯂꯥꯏ ꯑꯃ ꯂꯦꯞꯇꯨꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯏ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡ ꯑꯃꯗꯤ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯅꯕ ꯃꯥꯒꯤ ꯍꯩꯖꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯁꯦꯝ ꯁꯥꯔꯛꯏ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯑꯁꯨꯝ ꯀꯨꯞꯁꯤꯜꯂꯛꯏ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯛꯂꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡ ꯑꯃꯗꯤ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯗꯨ ꯌꯨꯝꯗ ꯍꯜꯂꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ ꯃꯈꯣꯏꯅ ꯁꯣꯟꯈꯤꯕ ꯂꯥꯏꯔꯣꯟ ꯑꯗꯨꯅ ꯃꯈꯣꯏꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥꯊꯛꯇꯒꯤ ꯃꯨꯁꯨꯛ ꯃꯨꯅ ꯃꯩꯕꯨꯜ ꯑꯃ ꯄꯥꯏꯊꯔꯛꯂꯒ ꯑꯃꯥꯏꯕ ꯅꯥꯇꯨꯡꯒꯤ ꯃꯊꯕꯥꯛꯇ ꯏꯖꯩꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯗꯣ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯃꯤꯀꯨꯞ ꯈꯔ ꯂꯩꯃꯥꯏꯗ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩ ꯃꯗꯨꯗ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯅ ꯃꯉꯣꯟꯗ ꯁꯥꯗꯣꯡꯂꯤꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯗꯣ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯃꯗꯨ ꯇꯧꯗꯅꯕ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯕꯨ ꯈꯥꯝꯈꯤ ꯀꯔꯤꯒꯨꯝꯕ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯅ ꯃꯉꯣꯟꯗ ꯁꯥꯗꯣꯡꯂꯤꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯗꯨ ꯀꯧꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯛꯂꯕꯗꯤ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯇꯥꯡ ꯑꯗꯨꯗ ꯑꯔꯨꯕ ꯂꯥꯏ ꯁꯤꯖꯤꯟꯅꯔꯨꯕ ꯍꯥꯏꯕꯁꯤ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯄꯤꯕꯥꯔꯦꯜꯕꯨ ꯈꯥꯝꯈꯤ ꯃꯁꯤꯗꯒꯤ ꯃꯕꯥꯅꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯍꯥꯏꯅꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯥꯟꯅꯔꯛꯏ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯅꯤꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯁꯥꯏꯀꯜ ꯑꯗꯣ ꯌꯥꯡꯅ ꯊꯧꯔꯛꯄꯅ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯈꯤꯗꯦ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯃꯥꯏꯕ ꯅꯥꯇꯨꯡꯒꯤ ꯌꯨꯝ ꯌꯧꯔꯤ ꯃꯁꯤꯗꯒꯤ ꯅꯥꯇꯨꯡꯅ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯕꯨ ꯍꯟꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯁꯨ ꯑꯃꯥꯏꯕ ꯅꯥꯇꯨꯡꯗ ꯅꯤꯡꯊꯤꯅ ꯂꯩꯅꯅꯕ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯅꯤꯡꯗ ꯃꯌꯨꯝ ꯍꯟꯈꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯁꯥꯗꯣꯡꯂꯤꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯗꯣ ꯀꯧꯕ ꯍꯧꯔꯨꯕ ꯑꯗꯨꯅ ꯃꯁꯥ ꯑꯗꯣ ꯇꯣꯔꯩ ꯏꯔꯩ ꯆꯠꯂꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯏꯕꯨꯙꯧ ꯃꯥꯒꯤ ꯂꯥꯏꯁꯪꯗ ꯂꯥꯏ ꯈꯣꯏꯔꯝꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯕ ꯑꯃ ꯂꯩꯕꯅ ꯃꯍꯥꯛ ꯑꯃꯥꯏꯕ ꯅꯥꯇꯨꯡꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯊꯅꯝꯂꯒ ꯆꯠꯅꯤꯡꯗ ꯆꯠꯈ꯭ꯔꯤꯕꯅꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯗꯣ ꯃꯊꯕꯥꯛ ꯑꯗꯣ ꯆꯪꯂꯛꯄꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯆꯥꯛꯁꯪꯗ ꯆꯪꯂꯒ ꯏꯁꯤꯡ ꯈꯔ ꯀꯜꯂꯒ ꯏꯁꯤꯡ ꯑꯗꯣ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯊꯛꯄꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯖꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯂꯣꯡꯅ ꯍꯤꯞꯊꯩ ꯑꯗꯨꯒ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯣꯝꯗꯅ ꯂꯩꯃꯍꯜ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯏ ꯁꯥꯟꯅꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯌꯥꯝꯈ꯭ꯔꯕ ꯂꯥꯏ ꯃꯌꯥꯝ ꯑꯗꯨꯕు ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯑꯃꯥꯏꯕ ꯑꯅꯤꯕꯨ ꯃꯥꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯍꯔꯥꯎꯗꯨꯅ ꯅꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯑꯃꯥꯏꯕ ꯅꯥꯇꯨꯡꯗꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯩꯅ ꯇꯨꯝꯅ ꯉꯔꯪ ꯆꯥꯛꯂꯕ ꯂꯩꯀꯥꯏ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯌꯨꯝ ꯀꯌꯥ ꯃꯩꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯉꯔꯪ ꯆꯥꯛꯂꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯗꯨ ꯑꯀꯤꯕ ꯄꯥꯈꯠꯄꯅ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯩꯁꯨ ꯄꯥꯏꯕ ꯑꯍꯜ ꯑꯃꯅ ꯁꯣꯜꯂꯤ ꯂꯥꯛꯂꯒ ꯅꯨꯄꯥ ꯃꯆꯥ ꯂꯩꯀꯥꯏ ꯑꯁꯤꯅ ꯈꯥꯝꯕꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯪꯉꯨ ꯅꯇꯣꯝꯇꯅ ꯉꯝꯂꯣꯏ ꯇꯔꯦꯠ ꯆꯪꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯟ ꯑꯗꯣ ꯉꯔꯪ ꯆꯥꯛꯂꯤꯕ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯦꯀꯧ ꯑꯁꯨꯝ ꯆꯪꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯑꯍꯟ ꯑꯗꯨꯕꯨ ꯈꯥꯝꯅꯅꯕ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯏ ꯃꯁꯥ ꯑꯗꯣ ꯍꯨꯃꯥꯡꯅꯁꯨ ꯄꯨꯡꯂꯨꯞ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯩꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯤ ꯃꯗꯨ ꯅꯠꯇꯕ ꯀꯔꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯂꯩꯔꯤꯕꯖꯥꯠꯅꯣ ꯉꯍꯥꯟ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯕ ꯑꯍꯟ ꯑꯗꯨꯅ ꯀꯔꯤ ꯋꯥꯕꯨ ꯂꯣꯠꯁꯤꯜꯂꯤꯕꯖꯥꯠꯅꯣ ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯅꯥꯇꯨꯡꯗꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯟ ꯃꯌꯥꯝ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯌꯥꯝ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯩꯒꯤ ꯑꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯑꯁꯤꯕꯨ
ꯀꯔꯤ ꯑꯊꯨꯕ ꯊꯕꯛ ꯂꯩꯔꯕꯒꯦ ꯑꯃꯥꯏꯕ ꯅꯥꯇꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ ꯏꯁꯥ ꯀꯩꯁꯨ ꯇꯧꯕꯤꯗ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯅꯗꯅ ꯑꯣꯖꯥꯒꯤ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕ ꯑꯁꯤꯅꯤ ꯑꯣꯖꯥ ꯊꯋꯥꯏ ꯃꯥꯡꯒꯗꯕ ꯑꯣꯏꯔꯕꯗꯤ ꯇꯣꯛꯄꯅ ꯐꯒꯗꯧꯔꯤꯕ꯭ꯔꯣ ꯑꯣꯖꯥ ꯈꯨꯔꯥ ꯑꯩꯁꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯏꯕꯨꯡꯉꯣ ꯉꯔꯥꯡ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯃꯥꯏꯕꯒ ꯊꯕꯛ ꯆꯠꯃꯤꯟꯅꯕ ꯑꯃꯥꯏꯕꯅꯤ ꯍꯥꯏꯌꯦ ꯏꯕꯨꯡꯉꯣ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯉꯛꯑꯒ ꯍꯥꯏꯔꯝꯕꯅꯤ ꯑꯣꯖꯥꯁꯤ ꯂꯥꯏꯒ ꯊꯦꯡꯅꯕꯗ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯔꯦ ꯉꯁꯤꯒꯤꯗꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯨꯔꯅꯨ ꯃꯥꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯂꯕꯗꯤ ꯀꯧꯔꯛꯀꯅꯤ ꯃꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯝꯕꯗꯒꯤ ꯑꯩꯈꯣꯏ ꯆꯦꯟꯖꯔꯛꯂꯤꯕ ꯑꯁꯤꯅꯤ ꯉꯁꯥꯏ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤꯅꯤ ꯑꯣꯖꯥꯒꯤ ꯑꯁꯤꯗ ꯂꯩꯖꯔꯤꯕꯁꯦ ꯈꯨꯔꯥ ꯍꯣꯏ ꯆꯨꯝꯃꯤ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯕ ꯑꯗꯨꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯨ 5-10ꯒꯤ ꯋꯥ ꯅꯠꯇ꯭ꯔꯦ ꯂꯥꯏ ꯐꯠꯇꯕ ꯃꯁꯤꯡ ꯁꯨꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯟꯅꯕ ꯉꯝꯗꯕꯅꯤ ꯈꯨꯔꯥ ꯏꯕꯨꯡꯉꯣ ꯅꯨꯄꯤꯗꯨꯅꯗꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯌꯦꯗꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯈꯨꯔꯥ ꯃꯗꯨꯗꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯕ ꯑꯣꯏꯔꯝꯂꯦꯗ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯇꯩꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯒ ꯄꯥꯟꯅꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯉꯝꯒꯗꯧꯔꯤꯕꯅꯤ ꯈꯨꯔꯥ ꯃꯗꯨ ꯃꯥꯅ ꯈꯪꯕꯗꯒꯤ ꯉꯔꯥꯡꯁꯤ ꯃꯥꯅ ꯂꯥꯏ ꯃꯌꯥꯝꯒꯤ ꯆꯥꯛꯊꯥꯛ ꯍꯨꯟꯗꯨꯅ ꯃꯊꯧ ꯁꯪꯈ꯭ꯔꯦ ꯈꯨꯔꯥ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯗ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯈꯨꯔꯥ ꯃꯗꯨꯒꯤꯗꯃꯛ ꯃꯥꯅ ꯉꯔꯥꯡꯁꯤ ꯌꯦꯠꯂꯛꯇꯅꯕ ꯑꯩꯈꯣꯏꯗ ꯂꯥꯏꯁꯤꯡ ꯑꯗꯨ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯍꯌꯦꯡ ꯂꯥꯛꯎ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯠꯂꯨꯔꯕꯁꯨ ꯃꯥꯗꯤ ꯎꯅꯕ ꯐꯪꯒꯗꯕ ꯃꯥꯟꯗꯦ ꯌꯥꯝꯅ ꯃꯍꯨ ꯆꯥꯎꯕꯤ ꯅꯨꯄꯤꯅꯤꯗ ꯈꯨꯔꯥ ꯃꯥꯕꯨ ꯀꯔꯝꯅ ꯄꯥꯟꯅꯒꯗꯕꯅꯣ ꯈꯟꯕꯗ ꯑꯩꯁꯨ ꯃꯊꯥ ꯁꯥꯔꯤꯕꯅꯤ ꯈꯨꯔꯥ ꯑꯗꯣ ꯏꯕꯨꯡꯉꯣꯁꯨ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯅ ꯍꯣꯠꯅꯕꯤꯔꯤ ꯑꯗꯣ ꯃꯁꯤꯕꯨ ꯉꯝꯂꯣꯏꯗꯧꯔꯤꯕ ꯖꯥꯠꯂꯥ ꯈꯨꯔꯥ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨ ꯑꯃꯨꯛꯇ ꯁꯨꯒꯥꯏꯅ ꯂꯤꯕꯤꯌꯨ ꯃꯗꯨ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯉꯝꯂꯣꯏꯗꯧꯔꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯗꯤ ꯏꯕꯨꯡꯉꯣꯗ ꯂꯣꯏꯅ ꯂꯤꯈ꯭ꯔꯕꯗꯥꯏꯅꯦ ꯑꯩꯈꯣꯏꯕꯣ ꯈꯨꯔꯥ ꯃꯗꯨ ꯅꯠꯇꯕ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯤꯌꯦ ꯃꯗꯨ ꯍꯥꯏꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣই ꯁꯣꯏꯗꯅ ꯃꯥꯏꯊꯤꯒꯅꯤ ꯈꯨꯔꯥ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯥꯇꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯟꯁꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯗꯨ ꯂꯥꯛꯂꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯅ ꯑꯃꯥꯏꯕ ꯅꯥꯇꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯟꯁꯤꯡꯗ ꯍꯥꯏꯔꯤ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯂꯥꯏꯑꯣꯛ ꯇꯤꯟꯑꯣꯛꯄ ꯀꯌꯥ ꯇꯧꯔꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯩꯆꯧ 8 ꯄꯨꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯐꯠꯇ꯭ꯔꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏꯅ ꯂꯩꯀꯥꯏ ꯃꯊꯪ ꯈꯨꯟꯗꯨꯝ ꯆꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯂꯔꯣই ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯟꯗꯥꯔꯛꯀꯗꯧꯔꯤꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯍꯤꯡꯁꯥ ꯌꯩꯇꯝꯕ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯑꯁꯤ ꯊꯦꯡꯒꯥꯏꯅꯅꯕ ꯑꯃꯥꯏꯕ 8 ꯄꯨꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯃꯅ ꯑꯣꯖꯥ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯑꯃꯥꯏꯕ 8 ꯊꯤꯔꯨꯈꯤꯗꯧꯔꯤꯅꯣ ꯑꯣꯖꯥꯒ ꯑꯣꯖꯥ ꯅꯥꯇꯨꯡꯒꯗꯤ ꯂꯩꯔꯦ ꯋꯥꯠꯂꯤꯕ ꯑꯃꯥꯏꯕ 5 ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯊꯤꯔꯨꯒꯅꯤ ꯑꯣꯖꯥ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯃꯌꯥꯝꯗ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯑꯩꯅ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯐꯝꯗꯨ ꯑꯩ ꯇꯥꯛꯆꯒꯦ ꯃꯈꯣꯏ ꯈꯔ ꯊꯥꯔꯒ ꯀꯧꯍꯟꯕꯤꯔꯨꯁꯣ ꯃꯈꯣꯏꯁꯨ ꯑꯔꯥꯏꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗ ꯃꯈꯣꯏ ꯌꯥꯅꯤꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯅꯁꯨ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯂꯩ ꯃꯗꯨ ꯀꯧꯒꯦ ꯍꯥꯏꯔꯛꯂꯤ ꯑꯁꯣꯝꯅ ꯃꯊꯪ ꯄꯨꯟꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯤ ꯑꯅꯤꯗꯨ ꯀꯗꯥꯏꯗꯒꯤ ꯊꯤꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯅ ꯈꯪꯕ ꯑꯃꯥꯏꯕ ꯃꯊꯪ ꯅꯤꯡꯁꯤꯡꯅꯔꯛꯄꯗꯒꯤ ꯀꯧꯕ ꯆꯠꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯥꯏꯕ ꯅꯥꯇꯨꯡ ꯑꯃꯗꯤ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯒꯤ ꯁꯥꯇ꯭ꯔꯅꯤ ꯍꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯇꯥꯛꯇꯨꯅ ꯃꯤ ꯊꯥꯗꯨꯅ ꯀꯧꯕ ꯊꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝꯁꯨ ꯑꯃꯥꯏꯕ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯅꯔꯨꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯍꯩ ꯆꯠꯅꯈ꯭ꯔꯦ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯗ ꯏꯇꯥꯎ
इताउना करमना अमायब तरे चंगने हाइबा खंगलिबनु अईगी मंगददी आहल लमना लेकाय अदुगी वारी मपुंग फाना खंगद्रबदी यारोय हाइरी मसिना कबदौबा इताउ अईना अईगी इबुदौदा हंगजबदा हाइरंबनी अदुगा लेकाय अदुगी वारी अदु मपुंग फाना खंगे हाइरबदी नोंपोक हरम पांगबदगी ओइगे लमदांग ओइबी नुपी अमा लई नुपी अदुदा हंगु हाइनसु ताकपिरमी इताउ नुपी तुदी कनानो हाइसिबो मधु अइना सुम खनबदा इताउ लेकाय अदुदा लेरंबा नुपी सोइदना ओइरमगदबा माली अदुना लेकाय असिगी अहनसिंग असिदा लेकाय अदुगी मिसिंग नोंपोक हरम पांगबदा लैखिबरा हाइबतु हंगसी इताउ होय होय इताउ मखोय लाक्लगा करिनो हाइबदु तानरसी असमना अमायबा अनिदु वारी सानरबा मतुंग मयाम लाक्पा ngairi मदुगी मतुंग ngahak leiraba matungda mayamsu laktuna अमायबा नातुंगी सुमांग मांगोलदा तिल्लरे मतम अदुदा अमायबा नातुंगना लेरिबा अहनसिंग अदुगी मरक्तगी अमदा मामा लेकाय अदुगी मिसिंग नोंपोक हरम पांगबदा लैखिबगा यावब्रा यावरगदी अमुक्ता हाइबियु ओजा माइबा अइदी खंगदी तादा लमु सनादा हंगबदी खंगनी मामा लमु सना हारिबसिना कताइदा लेबनु मामा ngahन ओजादा लेकाय अदुगी वारी लिबा अहल अदुबुनि ओजा ओ अदुदी मंगोदा हंगुरसि मयाम असमना मयाम अदो ngahन लेकाय अदुगी वारी लिबिरंबा अहल अदुगी मनाक्ता लाक्ले मतम अदुदा अहल अदो नाद्र लेरमी अहल अदुगी अनाबसु येंगलबगी तुंगदा अमायबा नातुंगना नोंपोक हरम पांगबदा लेकाय अदुगी मिसिंग लैखिबरा हाइना हंकी मरुदा अहल अदुना लैखि हाइबगा लोइनना खुंजा कौबा अहल अमगी ममिंग पलखी मसिदगी अमायबा नातुंग अमदी अमायबा पिबारेल मखोय अनिना मयामगे महुत सिंगदुना अहल अदुगी युमदा लाखी असमना लाक्लगा अहल अदुगा उनरबगी तुंगदा लेकाय अदुगी वारी अदो हंकी मरुदा यामना ngakpa wafam mama kanglakle madudi लेकाय अदुदा लाई सानै हाइदुना मयाम चंगदुना हाथ्रबी लै महलगी मपुरोइबा सना जावबगी मचित मनाव अहुमनी नुपी अनि नुपादा सना जावबगा मखोय अहुमनी हाइबा वाफम ममा लाक्ले मखोय सिंगसिगी मनुंगदा सना जावबगा नुपी अतोम्बी अदुगदी लाइटिंगे मरमदा कया खंगती अदुगा नुपी अहल सना जावबगी नमसी अदुदी मागी मपा बिजोय चंद्रदगी तादना महै हाइबी अमायबीनी हाइबा वाफम ममा नातुंग अमती अमायबा पिबारेलना उनबा लाक्लिबा अहल अदुना हाइरक्ले मरुदा अमायबा नातुंगना अमायबा बिजोय चंद्रगी मचानुपी अनि अदुदी कदाय कदायदा लैख्रबगे हाइना हंगी मरुदा अहल अदुना अमायबा बिजोय चंद्रगी मचानुपी थोइनुगी युम अदो ताक्लक्ले मसिदगी अमायबा पिबारेल अमदी अमायबा नातुंग मखोय अनि थोइनु होइदा लाखी थोइनु हाइरिबा असि ममांगदा नोंमा अहिंग अमा मागी मसागा तुमलिंगैदा लाई अमना अवाबा पीखिबी नुपी अदुबुनी नुपी अदुगी मनाक्ता अमायबा नातुंग अमदी अमायबा पिबारेल अदो लाक्लगा मखोयबु मसक ताक्लमी मतम अदुदा थोइनुदी अहल जामना ओइरमले अमायबा पिबारेल अमदी अमायबा नातुंगना लेकाय अदुदा लैरिबा फत्रबा लाइसिंग अमदी मपाबुंग बिजोय चंद्रना सानरंबा लाइसिंग अदुगी मतांगदा हंकी मरुदा थोइनुदो सोर सांगनो होदोक्लगा वारी सिंगदो लीबा हौरई नुमितु वाक्चंगी मापनी पानबा थांगजन नुमितनी अमायबा बिजोय चंद्र मखोयगी युमगी मखा थंगबा माइकैदा हौरिबा खोंनांग पांबी अनि अदुगी मनाक्ता लाखी असमना अमायबा बिजोय चंद्रना मखोयगी येनखादा हौरिबा खोंनांग अदुगी मखोंग जौरबदा तपना फमथरई अदुगा माना पोरक्पा हैरांग लैरांग कयादु लैमाइद थम्मी अदुगा खुबाक खुदुना लाई कौबा हौरई अदुमना तोरक्पदा मागी मचानुपा सना जावबदु परप परप लाक्लगा मपाबु कौरई मदुदा बिजोय चंद्रना खंगप्रेक खंगना तुंग सत ओंथोरई अदुगा मचानुपादा करिगी मफम मसिदा लाक्लिबनो हाइदुना सैरमी मदुदा बिजोय चंद्रना मपाना तौरिबा अदु तौदनबा खामलमी मदुदा मपाना यामना थीना सैरगा सना जावबदो इमुंदा तानसिनखी
Matam aduda sana jauba yung kai pandri aduga mage mase tembidi luhong khiba thani pal helakli ahan bada masin leiringe matam dadi mapapung Bijoy Chandraga manaduna yam khrabam lai mayam ama jaiga tawduna hek hek sanai aduga makhoi yumgi hingkol sambal simjin sajin ba leibak tahon ba amati pochai thabna jinba kaya laising aduda makhoi minai gum sijin nakhi tawriba sing ado sana jawpa amati masan nupi atombinadi yamna yanin khidi adubu amaiba Bijoy Chandra amati masan nupi ahan tembina angang wani khanduna adumak makhoi lai sanaba do sanakhi asomna numit aduda amaiba Bijoy Chandra na macha nupa bu thine saiduna tan khraba matung mahaki lai sanaba do hori matam aduda atia thakta khanghaudana akhak arau kaya torokli aduga mafam khudingda tahaidaba akiba khonjal kaya taba hori khonjal adu tabada imungda leiriba sana jawba amati thoinu do kibuna tumin lei maduda sana jawbana akhoi baji sinaba kaisu kanandabada lai sanari nedana aikhoi se tufam japam amata khanghandrabani ne natti masidabu oikhoina yung kai kamaina pandoribano khangroidami aikhoi se yung panba amata khangroidami as taton labuduna hena hokre tawge ga tawgasino tuminam tal laisi kedoroge hai angang nang kai khangi ha tandra khaldine asu ingkhra kansidabu lai sanani banedara masida masak namaro lama laimu hanjaba hek maladana e taton bu laimu hanjaba haisi urapro ude soharimi nati kanana bu thalamino khangdire lai sanabagi mantra se madu khangadiba mathunduda ngariyang chene lenga ba yai phugudamni he as taton ngange suma pada chalaga ngangro ai khangpre khangeba oi nang dai na tawrise kem khangoi ne noidi nayum pathraga loire ai dine jum sida lehogadoriba nati hayawai khoina nupi thiraga mana tawrise yakitro haibani da ho taton matam du tadi ne mai tokchani amta tumina leiro kedoroge nulu namung ne pachigi meching leiraba natro taw una thokba tawroko ai sune mayap amal leiraga mana lai sanaba horokpaga koilaw lawgadra khangdine I yam kaida asomna sana jawbana imungda koilaw lawringai amaiba Bijoy Chandra do magi lai sanaba loiraga imungda changi sana jawbana urau thrau lawba adu tabata hai yare khara lawrati atabana ta khaga ne mine ngawro bai khankhani ai ya ngawbage mapa oiningde ko o phai hayeng nok heng an baga ne khongna nga se yathake khangne ba kanana tharmilu khangge ba khongna nga se noi gi ibu dong ne ai ne lai sanana ba haidna thabiram libani ne asomna sana jawbana ngangba aduda Bijoy Chandra na karemna duna khumba du tabada thoine di somda pukli paiduna nokli masidagi makhoi asum tumina leina khiduna mathang tumna khri matam aduda amaiba Bijoy Chandra na matum ta khalli aina lai sanariba si afaba natti haibadi aisu khanglibani adubu aina khalliba sidi pangthoktana khak tokloi aina asuk kuina honnaraklaga aremada manghangadra ai ke changye ngasi inga gi mapani parba numita sodna pangthoklage numittu thang numit tarabadi yonthokna phakhrani ngasi gi aina katliba saram taret adu tenbal labadi aina khalliba si soidana ngamgani phai hayeng amuk yengba haiduni asi khanduna amaiba Bijoy Chandra do tumkhri mathang numit ki ayukni sana jawbatu sumang thelong maning maya wai sili amaiba Bijoy Chandra di ayuk mamlingaidagi hogatuna masa mawu sengdoklaga aruba lai khoirumba ama chatkani hairamlaga chatkirami sana jawbagi machanupi thoinusu hogatuna iruja maitha jaraga lai khoirumnaba sem sakhrai tanja aduda sana jawbana mokhoigi yumgi makha thangba yana khada asum wai silakpada saruna saba laidi anikhak taduna leirami madu upada sana jawbana
ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯨꯝꯖꯤꯠ ꯑꯗꯨꯅ ꯂꯥꯏꯗꯤ ꯑꯅꯤ ꯑꯗꯨꯗ ꯐꯇꯠ ꯐꯇꯠ ꯀꯜꯂꯤ ꯑꯗꯨꯒ ꯃꯈꯣꯡꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯈꯥꯏꯈꯤ ꯃꯁꯤꯗꯒꯤ ꯂꯥꯏꯗꯤ ꯑꯅꯤꯗꯨ ꯃꯩ ꯊꯥꯗꯣꯛꯀꯦ ꯈꯟꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯩꯈꯦꯠ ꯂꯧꯊꯣꯛꯄ ꯄꯔꯞ ꯄꯔꯞ ꯆꯪꯈꯤ ꯑꯗꯨꯒ ꯃꯩꯈꯦꯠ ꯑꯗꯨ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯄꯗꯗꯤ ꯂꯥꯏꯗꯤ ꯑꯅꯤꯗꯣ ꯂꯩꯔꯝꯗꯔꯦ ꯃꯗꯨꯗ ꯁꯅꯥꯖꯥꯎꯕꯗꯨ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯂꯥꯏꯗꯤ ꯑꯅꯤꯗꯨ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡꯒꯤ ꯃꯤꯇꯝ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯛꯂꯤ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ ꯋꯥꯏ ꯁꯤꯠꯄꯗꯣ ꯂꯣꯏꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯔꯨꯖꯔꯒꯦ ꯈꯟꯗꯨꯅ ꯄꯨꯈ꯭ꯔꯤꯂꯣꯝꯗ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯀꯅꯥꯒꯨꯝꯕꯅ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯃꯗꯨꯗ ꯊꯣꯏꯅꯨꯗꯤ ꯁꯅꯥꯖꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯀꯩꯁꯨ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯋꯥꯏ ꯁꯤꯠꯄ ꯑꯗꯣ ꯃꯐꯝ ꯏꯍꯣꯡ ꯍꯣꯡꯗꯅ ꯑꯗꯨꯝ ꯂꯩꯁꯤꯜꯗꯨꯅ ꯁꯤꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯗꯣ ꯆꯤꯡꯅꯔꯛꯑꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗꯅ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯑꯗꯣ ꯏꯃꯨꯡꯂꯣꯝꯗꯒꯤ ꯑꯃꯨꯛ ꯇꯥꯈꯤ ꯃꯗꯨꯗ ꯊꯣꯏꯅꯨꯗꯣ ꯀꯤꯔꯛꯑꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯁꯅꯥꯖꯥꯎꯕꯕꯨ ꯇꯥꯇꯣꯟ ꯇꯥꯇꯣꯟ ꯍꯥꯏꯗꯨꯅ ꯀꯣꯏꯀꯧ ꯀꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯖꯥꯎꯕꯗꯨ ꯏꯔꯨꯖꯕ ꯀꯥꯔꯛꯑꯒ ꯁꯨꯃꯥꯡꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯄꯂꯥꯡꯈꯣꯛ ꯑꯗꯨꯗ ꯐꯤ ꯐꯧꯔꯤꯉꯩ ꯃꯇꯝꯅꯤ ꯃꯗꯨꯗ ꯊꯣꯏꯅꯨꯅ ꯏꯃꯨꯡꯗ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏ ꯑꯩ ꯃꯄꯥꯟꯗ ꯂꯩ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯗꯨꯗ ꯊꯣꯏꯅꯨꯗꯨ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯇꯥꯇꯣꯟ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯇꯝꯅꯍꯧꯔꯦ ꯉꯍꯥꯟꯈꯩꯗꯤ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯇꯧꯗꯕꯅꯦ ꯉꯔꯥꯡ ꯕꯥꯖꯤꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨꯗ ꯀꯔꯤ ꯑꯁꯨꯕ ꯂꯩꯔꯕꯅꯣ ꯈꯪꯗꯦ ꯑꯌꯨꯛꯀ ꯇꯝꯅꯕ ꯍꯧꯔꯛꯑꯦ ꯑꯥꯏ ꯇꯝꯒꯦꯒ ꯇꯝꯃꯖꯁꯅꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯂꯥꯏꯕꯨ ꯎꯅꯗꯅ ꯁꯤꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯄꯥꯝꯃꯤꯁꯦ ꯏꯃꯥꯅ ꯂꯩꯔꯤꯉꯩꯗꯗꯤ ꯈꯔ ꯐꯔꯝꯒꯨꯝ ꯇꯧꯕꯅꯤ ꯏꯃꯥꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯃꯀꯣꯛꯁꯦ ꯆꯥꯛꯄ ꯍꯦꯟꯖꯤꯜꯂꯕ ꯈꯪꯗꯦꯕ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯉꯛꯏ ꯃꯗꯨꯗ ꯁꯅꯥꯖꯥꯎꯕꯅ ꯍꯜꯂꯛꯑꯦ ꯇꯨ ꯑꯐꯥꯎꯕ ꯃꯥꯏꯆꯧꯁꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯖꯥꯎꯕꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯗ ꯍꯥꯏ ꯀꯩꯅꯣ ꯑꯁꯤꯅ ꯄꯩꯔꯒ ꯆꯪꯈ꯭ꯔꯤꯁꯤꯅ ꯋꯥꯅꯒ ꯍꯜꯂꯛꯄꯁꯤꯗꯅꯦ ꯁꯧ ꯁꯧ ꯇꯧꯔꯛꯀꯅꯨꯀꯣ ꯕꯥꯖꯤ ꯀꯃꯥꯏꯅ ꯁꯧ ꯁꯧ ꯇꯧꯔꯣꯏꯗꯣꯏꯅꯣ ꯕꯥꯖꯤꯅ ꯉꯔꯥꯡ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨꯗꯅꯦ ꯀꯔꯤ ꯀꯔꯤ ꯆꯤꯊꯍꯧꯔꯒꯦ ꯈꯪꯗꯦ ꯇꯝꯅꯗꯅ ꯆꯥꯛꯀ ꯑꯝꯇ ꯊꯣꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯅꯣꯏꯅ ꯄꯪꯀꯤꯗ ꯀꯤꯁꯤꯟꯕꯁꯤꯅꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯅꯊꯧ ꯇꯧꯖꯔꯨꯆꯣ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯗꯨ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯆꯠꯈꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯥꯖꯥꯎꯕꯗꯤ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯈꯤ ꯃꯆꯟꯅꯨꯄꯤ ꯊꯣꯏꯅꯨꯅ ꯀꯗꯥꯏꯗꯅꯣ ꯍꯪꯕꯗꯁꯨ ꯋꯥ ꯑꯃꯠꯇ ꯈꯨꯝꯂꯝꯗꯅ ꯁꯥꯎꯅ ꯊꯣꯛꯈꯤ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯗꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯇꯞꯅ ꯐꯝꯊꯔꯒ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯈꯨꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤ ꯃꯗꯨ ꯂꯣꯏꯔꯒ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯂꯥꯛꯂꯒ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯗ ꯍꯥꯏ ꯅꯈꯣꯏ ꯇꯥꯇꯣꯟꯗꯤ ꯈꯪꯗꯦ ꯕꯥꯖꯤ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈꯤꯕꯅꯦ ꯕꯥꯖꯤꯅ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯑꯩꯁꯦ ꯅꯆꯦꯗꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯌꯧꯔꯨꯕꯅꯤ ꯑꯣ खरा फाउरबो बाजी फाउरे फाउरे अमाइबा मत्तना ताइनबा ngамददना आइना लाई ताइनरुरिबनी बाजीना सानबा लाइदु इसेदसु तंबिदना लेखाय अदुदा लाई यामना सानै हाइदनने मीना कै कैनो यामना ngangnai इसे जुपा नुबीने तदौना हाय नखोइदा लाई सानबा सि फत्तना सुम खलेने हा मखोइदगी अखोइना फंगलिबा कानबा सिदि नखोइना खंबा नत्या हाइबा हा बाजी मखोइदगी अखोइना करी कानबा फंगी मखोइना पियो हाइबा चाथाक्तु पीबा मखोइना तमदरकपदा अखोइना कीबा मदुदा अयतपा पीरगना थवाई लौगे हाइबा मसीरो कानरिसे तातोनसे याम सारोबनिको बाजी हाय नखोइना खंगदबा यामना लई आई होरेन नखोइ तातोन हलकलगने आई वा हाइगे अदु बाजी अखोइदा लाइना तमनरइसे अइदी यामना हाइनदी अदु मसिंगा थोकनबा लेवा आमता तंबियु बाजी ताकलगा लोरेदना सेसे नसादा अकीबा पोकलबा करीगुंबदा
ꯅꯈꯣꯏꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯈꯨꯔꯧ ꯊꯥꯡꯂꯕꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯃꯤꯡꯈꯩ ꯁꯣꯟꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯗ ꯐꯠꯇ꯭ꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯂꯩꯋꯥ ꯇꯝꯕꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯃꯥꯅ ꯊꯣꯛꯄ ꯄꯣꯊꯥꯅꯔꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯖꯥꯎꯕꯗꯤ ꯅꯨꯃꯤꯠ ꯇꯥꯔꯕ ꯐꯥꯎꯕ ꯍꯜꯂꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯃꯆꯟꯅꯨꯄꯤ ꯊꯣꯏꯅꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯅꯥꯖꯥꯎꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯇꯨꯅ ꯁꯅꯥꯖꯥꯎꯕꯗꯨ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯅꯔꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯑꯗꯨꯕꯨ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯗꯤ ꯃꯁꯥꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯈꯤ꯫ ꯃꯔꯝꯗꯤ ꯃꯥꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯌꯥꯔꯔꯣꯏ ꯈꯟꯕꯗ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯨ ꯃꯄꯨꯡ ꯐꯥꯗꯅ ꯂꯣꯏꯁꯤꯟꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯛꯑꯕ ꯊꯕꯛꯅꯤꯅ ꯇꯧꯗꯕ ꯌꯥꯗꯕꯅ ꯁꯅꯥꯖꯥꯎꯕꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡ ꯇꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯅꯥꯖꯥꯎꯕꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕ ꯂꯥꯏ ꯁꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯑꯗꯨꯝ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯅꯣꯡꯃ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯇꯦꯝꯕꯤꯗꯨ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯄꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯋꯥ ꯈꯟꯅꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯤ, "ꯏꯕꯦꯝꯃ, ꯑꯩꯅ ꯑꯩꯒꯤ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯥꯏ ꯃꯌꯥꯝꯁꯤ ꯃꯔꯝ ꯑꯃꯒꯤ ꯁꯤꯖꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯂꯥꯏꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯧꯄꯥꯅꯨꯄꯥ ꯁꯅꯥꯖꯥꯎꯕꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯁꯤꯜꯂꯛꯄ ꯑꯁꯤꯗ ꯑꯩꯒꯤ ꯂꯥꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯃ ꯈꯪꯅ ꯂꯣꯏꯁꯤꯟꯕ ꯌꯥꯗ꯭ꯔꯦꯅ ꯇꯧꯔꯤꯁꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯏꯃꯧ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯏ ꯁꯥꯟꯅꯩ ꯍꯥꯏꯕꯁꯤ ꯈꯪꯍꯟꯅꯤꯡꯗꯕꯗꯒꯤ ꯂꯥꯏꯁꯤꯡꯒꯤ ꯆꯥꯛꯊꯥꯛ ꯍꯨꯟꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯅꯪꯅ ꯊꯧꯔꯥꯡ ꯑꯃꯇꯪ ꯄꯥꯏꯈꯠꯂꯨꯅꯦ." "ꯕꯥꯖꯤ, ꯀꯔꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯁꯤꯒꯦ? ꯑꯗꯨ ꯕꯥꯖꯤꯅ ꯅꯍꯥꯟꯋꯥꯏ ꯍꯥꯏꯈꯤꯕꯗ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯥꯏ ꯑꯃ ꯁꯦꯝꯒꯅꯤꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯀꯝꯗꯧꯕ?" "ꯃꯗꯨꯒꯤꯗꯣ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯀꯧꯊꯣꯛꯂꯒ ꯃꯊꯧ ꯁꯤꯖꯤꯟꯅꯒꯗꯕ ꯉꯥꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯅꯪꯒꯤ ꯅꯧꯄꯥꯅꯨꯄꯥꯅ ꯌꯨꯝ ꯄꯥꯟꯁꯤꯜꯂꯛꯄ ꯑꯁꯤꯗ ꯑꯩꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦꯅꯦꯍꯦ." "ꯑꯗꯨ ꯕꯥꯖꯤꯅ ꯁꯦꯝꯒꯠꯂꯤꯕ ꯂꯥꯏꯗꯣ ꯑꯗꯨꯝ ꯁꯦꯝꯒꯠꯂꯣ꯫ ꯑꯗꯨꯒ ꯃꯥꯕꯨ ꯀꯧꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯁꯅꯥꯖꯥꯎꯕꯒ ꯊꯣꯏꯅꯨꯒ ꯑꯗꯨꯒ ꯂꯩꯃꯍꯜꯒ ꯃꯈꯣꯏ ꯑꯩꯒꯤꯗ ꯂꯥꯛꯂꯒ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯥꯖꯤꯅ ꯂꯥꯏꯗꯣ ꯀꯧꯔꯒ ꯁꯤꯖꯤꯟꯅꯔꯣ꯫ ꯃꯗꯨ ꯂꯣꯏꯔꯒ ꯂꯥꯏ ꯁꯥꯟꯅꯕꯁꯦ ꯇꯣꯛꯂꯁꯤ." "ꯑꯗꯨꯗ ꯏꯕꯦꯝꯃ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯃꯈꯣꯏ ꯀꯧꯒꯗꯧꯔꯤꯕ ꯑꯁꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅꯤ꯫ ꯑꯔꯦꯝꯕꯗ ꯋꯥꯗꯨꯅ ꯇꯣꯛꯂꯅꯤꯗ." "ꯕꯥꯖꯤ, ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ꯫ ꯃꯈꯣꯏꯁꯦ ꯅꯨꯃꯤꯠꯇꯨꯃ ꯑꯩꯒꯤꯗ ꯊꯝꯒꯦ꯫ ꯑꯗꯣ ꯕꯥꯖꯤꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯑꯁꯤꯅ ꯀꯔꯤ ꯅꯨꯃꯤꯠꯇꯅꯣ ꯕꯥꯖꯤ?" "ꯁꯦ, ꯑꯗꯨꯗꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯅꯪꯅ ꯃꯈꯣꯏꯁꯦ ꯂꯥꯛꯂꯤꯕ ꯏꯉꯥꯒꯤ 9ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯈꯣꯏꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯄꯥꯡꯊꯣꯛꯀꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒꯦ꯫ ꯑꯗꯨꯒ ꯂꯥꯏꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯂꯥꯏ ꯁꯥꯟꯅꯕꯁꯤ ꯇꯣꯛꯂꯒꯦ." ꯅꯧꯄꯥ ꯁꯅꯥꯖꯥꯎꯕꯅꯁꯨ ꯌꯥꯝꯅ ꯁꯥꯎꯏ꯫ ꯃꯥꯅ ꯑꯌꯦꯠꯄ ꯍꯦꯛ ꯄꯤꯗꯅ ꯉꯍꯥꯟꯅ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕ ꯂꯥꯏ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯉꯍꯥꯟ ꯅꯣꯡꯃꯁꯨ ꯃꯥꯅ ꯂꯥꯏꯙꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯁꯨꯝꯖꯤꯟꯅ ꯀꯜꯂꯒ ꯃꯈꯣꯡꯅ ꯀꯥꯎꯗꯅ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯈꯤꯕ ꯃꯥꯜꯂꯤ꯫ ꯃꯗꯨꯒꯤ ꯁꯥꯎꯗꯅ ꯏꯕꯨꯡꯉꯣꯒꯤ ꯊꯋꯥꯏ ꯂꯧꯒꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯋꯥꯅ ꯊꯦꯝꯈꯤꯕꯅꯤ." "ꯑꯗꯨ ꯕꯥꯖꯤ, ꯏꯕꯨꯡꯉꯣꯗ ꯐꯖꯅ ꯍꯥꯏꯔꯒ ꯂꯥꯏꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ?" "ꯀꯗꯥꯏꯗꯒꯤ ꯃꯉꯣꯟꯗ ꯃꯁꯤꯒꯤ ꯋꯥꯔꯤ ꯄꯜꯂꯨ ꯂꯥꯛꯎꯕ ꯌꯥꯕ ꯅꯠꯇꯦꯍꯦ꯫ ꯍꯦꯛ ꯄꯜꯂꯨꯕꯒ ꯈꯣꯡꯅꯥꯡ ꯌꯥꯟꯒꯦ ꯍꯦꯛꯇ ꯍꯥꯏꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯣꯡꯅꯥꯡ ꯑꯁꯤ ꯌꯥꯟꯈ꯭ꯔꯕꯗꯤ ꯏꯃꯨꯡ ꯑꯁꯤ ꯅꯠꯇꯅ ꯂꯩꯀꯥꯏ ꯑꯁꯤ ꯇꯨꯝꯒꯗꯧꯔꯤꯕꯅꯤꯅꯦ." "ꯐꯔꯦ ꯕꯥꯖꯤ,
ꯃꯁꯤꯅ ꯍꯥꯏꯕ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯕꯛꯇꯣ ꯂꯥꯛꯂꯤꯕ ꯏꯉꯥꯒꯤ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯥꯡꯊꯣꯛꯄꯤꯔꯣ ꯑꯩꯅ ꯊꯣꯛꯄ ꯃꯈꯣꯏ ꯑꯁꯦ ꯑꯩꯒꯤꯗ ꯊꯝꯃꯒꯦ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯏꯉꯥꯒꯤ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯕꯅ ꯏꯉꯥꯒꯤ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯗꯣ ꯌꯧꯁꯤꯜꯂꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯒꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯇꯦꯝꯕꯤꯅ ꯁꯅꯥꯖꯥꯎꯕ ꯂꯩꯃꯍꯜ ꯑꯃꯗꯤ ꯊꯣꯏꯅꯨꯕꯨ ꯃꯈꯣꯏꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯈꯤ ꯋꯥꯐꯝ ꯑꯗꯨ ꯁꯅꯥꯖꯥꯎꯕ ꯂꯩꯃꯍꯜ ꯑꯃꯗꯤ ꯊꯣꯏꯅꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯁꯨ ꯃꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯃꯗꯤ ꯂꯥꯏ ꯁꯣꯟꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯂꯣꯏꯅ ꯃꯆꯥꯅꯨꯄꯤ ꯇꯦꯝꯕꯤꯒ ꯄꯨꯟꯅ ꯂꯥꯡꯃꯤꯟꯅꯈꯤ ꯏꯉꯥꯒꯤ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠ ꯑꯗꯣ ꯅꯣꯡꯊꯤ ꯅꯣꯡꯃꯪꯗꯨꯅ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯔꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯖꯥꯎꯕ ꯂꯩꯃꯍꯜ ꯑꯃꯗꯤ ꯊꯣꯏꯅꯨ ꯇꯦꯝꯕꯤ ꯍꯣꯏꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯁꯣꯝꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯁꯨ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯆꯔꯥꯡꯅꯖꯔꯤ ꯃꯃꯧ ꯅꯨꯄꯤ ꯂꯩꯃꯍꯜꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯁꯤꯟꯅꯔꯝꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯈ꯭ꯔꯕꯗꯤ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯕ ꯅꯪꯍꯧꯔꯔꯣꯏ ꯈꯟꯗꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯃꯤꯇꯝꯂꯤꯕ ꯏꯁꯨ ꯑꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯕꯗ ꯃꯥꯒꯤ ꯅꯥꯎꯐꯝ ꯑꯗꯨ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯗ ꯐꯨꯝꯕ ꯌꯥꯗꯦꯀꯣ ꯑꯋꯥꯡ ꯊꯪꯕꯗ ꯐꯨꯝꯃꯨ ꯍꯥꯏꯌꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯏꯁꯨꯗꯨ ꯄꯨꯟꯁꯤ ꯇꯦꯟꯒꯅꯤ ꯇꯤꯟꯌꯦꯠ ꯂꯥꯏꯌꯠꯀꯅꯤ ꯂꯥꯏꯁꯤꯡꯒꯤ ꯁꯥꯊꯨꯐꯝ ꯑꯣꯏꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯀꯣ ꯑꯗꯨꯒ ꯃꯈꯥ ꯊꯪꯕꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤꯁꯨ ꯁꯅꯥꯖꯥꯎꯕꯗ ꯌꯥꯟꯒꯅꯨ ꯍꯥꯏꯌꯨ ꯃꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 7 ꯁꯨꯕꯗ ꯀꯪꯗꯨꯅ ꯑꯗꯨꯃꯛ ꯇꯦꯛꯇꯨꯅ ꯃꯥꯡꯈ꯭ꯔꯒꯗꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯌꯥꯟꯊꯠꯀꯅꯨ ꯍꯥꯏꯌꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯗꯨ ꯊꯣꯛꯈ꯭ꯔꯤ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯃꯧ ꯅꯨꯄꯤ ꯂꯩꯃꯍꯜꯅ ꯚꯥꯞ ꯇꯥꯕ ꯉꯝꯖꯗꯦ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯅ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯥꯒꯤ ꯏ ꯃꯔꯤ ꯑꯣꯏꯕ ꯑꯃꯠꯇꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯗꯕꯅ ꯋꯥꯐꯝ ꯑꯁꯤ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯦꯝꯕꯤ ꯍꯣꯏꯗ ꯆꯠꯈ꯭ꯔꯤ ꯉꯁꯥꯏ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯂꯩꯃꯍꯜꯗꯤ ꯃꯔꯥꯡ ꯇꯧꯕꯗꯨꯗ ꯑꯗꯨꯃꯛ ꯀꯥꯎꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯗꯤ ꯇꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯌꯧꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯤ ꯁꯣꯝꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯁꯨ ꯃꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯇꯝꯗꯨ ꯅꯣꯡꯁꯨ ꯇꯥꯕ ꯂꯦꯞꯇꯦ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯇꯧꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯤ ꯁꯣꯝꯗ ꯁꯅꯥꯖꯥꯎꯕ ꯂꯩꯃꯍꯜ ꯑꯃꯗꯤ ꯊꯣꯏꯅꯨꯗꯨ ꯌꯨꯝꯗ ꯍꯟꯅꯅꯕ ꯃꯆꯦ ꯇꯦꯝꯕꯤꯗ ꯍꯥꯏꯔꯤ ꯃꯗꯨꯗ ꯃꯆꯦ ꯇꯦꯝꯕꯤꯅꯁꯨ ꯍꯣꯏ ꯃꯝꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯔꯤ ꯑꯗꯨꯅ ꯇꯧꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥꯖꯥꯎꯕꯗꯣ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯤ ꯃꯗꯨꯗ ꯃꯆꯦ ꯇꯦꯝꯕꯤꯅ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯍꯤꯞꯂꯒ ꯐꯕ꯭ꯔ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯏꯐꯟꯈꯤ ꯑꯁꯨꯝꯅ ꯁꯅꯥꯖꯥꯎꯕꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯉꯁꯥꯏ ꯃꯆꯦ ꯇꯦꯝꯕꯤꯅ ꯃꯥꯒꯤ ꯆꯥꯅꯕꯗ ꯄꯣꯠꯌꯥꯟ ꯍꯥꯞꯆꯤꯟꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯌꯦꯠꯄ ꯄꯤꯗꯅꯕ ꯁꯤꯟꯈ꯭ꯔꯕ ꯊꯧꯔꯥꯡꯅꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 3 ꯇꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯁꯅꯥꯖꯥꯎꯕꯗꯤ ꯃꯀꯣꯛ ꯉꯥꯎꯕ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯗꯨ ꯀꯟꯅ ꯇꯥꯔꯤꯕ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯟ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯇꯨꯅ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯑꯃꯨꯕ ꯃꯩꯈꯨ ꯀꯌా ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯔꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯑꯣꯏꯁꯤꯟꯗꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯎꯪꯗꯨꯅ ꯂꯩꯔꯝꯕ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯃꯈꯅꯥꯎꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯒꯤ ꯃꯁꯥ ꯑꯗꯣ ꯍꯥꯃꯨꯛꯀꯨꯝꯅ ꯃꯨꯁꯤꯟ ꯃꯨꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯣ ꯉꯛꯁꯪ ꯉꯥꯡꯅ ꯄꯥꯡꯊꯣꯔꯛꯏ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯀꯩꯁꯥꯟ ꯑꯃꯨꯕ ꯑꯃꯒꯨꯝ ꯃꯨꯁꯤꯟ ꯃꯨꯅ ꯃꯇꯨ ꯖꯣꯝ ꯄꯥꯜꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟ ꯑꯗꯨꯁꯨ ꯇꯨꯝꯊꯣꯔꯛꯂꯤ
ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯁꯅꯥꯖꯥꯎꯕꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯃꯟꯗꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯍꯜꯅ ꯃꯍꯥꯛ ꯊꯅꯝꯃꯁꯤ ꯑꯗꯨꯒ ꯊꯣꯏꯅꯨꯒ ꯃꯕꯥꯅꯤ ꯌꯨꯝꯗ ꯍꯜꯂꯁꯤ, ꯌꯨꯝꯗ ꯑꯍꯟ ꯃꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ, ꯆꯥꯛꯁꯨ ꯆꯥꯔꯝꯈꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯊꯣꯏꯅꯨꯁꯨ ꯌꯥꯔꯤ, ꯑꯗꯨꯕꯨ ꯃꯆꯦ ꯇꯦꯝꯕꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯕꯥꯖꯤꯒꯤ ꯋꯥꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯠꯈꯤꯗꯅꯕ ꯈꯥꯝꯗꯨꯅ ꯑꯁꯨꯝ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯍꯜꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯅꯤ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯗꯨ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯍꯩꯊꯔꯤꯕ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯂꯒ ꯌꯨꯝ ꯑꯃꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯁꯣꯔꯦꯟ ꯀꯌꯥ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯁꯨ ꯆꯣꯡꯁꯤꯟꯈꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯁꯣꯔꯦꯟ ꯄꯨꯝꯅꯃꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂ ꯀꯜꯂꯕ ꯂꯥꯏ ꯀꯌꯥ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯒ ꯅꯝꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯂꯥꯏ ꯄꯨꯝꯅꯃꯛ ꯕꯤꯖꯣꯏꯆꯟꯗ꯭ꯔꯅ ꯑꯣꯟꯕ ꯃꯤ ꯃꯔꯛ ꯁꯥ ꯃꯔꯛ ꯇꯧꯕ ꯂꯥꯏ ꯑꯗꯨꯅ ꯃꯥꯅ ꯉꯝꯗꯨꯅ ꯄꯥꯏꯗꯨꯅ ꯂꯪꯊꯣꯛꯄꯗ ꯃꯈ꯭ꯋꯥꯡ ꯇꯦꯛꯄ ꯃꯈꯨꯠ ꯂꯩꯊꯦꯛꯄ ꯇꯧꯗꯨꯅ ꯇꯞ ꯇꯥꯞꯅ ꯐꯨꯗꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯅꯥꯗꯨꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯇꯥꯏꯅꯔꯤꯕ ꯑꯃꯥꯏꯕ ꯃꯀꯣꯂꯤ ꯃꯈꯨꯠꯇ ꯀꯥꯡꯖꯩ ꯀꯥꯡꯍꯨ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯑꯗꯨ ꯀꯜꯂꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯊꯔꯝꯂꯤꯕ ꯃꯤ ꯃꯔꯛ ꯁꯥ ꯃꯔꯛ ꯑꯣꯏꯔꯕ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯎꯕꯗ ꯑꯃꯥꯏꯕ ꯃꯀꯣꯂꯤ ꯑꯉꯛꯄ ꯑꯀꯤꯕꯒ ꯃꯁꯥ ꯑꯗꯣ ꯂꯦꯞꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯅ ꯑꯣꯟꯕ ꯁꯥꯒꯤ ꯁꯛꯇꯝ ꯂꯥꯡꯂꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯃꯥꯏꯕ ꯃꯀꯣꯂꯤꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯃꯀꯣꯂꯤ, ꯅꯪ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯃꯀꯣꯂꯤꯅ "ꯅꯪ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯅ ꯃꯥꯒꯤ ꯃꯁꯤꯠ ꯇꯥꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯃꯀꯣꯂꯤ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ꯫ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯄꯨꯟꯁꯤ ꯇꯦꯟꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯗꯨ ꯇꯧꯗꯅꯕ ꯀꯌꯥꯔꯛ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯃꯥꯏꯕ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯍꯩꯕ, ꯑꯃꯥꯏꯕ ꯃꯌꯥꯝꯅ ꯀꯤꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯋꯥ ꯇꯥꯈꯤꯗꯕ ꯅꯠꯇ꯭ꯔꯥ? ꯉꯁꯤꯗꯤ ꯅꯪꯒꯤ ꯋꯥꯁꯨ ꯑꯩꯅ ꯇꯥꯔꯣꯏ꯫ ꯅꯪꯅ ꯅꯤꯡꯖꯒꯗꯕ ꯂꯥꯏ ꯅꯤꯡꯖꯔꯣ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯅ ꯑꯃꯥꯏꯕ ꯃꯀꯣꯂꯤꯒꯤ ꯃꯈꯧꯔꯤꯗ ꯆꯣꯡꯁꯤꯟꯗꯨꯅ ꯆꯤꯛꯊꯠꯂꯤ, ꯑꯗꯨꯒ ꯐꯗꯠ ꯍꯥꯏꯗꯠꯇꯨꯅ ꯂꯥꯛꯇꯅ ꯂꯪꯊꯣꯛꯏ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯃꯀꯣꯂꯤꯗꯣ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯃꯀꯣꯂꯤꯅ ꯃꯥꯒꯤ ꯍꯩꯖꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯥꯅ ꯁꯥꯟꯅꯕ ꯂꯥꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯗ ꯑꯣꯝꯁꯤꯜꯍꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯥꯏ ꯃꯌꯥꯝꯗꯨ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯅ ꯑꯣꯟꯕ ꯂꯥꯏꯃꯨꯒꯤ ꯁꯥ ꯑꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯍꯥꯏꯗꯠꯄꯗ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯅ ꯀꯥꯏꯗꯨꯅ ꯆꯦꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯤꯖꯣꯏꯆꯟꯗ꯭ꯔꯅ ꯑꯃꯥꯏꯕ ꯃꯀꯣꯂꯤꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯃꯥꯒꯤ ꯊꯧꯔꯕ ꯈꯨꯖꯤꯟꯅ ꯃꯈꯧꯔꯤꯗ ꯈꯣꯠꯇꯠꯇꯨꯅ ꯃꯈꯧꯔꯤ ꯑꯗꯣ ꯆꯕꯥꯛ ꯑꯃ ꯂꯧꯊꯣꯛꯏ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯃꯀꯣꯂꯤ ꯏ ꯍꯩꯊꯗꯨꯅ ꯈꯞ ꯆꯣꯡꯂꯝꯂꯒ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯅ ꯑꯣꯟꯕ ꯁꯥꯒꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯊꯛꯇꯣꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯃꯀꯣꯂꯤꯕꯨ ꯍꯥꯠꯂꯤꯕ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯒꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏꯕꯨ ꯀꯧꯗꯨꯅ ꯁꯥꯟꯅꯈꯤ꯫ ꯃꯗꯨ ꯇꯧꯗꯅꯕ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯃꯀꯣꯂꯤꯅ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯒꯤ ꯅꯨꯄꯤ ꯈꯛꯇꯗ ꯅꯠꯇꯦ, ꯃꯌꯥꯝ ꯑꯃ ꯌꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯥꯒꯤ ꯀꯜꯂꯕ ꯂꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯈꯤꯕꯅ ꯀꯅꯥꯃꯠꯇꯅ ꯃꯥꯒ ꯃꯥꯟꯅꯕ ꯉꯝꯈꯤꯗꯦ꯫ ꯃꯉꯣꯟꯗ ꯂꯥꯏ ꯊꯥꯖꯤꯜꯂꯨꯕ ꯑꯃꯥꯏꯕ ꯃꯔꯤ ꯑꯃꯁꯨ ꯃꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯑꯃꯥꯏꯕ ꯃꯀꯣꯂꯤꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯑꯃꯥꯏꯕ ꯇꯝꯕ ꯂꯥꯛꯇꯕ ꯑꯃꯗꯤ ꯃꯥꯒ ꯍꯥꯟꯅꯗꯒꯤ ꯍꯩꯕ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯄꯣꯅꯥꯗ ꯑꯃꯥꯏꯕ ꯇꯝꯕ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯑꯋꯥꯕ ꯄꯤꯕ ꯄꯥꯝꯕꯗꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯉꯝꯅꯅꯕ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯅ ꯃꯥꯁꯨ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯃꯔꯝꯗ ꯑꯣꯏꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯏ ꯀꯌꯥ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯃꯅ ꯍꯦꯛꯇ ꯇꯧꯕꯗ ꯋꯥꯔꯒꯗꯕ
मीगा लाइगा पुनसिंदुना सागे सक्तम लौदुना थबक पांगथोकपा ngamnanaba सांglaba chahi kun asi honaduna laklibani मागी नुपीसु महाना कनबा ngamkhidi ngauna phaina naduna adumak siki wari singasi Bijoy Chandra gi machanupi ahal tembinadi khangi aduna mapabungna tawriba laman khumbagi thabak asida mating panglibani asomna hawjikti amaiba Bijoy Chandra laman khumbal loraduna magi akiba phanglaba samarak mi marak oiraba saktab aduga lunena akhak arauga lunena tariba nongmarag aduda mayumda halaki magi matungda maga namnakhiba amaiba makulina sanaramba laising adusu inarakli mahana yum halakpada magi mamong nupi amadi machanupi thoinu mangolda latel ama paiduna leiba thengnakhi asomna amaiba Bijoy Chandra lakpa matamda macha mamongna mangolda leiramba adu ubada mahak makhoigi yumgi makha thangba yanakha da horiba khongnang pambi adugi mathakta tongduna lei mana tongliba khongnang adugi akoibada amaiba makolina sanaramba laising ado amuba maikhu waina koina ungduna paiduna lei maruda natana aki ba saptra kaya tawduna lau khongli matamdu nongsu kanna taribani akhak arau marak aduta mina kanna lauba amati angang masa kaya lau khongduna kapagi makhol kaya taki khonjal sing adu tabata mangolda phamduna leiriba thoinu amadi leimahalda kirak aduna imungta sangki adubu khongnang adugi akoibada lau khongduna koipai paiduna leiriba phatraba layam sing adunadi hena lau khongba hengalakli maruda khongnang adugi masha amada tongduna leiriba amaiba Bijoy Chandrana yamna hauna sagi khonjalda khongi adumna khongbadagi khongnang adugi akoibada koipai paiduna lau khong tawramba phatraba layam sing ado tumin leikre masdagi amaiba Bijoy Chandra du khongnang adudagi bham launa leimaida songthrai madugi matung mana ngasai thorang tawduna thanamlaba leiwa solaba ising khara thai ising thakpal loraga mahak phamtharaga leiwa khara sonduna namu taibang mida amu hanjannaba thorang tori asumna tongdari ngai tanja aduda amaiba Bijoy Chandra gi mamong nupi leiba haldu maningi makha thangba yanakha adomta mapan thokpa lakhi adubu leimahalna lakliba adu amaiba Bijoy Chandra nadi uhodri aduna mahak magi lai khoiram pham thokpa ado adum khoiram duna lei adubu amaiba Bijoy Chandra tawriba do yanakha da laklibi magi mamong nupi leimahalna nong amu khakpa ke mangal aduda ukhi matam adutadi leimahalna man uriba do magi makubok Bijoy Chandra ni haiba khangkhidi madi makhoi ki yumdu jingya nakpanina singtagi sachen tharakpa oiramgani haina khankhi adubu asum jingchalubada migi mawong asum halakpadagi leimahalda masada akiba phawraklei masdagi mahak imungda tuminna changkhraga thoinuda wa ado haikhi maruda thoinudi magi mapabung soidana oiramgani haiba khangki maramaduna thoinuna baji oiramgani bajina masa singdokpo oiramgani haina khamki adubu leimahalna mado mi nati mi manbigi wani sa makhal amani mana ani iphan phalli amati masa adusu musimuna wang sawi amuba matuna jomjom pali haina kanna mahairi masidagi thoinusu karino haibatu khangninba phawrakladuna manama leimahalga punna mapalangda thorai tasengna mahakti mapabungna sa marak mi marak oiramgani haiba sukhang khangludabani maramasina mahaksu kana weraba jano haiduna mapanda leimahalga punna thoraklibani asumna thoraklaga leimahalna thoinubu makhoigi yumgi makha thangba yanakha adomda purai aduga mapam arudagi khitang handoklaga hauriba khongnang pambi adugi maikaida yinghalli matam aduda amaiba Bijoy Chandrana onkhiba saktam aduna karinu ama tawbatu amuk nong amu khakpake mangal aduda ukhi madu ubada thoinudi ki khiduna masa ado kaidaugadabano khangdrei magi manamada imungda sanganna ba hairi maduda leimahalna yamna hauna kanano adu leiribado mira sara haina lauki
ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯅ ꯑꯣꯟꯈꯤꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯣꯏꯔꯕ ꯁꯥꯋꯩ ꯃꯤꯑꯣꯏꯅ ꯇꯧꯕ ꯑꯗꯨꯅ ꯊꯣꯏꯅꯨ ꯑꯃꯗꯤ ꯂꯩꯃꯍꯜꯗ ꯃꯃꯤꯠꯇꯣ ꯉꯥꯡꯁꯪ ꯉꯥꯡꯅ ꯐꯠ ꯌꯦꯡꯉꯛꯏ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯗꯨꯅ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯍꯜꯁꯨ ꯄꯥꯈꯠꯇꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯥꯏꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯝꯅ ꯂꯩꯃꯍꯜꯅ ꯀꯟꯅ ꯂꯥꯎꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯊꯣꯏꯅꯨꯗꯤ ꯃꯁꯥ ꯑꯗꯣ ꯑꯁꯨꯝ ꯃꯨꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯅ ꯑꯣꯟꯈꯤꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯣ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯑꯗꯨꯕꯨ ꯂꯩꯃꯍꯜꯗꯤ ꯀꯤꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯒ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯁꯥꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯃꯗꯨꯗ ꯂꯩꯃꯍꯜꯗꯣ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯒ ꯊꯣꯏꯅꯨꯕꯨ ꯀꯧꯗꯨꯅ ꯀꯞꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯅꯥꯖꯥꯎꯕꯅ ꯂꯩꯍꯧꯕ ꯇꯦꯝꯕꯤ ꯈꯣꯏꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯦꯝꯕꯤꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯦ, ꯌꯨꯝ ꯑꯗꯨꯗ ꯍꯟꯈꯤꯅꯨ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃꯍꯜꯗ ꯀꯔꯤꯒꯤ ꯊꯣꯏꯅꯨ ꯃꯇꯣꯝꯇ ꯊꯅꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯆꯩꯔꯝꯃꯤ꯫ ꯇꯦꯝꯕꯤꯅ ꯉꯥꯡꯂꯤꯕꯗꯨ ꯂꯩꯃꯍꯜꯗꯤ ꯀꯔꯤꯃꯠꯇ ꯚꯥꯞ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯇꯦꯝꯕꯤꯅ ꯃꯧꯄꯥ ꯅꯨꯄꯥ ꯁꯅꯥꯖꯥꯎꯕꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯨ ꯍꯥꯏꯅ ꯂꯩꯃꯍꯜꯗ ꯁꯤꯟꯅꯔꯝꯂꯒ ꯃꯍꯥꯛ ꯊꯣꯏꯅꯨꯅ ꯇꯥꯗꯨꯅ ꯂꯩꯍꯧꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯇꯦꯝꯕꯤꯗꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯊꯣꯏꯅꯨꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯣꯝꯗꯒꯤ ꯃꯄꯥ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯗꯨꯗ ꯇꯦꯝꯕꯤꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯄꯥꯒꯤ ꯇꯧꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯁꯥ ꯑꯗꯣ ꯀꯤꯈꯤꯕꯅ ꯃꯃꯤꯠ ꯀꯟꯅ ꯎꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯣꯖꯦꯟꯗ꯭ꯔꯣꯅ ꯃꯆꯥꯅꯨꯄꯤ ꯇꯦꯝꯕꯤꯗ "ꯍꯥꯏ ꯏꯕꯦꯝꯃ, ꯅꯉꯣꯟꯗ ꯑꯩꯅ ꯇꯥꯛꯈꯤꯕ ꯈꯨꯌꯨꯝ ꯁꯦꯠꯇꯣꯛꯅꯕꯒꯤ ꯂꯩꯋꯥ ꯑꯗꯨ ꯁꯣꯟꯗꯨꯅ ꯏꯁꯤꯡ ꯑꯃꯨꯛꯇ ꯈꯤꯛꯂꯛꯎ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯩ ꯏꯊꯟꯇ ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯦꯍꯩ"꯫ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯦꯝꯕꯤꯗꯣ ꯃꯃꯤꯠ ꯄꯥꯡꯂꯛꯇꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯂꯧꯔꯨꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯂꯩꯋꯥ ꯑꯗꯨ ꯁꯣꯟꯗꯨꯅ ꯏꯁꯤꯡ ꯈꯤꯛꯆꯤꯟꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯍꯟꯖꯤꯜꯂꯛꯄꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯒꯤ ꯃꯁꯥꯗꯒꯤ ꯃꯨꯁꯤꯟꯃꯨꯕ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯛꯈꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯄꯥꯏꯊꯣꯛꯈꯤꯕꯒ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯗꯣ ꯂꯩꯃꯥꯏꯗ ꯍꯩꯊꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯈꯤ꯫ ꯃꯗꯨꯗ ꯇꯦꯝꯕꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯂꯥꯏꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯄꯥꯕꯨꯡꯒꯤ ꯃꯀꯣꯛꯇ ꯆꯥꯏꯊꯩ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯄꯥꯕꯨꯡꯗꯨ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯂꯦ꯫ ꯃꯗꯨꯗ ꯇꯦꯝꯕꯤꯅ "ꯚꯥꯖꯤ, ꯊꯣꯏꯅꯨꯗꯤ?" ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯃꯄꯥꯅ ꯃꯈꯥ ꯊꯪꯕ ꯙꯥꯔꯤ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯃꯗꯨꯗ ꯇꯦꯝꯕꯤꯅ ꯌꯦꯡꯂꯨꯕꯗ ꯊꯣꯏꯅꯨꯗꯨ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏ ꯊꯣꯏꯅꯨꯅ ꯃꯨꯁꯤꯟꯈꯤꯕ ꯑꯗꯨ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯅ ꯂꯣꯏꯅꯃꯛ ꯆꯤꯡꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯉꯁꯥꯏ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯅ ꯍꯧꯅ ꯁꯥꯒꯤ ꯈꯣꯟꯖꯦꯜꯗ ꯂꯥꯎꯈꯤꯕ ꯑꯗꯣ꯫ ꯑꯗꯨꯝꯅ ꯊꯣꯏꯅꯨꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯩꯔꯝꯕ ꯑꯗꯨꯗ ꯇꯦꯝꯕꯤꯅ ꯆꯦꯟꯁꯤꯟꯗꯨꯅ "ꯊꯣꯏꯅꯨ" ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯅ "ꯏꯕꯦꯝꯃ, ꯃꯥꯗꯤ ꯑꯩꯅ ꯁꯨꯝꯗꯨꯅ ꯊꯝꯂꯤꯕꯅꯤ, ꯑꯃꯨꯛꯇ ꯍꯧꯗꯣꯛꯎ" ꯍꯥꯏꯅ ꯇꯦꯝꯕꯤꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯇꯦꯝꯕꯤꯁꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯀꯣꯛꯇ ꯅꯥꯟꯊꯩ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨꯗ ꯋꯥꯈꯜ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯃꯄꯥ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯅ ꯂꯩꯃꯥꯏꯗ ꯂꯩꯈꯣꯝ ꯃꯔꯛꯇ ꯑꯣꯜꯂꯝꯕ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯃꯆꯦ ꯇꯦꯝꯕꯤꯗ "ꯏꯆꯦ, ꯚꯥꯖꯤꯁꯦ ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯅ "ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯠꯂꯨꯕꯅꯤ, ꯍꯜꯂꯛꯄꯗ ꯅꯥꯟꯊꯨꯗꯨꯅ ꯇꯨꯁꯤꯜꯂꯤꯕꯅꯤ" ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯗꯨꯗ ꯊꯣꯏꯅꯨꯅ ꯃꯥꯅ ꯉꯁꯥꯏ ꯁꯥ ꯑꯃ ꯎꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯇꯦꯝꯕꯤ ꯑꯃꯗꯤ ꯃꯄꯥ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯗ ꯇꯝꯈꯤ꯫ ꯃꯗꯨꯗ ꯇꯦꯝꯕꯤꯅ "ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯤ ꯆꯤꯡꯌꯥ ꯅꯛꯄꯅꯤꯅ ꯁꯥ ꯑꯗꯨꯝ ꯂꯥꯛꯄꯅꯤ" ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯃꯍꯜ ꯑꯃꯗꯤ ꯁꯅꯥꯖꯥꯎꯕꯁꯨ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯁꯅꯥꯖꯥꯎꯕꯗꯤ ꯀꯣꯛ ꯉꯥꯎꯕ ꯐꯠꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯃꯍꯜꯗꯤ ꯇꯦꯝꯕꯤ, ꯊꯣꯏꯅꯨ ꯑꯃꯗꯤ
ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯟ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯍꯥꯛ ꯂꯥꯛꯄ ꯎꯕꯗ ꯇꯦꯝꯕꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ, ꯃꯔꯝꯗꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯍꯜꯂꯤꯕꯅꯤ, ꯃꯥꯅ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨ, ꯂꯩꯃꯍꯜ ꯑꯃꯗꯤ ꯁꯅꯥꯖꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯑꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ, ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯆꯤꯡꯒꯤ ꯎꯃꯪꯗꯒꯤ ꯁꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯟꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯕꯨ ꯊꯣꯏꯅꯨ ꯑꯃꯗꯤ ꯇꯦꯝꯕꯤꯅ ꯃꯥꯒꯤ ꯃꯁꯥꯗ ꯇꯩꯔꯤꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯌꯥꯝ ꯑꯗꯣ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯁꯅꯥꯖꯥꯎꯕꯁꯨ ꯃꯀꯣꯛ ꯉꯥꯎꯕꯗꯨ ꯐꯔꯗꯨꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯣꯏꯅꯨ ꯑꯃꯗꯤ ꯂꯩꯃꯍꯜ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯥꯡꯒꯣꯜꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯇꯦꯝꯕꯤꯒ ꯋꯥ ꯇꯥꯅꯔꯤ꯫ ꯇꯦꯝꯕꯤ: ꯕꯥꯖꯤ, ꯑꯩꯁꯤ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯇꯥꯏꯕꯪ ꯊꯥꯗꯣꯛꯀꯗꯧꯕ ꯃꯥꯜꯂꯤꯅꯦꯍꯦ꯫ ꯀꯩꯅꯣ ꯕꯥꯖꯤꯅ ꯍꯥꯏꯗꯨꯕꯣ? ꯉꯔꯥꯡꯒꯤ ꯊꯕꯛꯇꯨ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯣ? ꯄꯥꯛꯏꯗ ꯑꯩꯅ ꯅꯃꯥꯒꯤ ꯃꯪꯁꯛ ꯇꯥꯟꯕ ꯉꯝꯂꯕꯅꯤ꯫ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯕꯥꯖꯤ? ꯑꯩꯅ ꯑꯃꯥꯏꯕ ꯃꯀꯣꯜꯂꯤꯕꯨ ꯂꯣꯏꯁꯤꯜꯂꯤꯕ ꯑꯁꯤ ꯑꯩꯅ ꯈꯟꯊꯍꯧꯗꯕ ꯑꯃ ꯂꯩꯔꯦꯅꯦꯍꯦ꯫ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯗꯨ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟꯗꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯗꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯗꯕꯅꯤ꯫ ꯃꯗꯨ ꯑꯩꯗꯤ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦꯗꯅ ꯍꯟꯗꯛ ꯏꯕꯨꯡꯉꯣ ꯁꯅꯥꯖꯥꯎꯕꯅ ꯌꯨꯝ ꯄꯥꯟꯁꯤꯜꯂꯛꯄ ꯑꯁꯤꯗ ꯑꯩꯁꯦ ꯏꯄꯪ ꯄꯪꯁꯤꯟꯕꯗꯧꯅ ꯇꯧꯔꯤ꯫ ꯕꯥꯖꯤ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯒꯤ ꯂꯩꯃꯍꯜ ꯍꯥꯏꯕꯤ ꯃꯧ ꯍꯩꯄꯥ ꯁꯥꯕꯤꯁꯤꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯥꯏ ꯃꯈꯣꯏꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦꯅꯦ꯫ ꯅꯠꯇꯦ, ꯃꯈꯣꯏꯒꯤꯕꯨ ꯀꯔꯤ ꯃꯔꯥꯜ ꯂꯩꯒꯦꯅꯦ? ꯑꯩꯈꯣꯏꯗꯅ ꯊꯕꯛꯁꯤ ꯂꯣꯟꯅ ꯇꯧꯅꯅꯕ ꯍꯣꯠꯅꯔꯨꯕꯒꯤ ꯋꯥꯖꯕꯅꯤ꯫ ꯕꯥꯖꯤ, ꯂꯣꯟꯅ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯃꯈꯣꯏ ꯈꯪꯍꯟꯕ ꯌꯥꯕ ꯋꯥꯔꯣ ꯁꯤꯕꯣ? ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯍꯥꯏꯕ ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯗ ꯁꯥꯎꯔꯨꯅꯨ ꯆꯥꯁꯤꯗꯤ꯫ ꯉꯔꯥꯡꯗꯨꯗ ꯑꯩꯅꯅꯦ ꯌꯨꯝꯗ ꯆꯠꯈ꯭ꯔꯅꯨ, ꯑꯩꯈꯣꯏꯗ ꯂꯩꯔꯣ ꯍꯥꯏꯕꯗꯨꯅꯦ ꯑꯍꯟ ꯃꯇꯣꯝꯇ ꯂꯩꯍꯧꯋꯤ, ꯆꯥꯛ ꯆꯥꯍꯧꯗ꯭ꯔꯤ, ꯑꯗꯨ ꯑꯗꯥ ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯍꯣꯏꯅꯦ ꯇꯦꯝꯕꯤ, ꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯀꯔꯤ ꯂꯥꯟꯒꯦ? ꯑꯩ ꯑꯍꯟ ꯑꯣꯏꯔꯦ, ꯃꯊꯟꯇ ꯊꯝꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨ ꯐꯖꯩ꯫ ꯑꯍꯜ ꯂꯃꯟ ꯂꯨꯅ ꯇꯧꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯆꯥꯛ ꯆꯥꯔꯝꯃꯔꯣꯏ ꯍꯥꯏꯕꯗꯨꯁꯨ ꯆꯨꯝꯗ꯭ꯔꯣ? ꯃꯣꯏꯅ ꯊꯣꯡꯗ꯭ꯔꯗꯤ ꯀꯅꯥꯅ ꯊꯣꯡꯒꯅꯤ? ꯕꯥꯖꯤ, ꯃꯧ ꯌꯥꯝꯅ ꯀꯟꯈꯠꯂꯤꯗ꯫ ꯍꯥꯏ, ꯀꯟꯈꯠꯄꯒꯤ ꯋꯥ ꯅꯠꯇꯦꯗ꯫ ꯐꯔꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯇꯤꯟꯖꯦꯠꯂꯤꯕ ꯂꯥꯌꯦꯠꯂꯤꯕ ꯑꯁꯤ ꯐꯅꯅꯕ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯁꯥꯡꯅꯅꯕ ꯑꯩ ꯂꯥꯏ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯦ꯫ ꯍꯣꯏ ꯕꯥꯖꯤ, ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯄꯥꯡꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯂꯥꯏꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤ꯫ ꯑꯗꯨꯗꯤ ꯀꯔꯤ ꯆꯪꯒꯅꯤ ꯕꯥꯖꯤ? ꯑꯩ ꯍꯥꯏꯒꯦ, ꯅꯪꯅ ꯈꯔ ꯂꯩꯔꯛꯎ ꯄꯣꯠꯆꯪꯁꯤꯡꯗꯣ ꯀꯣ꯫ ꯆꯐꯨ ꯑꯍꯤꯡꯕ ꯑꯃ, ꯐꯤꯉꯧ ꯐꯤ, ꯑꯗꯒꯤ ꯀꯨꯔꯧ ꯑꯉꯥꯡꯕꯒꯤ ꯃꯁꯥ ꯑꯃ, ꯀꯦꯒꯤ ꯄꯥꯝꯕꯤꯒꯤ ꯃꯎ ꯃꯆꯦꯠ ꯑꯃ, ꯑꯗꯨꯒ ꯀꯕꯣꯛ ꯅꯥꯆꯟ 8, ꯁꯤꯟꯗꯨꯔ ꯑꯉꯥꯡꯕ ꯈꯔ, ꯊꯣꯏꯗ꯭ꯔꯤꯡ ꯃꯔꯨ ꯑꯃꯨꯕꯗꯣ ꯑꯗꯨ ꯈꯔꯒ, ꯍꯪꯒꯥꯝ ꯃꯔꯨ ꯈꯔꯒ, ꯁꯤ ꯆꯪꯒꯅꯤ꯫ ꯃꯁꯤ ꯅꯪꯅ ꯄꯣꯔꯛꯑꯣ, ꯑꯇꯩꯗꯤ ꯑꯩꯒꯤ ꯑꯁꯤꯗ ꯂꯩꯔꯦ꯫ ꯑꯗꯨ ꯕꯥꯖꯤ, ꯊꯧꯔꯝꯁꯤꯗꯤ ꯀꯩꯗꯧꯉꯩ ꯄꯥꯡꯊꯣꯛꯀꯅꯤ? ꯑꯗꯨꯗꯤ ꯉꯁꯤꯁꯤ ꯏꯉꯥꯒꯤ 10ꯅꯤ ꯄꯥꯜꯂꯕ, ꯑꯗꯨꯗꯤ ꯂꯥꯛꯂꯤꯕ 15ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯗ ꯑꯣꯏꯅ ꯇꯧꯔꯁꯤ꯫ ꯍꯣꯏ ꯕꯥꯖꯤ, ꯑꯗꯨꯝꯅ ꯇꯧꯔꯁꯤ꯫ ꯑꯗꯨ ꯕꯥꯖꯤ, ꯂꯥꯏꯗꯨ ꯂꯣꯏꯁꯤꯜꯂꯕꯗꯤ ꯕꯥꯖꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯣ? ꯂꯥꯏꯗꯨ ꯂꯣꯏꯁꯤꯜꯂꯕꯗꯤ, ꯈꯣꯏꯔꯝꯂꯕꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯫ ꯑꯁꯨꯝꯅ ꯇꯦꯝꯕꯤ ꯑꯃꯗꯤ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯊꯣꯔꯛꯄꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯣꯏꯅꯨꯗꯣ ꯊꯣꯡꯖꯤꯟ ꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗ ꯇꯦꯝꯕꯤꯅ, ꯍꯩꯃꯥ, ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯑꯩꯁꯨ ꯋꯥꯔꯤ ꯇꯥꯏꯅꯤ ꯀꯩꯅꯣ꯫ ꯋꯥꯔꯤ ꯇꯥꯔꯤꯕ? ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯂꯣꯏꯔꯦ꯫ ꯀꯩꯗꯧꯕ ꯇꯥꯔꯤ? ꯕꯥꯖꯤ, ꯍꯧꯖꯤꯛ ꯏꯆꯦꯒ ꯍꯥꯏꯅꯩꯗꯣ ꯀꯔꯤꯅꯣ? ꯀꯔꯤ ꯂꯥꯏꯅꯣ ꯈꯨꯔꯨꯝꯗꯣꯏꯁꯤꯕꯣ? ꯀꯩꯁꯨ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯥꯏ ꯇꯤꯟꯖꯦꯠꯂꯤꯕ ꯂꯥꯌꯦꯠꯂꯤꯕꯁꯤ ꯀꯣꯛꯅꯅꯕ ꯂꯥꯏ ꯈꯣꯏꯔꯝꯒꯦ ꯇꯧꯕꯅꯤꯗ꯫ ꯕꯥꯖꯤꯁꯨ ꯂꯥꯏ ꯁꯥꯟꯅꯕ ꯇꯣꯛꯑꯗꯣꯏꯔꯣ? ꯇꯣꯛꯑꯅꯤ ꯃꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ
ꯂꯩꯃꯍꯜꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯆꯥꯛ ꯆꯥꯕ ꯆꯪꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ꯫ ꯏꯉꯥꯒꯤ 19ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯗꯨ ꯃꯁꯥ ꯁꯣꯟꯊꯕ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯍꯨꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯁꯥꯗꯨ ꯁꯣꯜꯂꯕꯁꯨ ꯁꯣꯟꯅ ꯑꯗꯨꯝ ꯂꯥꯏꯁꯤꯡ ꯑꯗꯨ ꯇꯥꯏꯅꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯗꯨ ꯃꯍꯧꯁꯥꯒꯨꯝ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯍꯨꯜꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯕꯨ ꯍꯥꯠꯅꯤꯡꯕꯒꯤ ꯃꯇꯧ ꯎꯠꯂꯤ꯫ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔ ꯎꯕꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯣꯡꯁꯤꯟꯒꯦ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯅ ꯉꯝꯗꯨꯅ ꯃꯈꯣꯏꯁꯤꯡꯕꯨ ꯇꯥꯏꯅꯔꯝꯂꯒ ꯑꯗꯨꯃꯛ ꯆꯪꯈꯤ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ "ꯍꯥꯏ ꯑꯃꯥꯏꯕ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔ ꯃꯃꯥꯏꯗꯤ ꯂꯩꯊꯣꯛꯇꯅ "ꯀꯅꯥꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯅ "ꯑꯩ ꯅꯪꯅ ꯁꯥꯊꯨꯐꯝ ꯄꯤꯕꯤꯈ꯭ꯔꯕ ꯂꯥꯏꯃꯨꯒꯤ ꯁꯥ ꯑꯗꯨꯅꯤ꯫ ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯏ ꯑꯇꯩꯒꯤ ꯆꯥꯛꯊꯥꯛꯇꯤ ꯍꯨꯜꯂꯒ ꯑꯩꯒꯤ ꯆꯥꯛꯊꯥꯛꯇꯤ ꯍꯨꯟꯗꯕ, ꯃꯗꯨꯒꯤ ꯃꯍꯩꯗꯤ ꯉꯁꯤ ꯅꯍꯥꯛ ꯑꯩꯒꯤ ꯑꯣꯏꯔꯅꯤ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯄꯤꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗ ꯃꯁꯥꯗꯣ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯅ ꯃꯃꯥꯏꯗꯤ ꯂꯩꯊꯣꯛꯇꯅ "ꯍꯩ, ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯨ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯏꯉꯥꯒꯤ 14ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤ ꯐꯥꯎꯕꯗꯤ ꯅꯪ ꯉꯥꯏꯔꯣꯀꯣ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯅꯪꯒ ꯂꯣꯏꯅꯅ ꯆꯠꯄ ꯍꯥꯏꯕꯗꯨ ꯌꯥꯔꯕꯅꯤ"꯫ "ꯌꯥꯔꯣꯏ ꯑꯃꯥꯏꯕ, ꯉꯁꯤꯃꯛ ꯑꯩꯒ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ꯫ ꯁꯦꯝ ꯁꯥꯎ"꯫ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯅꯕ ꯍꯣꯠꯅꯩ꯫ ꯃꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯣꯝꯗ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯔꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯖꯥꯎꯕ, ꯂꯩꯃꯍꯜ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏꯆꯟꯗ꯭ꯔꯗꯨ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯁꯥ ꯑꯗꯣ ꯁꯔꯨ ꯁꯌꯥꯡ ꯄꯨꯡꯇꯦꯛ ꯇꯦꯛꯄ ꯃꯈꯩ ꯁꯨꯖꯤꯜꯂꯒ ꯈꯣꯡꯅꯥꯡꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯖꯥꯎꯕ, ꯊꯣꯏꯅꯨ ꯑꯃꯗꯤ ꯂꯩꯃꯍꯜ ꯆꯦꯟꯁꯤꯟꯗꯨꯅ ꯕꯤꯖꯣꯏꯆꯟꯗ꯭ꯔꯕꯨ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯕꯤꯖꯣꯏꯆꯟꯗ꯭ꯔꯗꯤ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯁꯅꯥꯖꯥꯎꯕꯅ ꯃꯄꯥ ꯕꯤꯖꯣꯏꯆꯟꯗ꯭ꯔꯕꯨ ꯄꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯁꯤꯜꯂꯛꯂꯒ ꯃꯄꯥꯕꯨꯡꯕꯨ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯒ ꯀꯔꯤ ꯀꯔꯝꯅ ꯇꯧꯈ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯅ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯕꯒꯤ ꯃꯍꯨꯠ ꯁꯅꯥꯖꯥꯎꯕꯗ "ꯅꯆꯦ ꯀꯧꯔꯛꯎ, ꯅꯆꯦ ꯀꯧꯔꯛꯎ" ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯅꯥꯖꯥꯎꯕꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯄꯥꯕꯨꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯦ ꯇꯦꯝꯕꯤꯕꯨ ꯀꯧꯅꯕꯒꯤꯗꯃꯛꯇ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯆꯦ ꯇꯦꯝꯕꯤ ꯍꯣꯏꯗ ꯆꯠꯇꯨꯅ ꯃꯆꯦꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯦ ꯇꯦꯝꯕꯤꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗꯗꯤ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯗꯣ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯅ ꯃꯆꯥꯅꯨꯄꯤ ꯇꯦꯝꯕꯤꯗ ꯃꯥꯒꯤ ꯂꯨꯈꯨꯝꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯍꯥꯞꯄ ꯇꯔꯪ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯌꯥꯎꯔꯕꯅꯤ꯫ ꯃꯗꯨꯗ ꯌꯦꯡꯂꯒ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯎ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯌꯥꯝꯅ ꯀꯞꯈꯤ꯫ ꯃꯁꯤꯗꯒꯤ ꯁꯅꯥꯖꯥꯎꯕꯅ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡ ꯇꯥꯛꯇꯨꯅ ꯃꯄꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯅ ꯂꯩꯇꯕ ꯅꯨꯃꯤꯠꯇꯨ ꯑꯇꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯑꯀꯤꯕ ꯁꯛꯇꯝ ꯀꯌꯥ ꯎꯈꯤ꯫ ꯑꯇꯤꯌꯥ ꯊꯛꯇ ꯃꯆꯤꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯄꯩ ꯀꯌꯥ ꯂꯩꯈꯤ꯫ ꯑꯃꯗꯤ ꯆꯤꯡꯊꯛꯂꯣꯝꯗ ꯎ ꯋꯥ ꯌꯥꯟꯕ, ꯋꯥꯆꯦꯠ ꯈꯥꯏꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯏꯉꯥꯒꯤ 14ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯕꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏꯆꯟꯗ꯭ꯔꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫
Madu loiraba matung numit adugi nungthinda amaiba Bijoi Chandragi machanupi ahan Tembina mapabungna piramba lairik ado hangdoktuna yengi adubu mana hayeng laitainagadoriba laising adugi masak mawong amati makhoina tawba ngambagi sang ado khanglakpa mikupta masa ado humang kangki maramaduna mahakna thabaksing adu ngamnaroi haiba khangli masidagi mahakna amaiba ama niklaga thabak asi tawhallage haina khanki adubu mahakna thajaba yaba amaiba asi kanano haiduna asum jinglakpada mapabunga luna tinaramba amaiba khwithiekta oina hairage khanki asi khanbadagi Tembina ingagi 13 panba numit adugi numidang wairamda amaiba khwithiek hoida lakhi mahakna lakpada amaiba natung amati amaiba pibarel yamna naha oina phamduna leirami matamduda makhoi mahai tamkhilakpa hobudaba ngairibani asumna laklaga Tembina waram punamak amaiba khwithiekta tamki waram punamak tarabagi tungda amaiba khwithiekna wafam ado yaraduna hayeng ahingda pangthuklasi haina yabirakli asomna hainarabagi tungda Tembidu mayumda hankhre matam aduda natungna oja nupi sina hariba sibu karino kaisunna teda aigi marup Bijoi Chandra kauba lai sanaba yamna haiba amaiba malai magi machanupi ahan niase magi lai singdo sanaba loidringaida lai singdo sadaramba mapabungdo lai loisillamdana nongakhre aduna amukta lai singado loisanbiyu haidana aingonda hairamlibani kaisuna teda Bijoi Chandra haiba asomna hainaraga natung amati pibarel mamai onsinnaduna yengnakhi matamdu haukhre mathangi numit ingagi 15 panba numitni numittu nongsu atat akham leitana tari numit adugi ayukta amaiba khwithiek amaiba Bijoi Chandragi yumda lakhi matam aduta Tembi khaktamak leirami atai kana amata leiramde maruda amaiba khwithiekna makhoi atai di kadai da chakkhre haina hangi maduda Tembina yum asida bazina sanaramba laisingdu ngasi loichangani aduna nakhoi khudong thiba thoktanaba aikhoi gi yumda oina layuro haiduna ngasaina aikhoi gi da thamkhre haina Tembina khungki maduda amaiba khwithiek nasu aduna phare haiduna horen nungtang lai khoiramnaba sem sakhre matamdi asum haujin khibana numit tasillakle masidagi amaiba khwithiekna mangolda la apakpa ama tharaga lai khoiramnaba polam chairam sinba langba hori tasengba makidi lai asi sumangdu oina tawgadabani adubu nong kanna taman khibana mangolda oina tawkhibani asumna amaiba khwithiekna polam chairam sing sinba langba tawrakpa asida yum adugi akoipata mina tungdung senbagi makhol taba amadi angangna kappa lawbagi makhol kaya taba horaklei adubu amaiba khwithiek amati Tembina makhoigi thoram adudi lepamti asumna pochang chaijang punamak sinba langba loiraba matung amaiba khwithiekna chapu ahingbadu makhut anina pairaga thagalai aduga mamai makha olaga machinda leiwa kaya murum sorai adumna torokpa aduda angakpa phangna khakpa lawba amati nunglei nuksit kaya tawraklei adubu amaiba khwithiek leiwa sonbadi lepti asumna leptana sonbada manakta thaliba candle ado masa matomta put mutkre asumna torokpada Tembidi ki khibana wa amata haidana tumina mamit chejat wisinduna lei matam aduda makharomdagi musin muba maikhu mapai pairektuna sapu aduda asum changba hori matam aduda yum ado yamna kanna jwar habada wanilei adubu amaiba khwithiek karisunna chungdana mage lairondo adum soli asumna sonbadagi yamlaba musin muba maikhu mayam ama sapu aduda paisinki adumna paisanbe hek loibaga amaiba khwithiekna lairon sona sapu ado phina kupsinki aduga laron taret thuptuna paya parai taret na kisillabagi tungda sapu ado phumnanaba sem sari maruda amaiba khwithiekna sapu asi kadaida phumsige haina Tembida hangki maruda Tembina makhoigi mamangi hingkhol matonda asongba ama leiriba sida oina phumlasi haiduna
nong maruk aduda sapu ado phumba lakhi asumna laklaga sapu phumgataba mafam ado tembina tawkhaikhi aduga amaiba khuithekna sapu adu leinungda tapna thamlaga leibak khochinki matam aduda sapu ado ngarang ngangki adubu amaiba khuithekna leiwa son soduna leibak aduma khochinki asumna lai loisanba lorabada amaiba khuithekna masu hallage haramlaga mahak hankhre masidagi tembisu mangolda sairiba singado loisillaga imungda sangki matam aduda khwaidagi mapangal kanba Bijoy Chandrabu hatkhiba laimu ado khongnang pambi ani adugi marakta yauriba khara pikpa adugi masa amada phamduna lei masidagi mahaksu asum mami sami toroklaga maikhu oina khongnang masa aduda sangki masina takpadi amaiba khuithekna lai kauksinbada laimu asigi maramdadi mahak khangdabanina kauksinbada yaukidi maram aduna laimu ado chitha hauribani adubu mahak amaiba khuithekna tawkiba thabak aduna kireduna mahak khongnang aduda hanjin khiduna sathuptuna lotuna leikhibani asomna matam kaya haukhre thoinusu matamgi matung inna luhongkhre aduga sana jawpa amati leimahalgisu masanupi sagai nganbibu phangjari asomna makhoi nungai yaifana sahi kaya lelaba matung noma sana jawbana magi nupi leimahalda hai mama aikhoi gi hingkolsi pochai onthuna phatkhitre makha thangba yana kha da hauriba khongna ngasi gi masana khanjindana urumbona tawren he masi yanthat trabadi yarodoriye huini makhoi baba yanthatlabadi mana masing su khara phadoba mali phare ai hayeng aikhoi gi thoinu gi nupadu kauraga yanminnarage asumna hanaduna khongnang ani adugi marakta khara pikpa khongnang adu hana magi masel oiriba thoinu gi na mapuroiba oiriba okhoi ani changduna yanthakhi asumna khongnang adu hek jalubadagi sana jawpa masa ado layong khangdana naba hawrakhibani asumna matam khara narammaga mahak taibang thadokhi adubu mana yanthakhiba khongnang aduda sathuptuna leiramba mapangan kallaba laimu adudi maning tamkhibana imung aduda otpa naiba tawduna mathang sikhibani aduna laimu ado mathiba pirabadi karimata tawraroi asumna Bijoy Chandragi masanupi atombi thoinuna amaiba natung amadi amaiba pibarelda mapapungna sanaramba laising amadi lekai aduna amadi makhoigi imungna mutkibagi wari pumba likhi wari singadu tarba matung amaiba natungna ado ise laimu aduna sathutuna leiriba khongnang adu yalubadugi sana jawbuna leikhidabani hairibanina khongnang adu yanba yaukhiba ichigi nupadudi karimta tawkhidabra madi matamduda yumda leiti langphai chatkhi adubu nomai ki yumda sawai miwai tawba laimudo aigida laktuna ima isabu haranaba tawrokpada bajinna tambiramba lairondo sonbadagi chatkibani karigumba aikhoi mapa leiramlabadi makhoi mapagi thawai manglamgadabani leiramdabadagi aikhoida oina tainarambani asumna thonuna hariba wafam punamak tasillaba matung amaiba natung amadi amaiba pibarel chatlage hairamlaba matung makoi ani awaba taraba laikai adu tamna lakhi asumna amaiba natung amadi amaiba pibarel makoi anina sum lakpada amaiba pibarelna itaw natung oja amaiba Bijoy Chandragi wari sida oja Bijoy gi maralsi irei leitrabara khali aduga magi machanupi ahalni hariba tembisu mapa bungna loisallamdaba lai adu mahak masana lai adu loisallisu hairi aduga amana amu lai loisanba aduda madi kidana mamit usalli hainasu palli masida mana aduk lukhraba lai mayamdu sanaramgani haibasi airi thajaba ngamdi natini yumdudu leiriba dubu oja Bijoy ki masanupi tembitu natraba jalo ai taw piba aikhoina su thoinuda hanghodreni hojik na chidu kaidori haibu dangka hangla amadi pop taradawni adu itawna tu
Ibani amuk hallukkisi haibro. Ha hallagumsi amabu oire yumduda leiriba laisingdo loisinba aduga awaba taraba lekai asibuna kanbiramba asi khaktani ha nupidu kanano karino oza bijoi ki masara masura a khangubagi kanaba leiti hoini adusu chummine a kanade taw cycle dudum khonglei khara khajik yankhalui taw asumna amaiba anidu wari sana asum lakpana awaba taraba lekai adu yori lekai adu yobata amaiba makhoi manga ga loinana lekai miyam punamak lekai adugi mi punpham aduda tillari amaiba natung amati amaiba pibare la sangak paduda makhoina takpi tambi khiba amaiba sing aduna khoirumduna ikai khumnaba utli amaromda amaiba natung amati pibare na amaiba tambi khiba makhoi gi satra sing adudi tasengna masa da lai tongjaba ngaktani asumna lekai adugi mi punpham aduda amaiba taret surabata lekai adu ya hanamana tinbiriba lekai asigi ahallaman punamak tabiyo haujikti amaiba natung amadi amaiba pibarel na haibagi matungina amaiba taret surari aduna amaiba natung amadi amaiba pibarel na satluba thabak aduna kari hareklaba aduga haujik amaiba taret surabanina haujik kari tawgadaba haibatu amaiba nina haibiro ahan adugi wadu tabada amaiba natungna makhoina unaruba amaiba bijoi chandragi masanupi thoinuna hairakpa punamak mayamda tamkhi wadu tarba matung amaiba makhoi manga adugi maraktagi ama panthoibi sadongpa amaiba mana oza amaiba oza na hairiba laising adudi oza amana hekta irai laina pangthokpa ngamgani maramdi mamangda oza khuithek matom tanangam khibani na haijariba masida ikhoi tare changbagi mathau sibu karinone oza ai haijagi hoi haibi oza sumdobuni aigi oza maiba khuithik na loisillamlaba laising adu matam koina phajinduna thamkhibani na makhoi aram khawrangbana pik thallabani adugumlaba layam sing aduna nan thorakpada makhoi gi chathak hunduna makhoi bu hena pangan kankhre masida sunatana maming leiraba laimu kaya afam maruda leiri maming khara pallabada hiyanga thopa yana kha pautabi khongbala lumba mayam sing asidagi hena sathiri bana namta thangjada hi khek sapongba saroi ngaroi sing aduni hairiba makhoi sing asi pananaba honabada amaiba ama khaktang nati yaroi aduna amaiba taretna makhoi layam sing adubu panaba tabani amaiba natungi wadu tabata amaiba khara naha oiba sindi thamoida mi painari tawgadoriba thabak asi karibu thulagadaba khanbada makhoi di wakhal chamam nakhi masidagi ahal lamana lai khoirumba si athubada pangthuklasi hairabada amaiba mayamna numit adugi mathangi numit ki ahingda laising adu losinaba amadi yum aruda leiriba nupi adubu maithiba piba haina yanari masidagi mayam punamak mathangi numit ki numidangda lai khoirambagi thoram pangthoknanaba lai khoirambada changadaba polam chairam punamak sem sari asomna matamdu haukhre numidangi matamni mayam punamak ningaidana tumnari matam aduda amaiba natungna manglan ama mangki ayuki matamni amaiba taretna kari kamdaurakadoribano khanbada lekai miyamdo wakhal charang narami masidagi amaiba taret adu wa ama tanaraba matung lekai adugi ahan amata ngasi numidang wairam sandhyadagi hayeng ayuk numit thoktriba phawwa lekai asigi mi kana amata mapanda thokpa yaroi amadi atopa lekai gi mi singsu lekai asida sangakpa sangthok changsin tawba yaroi karigumba namduna tawrabadi misi mina nangani haina khanghan lekli wafam adu lekai adugi mi mathang pauthang tawduna wafam ado sandokhri wafam adu tabada lekai miyamdo hana kirambadagi hena kinakhri lekai adugi naha kaya thuraktuna lekai aduga sathok chasin tawgadaba leirak khulak lambi punamak sambal khajinduna lambi thingjanki
ꯑꯗꯨꯒ ꯈꯔ ꯑꯃꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯀꯤꯅꯔꯤꯕ ꯃꯪ ꯑꯗꯨ ꯁꯦꯡꯗꯣꯛꯇꯨꯅ ꯃꯅꯥꯛꯇ ꯁꯤꯡ ꯀꯌꯥ ꯄꯩꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯇꯔꯦꯠ ꯑꯗꯨꯁꯨ ꯂꯩꯕꯥꯛꯅ ꯃꯤꯇꯝ 90ꯒꯤ ꯃꯊꯛꯇ ꯁꯥꯗꯨꯅ ꯃꯥꯒꯤ ꯂꯥꯏꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯁꯥꯖꯣꯟ ꯇꯧꯔꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯒꯤ ꯍꯧꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯇꯔꯦꯠ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧꯕꯨ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯇꯨꯅ ꯈꯣꯏꯔꯨꯝꯗꯨꯅ ꯂꯩꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯊꯣꯡ ꯆꯦꯖꯠ ꯂꯣꯟꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯑꯃꯥꯏꯕ ꯃꯌꯥꯝꯗ ꯑꯣꯖꯥ ꯃꯌꯥꯝ ꯃꯤꯇꯝꯁꯤꯡꯗꯨ ꯁꯨꯔꯕ꯭ꯔꯥ ꯍꯣꯏ ꯑꯣꯖꯥ ꯁꯨꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯃꯇꯥꯡꯗꯒꯤ ꯑꯣꯏꯅ ꯃꯩ ꯊꯥꯒꯗꯕꯅꯤ ꯐꯔꯦ ꯍꯧꯖꯤꯛ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯊꯧꯔꯝ ꯍꯧꯅꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒ ꯑꯣꯖꯥ ꯄꯨꯝꯅꯃꯛ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯂꯩꯋꯥ ꯁꯣꯜꯂꯛꯄ ꯍꯦꯛ ꯍꯧꯕꯒ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯂꯛꯂꯒꯅꯤ ꯃꯗꯨꯗ ꯑꯣꯖꯥ ꯄꯨꯝꯅꯃꯛ ꯆꯦꯟꯅꯒꯨꯝꯁꯤꯀꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯔꯦꯠꯇꯨ ꯋꯥ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤ ꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯎꯆꯥꯟ ꯃꯩꯔꯥ ꯀꯌꯥ ꯊꯥꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯂꯩꯕꯥꯛꯅ ꯁꯥꯕ ꯀꯝꯕꯤ 119ꯗ ꯃꯩꯀ꯭ꯔꯨꯛ ꯍꯥꯞꯇꯨꯅ ꯃꯩꯈꯨ ꯋꯪ ꯀꯥꯍꯜꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯇꯔꯦꯠꯇꯨ ꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯏꯀꯣꯏ ꯀꯣꯏꯅ ꯂꯦꯞꯂꯒ ꯃꯪ ꯑꯗꯨꯗ ꯁꯤꯡ ꯃꯄꯩ ꯄꯩꯁꯤꯟꯗꯨꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯩꯀ꯭ꯔꯨꯛ ꯆꯥꯏꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯑꯁꯣꯝꯗ ꯂꯩꯃꯍꯜꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯥꯗ ꯁꯥꯍꯨꯝ ꯀꯌꯥ ꯐꯪꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯄꯥꯟꯂꯥꯡꯗ ꯄꯔꯞ ꯊꯣꯔꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯈꯥꯛꯅ ꯅꯣꯛꯂꯒ ꯃꯥꯅ ꯁꯤꯖꯤꯟꯅꯕ ꯂꯌꯥꯝꯁꯤꯡ ꯑꯗꯣ ꯀꯧꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯊꯥꯕꯜꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯕ ꯑꯇꯤꯌꯥꯗꯣ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯄꯩꯅ ꯀꯨꯞꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯛꯂꯤ ꯑꯗꯨꯅ ꯇꯧꯔꯛꯄꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯁꯟ ꯈꯨꯗꯤꯡꯃꯛ ꯐ꯭ꯔꯪ ꯆꯦꯟꯕ ꯍꯨꯏꯁꯤꯡꯅ ꯅꯥꯍꯦꯗꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯇꯨꯅ ꯎ ꯋꯥ ꯀꯌా ꯄꯣꯔꯣꯛ ꯅꯩꯈꯥꯏꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯁꯣꯝꯗ ꯃꯪ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡꯗꯨ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯥꯏꯔꯣꯟ ꯑꯗꯨꯗꯤ ꯂꯦꯞꯄꯝꯗꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯃꯩ ꯊꯥꯒꯠꯇꯨꯅ ꯖꯩꯒ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯪꯗ ꯄꯩꯁꯤꯜꯂꯤꯕ ꯁꯤꯡ ꯑꯗꯣ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯩ ꯊꯥꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕ ꯇꯔꯦꯠ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯂꯥꯏꯔꯣꯟ ꯑꯃ ꯃꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯝꯅ ꯍꯧꯅ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯪꯒꯥꯝ ꯃꯔꯨ ꯃꯩꯀ꯭ꯔꯨꯛ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯉꯔꯪ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯗ ꯑꯁꯨꯝ ꯂꯪꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯑꯇꯤꯌꯥ ꯃꯊꯛꯇ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯨꯕ ꯃꯩꯕꯨꯜ ꯑꯆꯧꯕ ꯑꯃ ꯉꯔꯪ ꯉꯪꯗꯨꯅ ꯊꯥꯔꯛꯏ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯇꯔꯦꯠꯇꯣ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯟꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯂꯩ ꯃꯁꯤꯗꯒꯤ ꯄꯥꯏꯊꯔꯛꯂꯤꯕ ꯑꯃꯨꯕ ꯃꯩꯕꯨꯜ ꯑꯆꯧꯕꯗꯨ ꯑꯁꯨꯝ ꯄꯥꯛꯊꯣꯔꯛꯂꯒ ꯑꯃꯥꯏꯕ ꯇꯔꯦꯠ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯂꯩꯀꯥꯏ ꯑꯗꯣ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨ ꯑꯃꯝꯕ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯕꯒꯨꯝ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯀꯌꯥ ꯃꯊꯪ ꯁꯥꯐꯣꯡꯂꯛꯇꯨꯅ ꯑꯃꯥꯏꯕ ꯇꯔꯦꯠ ꯑꯗꯨꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯅꯅꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯔꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄꯅ ꯑꯣꯖꯥ ꯃꯌꯥꯝ ꯃꯁꯤꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯊꯋꯥꯏ ꯃꯥꯡꯕꯅ ꯍꯥꯟꯗ꯭ꯔꯤꯉꯩ ꯑꯩ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯑꯣꯖꯥ ꯀꯔꯤꯅꯣꯅꯦ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯅꯠꯇꯦ ꯑꯁꯨꯛ ꯂꯨꯁꯤꯜꯂꯛꯂꯕ ꯀꯥꯜ ꯑꯁꯤꯗ ꯁꯃꯥꯏ ꯂꯩꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯣꯖꯥ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝ ꯀꯟꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯂꯕꯅꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤ ꯀꯟꯕꯗ ꯊꯋꯥꯏ ꯄꯥꯝꯃꯨꯐꯝ ꯊꯣꯛꯇꯦꯅ ꯑꯣꯖꯥ ꯑꯣꯖꯥ ꯊꯋꯥꯏ ꯄꯥꯝꯃꯨꯗꯕ ꯑꯣꯖꯥ ꯅꯈꯣꯏ ꯑꯗꯨꯝ ꯍꯣꯠꯅꯕꯤꯍꯧꯔꯣ ꯑꯩꯗꯤ ꯊꯋꯥꯏ ꯄꯥꯝꯃꯨꯖꯩ ꯑꯗꯨꯅ ꯍꯜꯂꯅꯤ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯃꯥꯏꯕ ꯑꯅꯤ ꯑꯃꯁꯨ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯛꯏ ꯃꯗꯨꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯍꯥꯏꯕꯕꯨ ꯑꯃꯥꯏꯕ ꯅꯥꯇꯨꯡ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯏꯕꯨꯗꯧ ꯊꯥꯡꯖꯤꯡ ꯁꯥꯗꯣꯡꯕ ꯑꯃꯥꯏꯕ ꯐꯩꯕꯥꯛꯆꯥꯎ ꯑꯃꯗꯤ ꯉꯁꯥꯏ ꯄꯥꯟꯊꯣꯏꯕꯤ ꯁꯥꯗꯣꯡꯕ ꯑꯃꯥꯏꯕ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯈꯛꯇꯃꯛ ꯉꯥꯏꯔꯦ
asumna makhoi mot manaraktabadagi amaiba loya lakpada lusingduna amaiba makhoi ani ga punna makhoi ahum chatkhrei masidagi amaiba pibarelna amaiba natungsi thawai nungai tre haiba khangbadagi amaiba natungda hairi ya itaw karigi maithong langsilibano makhoi chatkhrabasu aikhoi leridana kanati thoram makha chathasi asi haiduna jaiga do makha chathari matam aduda maikai khangdaba nupi ki khonjal lamana yamna hauna noli maruda amaiba phaibak chautu masa ado thak thak nilai taroliba matawaduda manakta laiba amaiba pibarelna awaza parlogi matam natri apungin phathabiu makhoiga manabinu aikhoina tawriba thoram masina masa matom ta adum sathup chakhardawgani asaw para yahanbiu waza asumna hainaraga amaiba makhoi mari makhoi gi manakta lairiba makhoina hana thorang tawduna thamliba mitam sing ado ngarang sakliba mang adugi mayung aduda langsili adumna hek langsilupata kadomdagi no khangdana akanba nungsit ki safu amana amaiba makhoi mari thomgaiduna mang adugi makhada wonthari taroliba mataw aduda ibudo thangjing sadong liba amaiba phaibak chautu phuk hogalaklaga mang adugia koibada koichat chituna lairiba laibu mayam aduga akan mawongda namnarakli maduda amaiba phaibak chauna khangani do ngasidi lamket lamhaiba sai phattaba laimu phattaba khodimak amat lema tharoi matik saba chairak pigani hauji maikai ngak palayam singsu laklagani do asi haiduna hauran noi adumna mahakna lawbaduda mafam adugi akoibada musuk muba wang chawba laimu ama thortuna amaiba phaibak chawki mathabakta safu kanna kauri matamaduda amaiba pibarel songsillaktuna laimu aduga panari makhoigi masa da lai sadung banina phatraba lai sing aduga namnarakpada kaya thoina mapangal handi asumna amaiba phaibak chaw amadi amaiba pibarelna laimu aduda nattana atopa lai kaya namnaringai lei mahal khoigi yumda leiba nupi ado laklei mahakna laklaga mang aduda jaiga tawriba adu tuu natrabati amaiba nakhoigi thawai loinamak manglagani haiduna nolai madu tabada amaiba natungna nupi asi phasi haiduna magi manakta lairiba panthoibi sadungpa amaiba aduda haibadagi makhoi ani nupi adu phananaba honari matamaduda nupi ado amamba marak amata chensin khraga mafam khangdana mangkhri tanja aduda atia thakta nong makup taba horaklei karigumba nong aduna haitharaklabadi makhona tawriba jaiga do tokka tawribani maramaduna nong taba horakpa aduda amaiba natungdi mipaiba horaklei asuna tawdaringai tanja aduda maikai sanai khangdana akhak arau kaya toroklei aduga mang adugi akoibada masak utapa khoyum lai kaya khanabagum ahoba makhol tari aduga manak nakpata hauriba uwa kaya akanba nong nungsitna prok nai khairi matam aduda amaiba natungna manglomda prap changtuna makhoina tawriba jaiga to loisinaba naknari tanja aduda mafam aduda mi mai thabagi manam khangnam namlai maruda amaiba natungna koyeng jenglakpada mangadugi matai thangba kasingnamada laimu ama liplibada natungna ure madu ubada natungna laimu ado hiyang athobani haiba khangladuna mabu laitainanaba kanna honari adubu khanghaudana hiyang athoba aduna chongsillaktuna amaiba natungdu safu kanna kawrpada amaiba natungda mang adugi maina ngarang chakliba aduda tasinge tawki adubu laibak phabana tabamakti tahodri maruda amaiba natungna maga thabak tawminariba amaiba singtu kadai da leibano haina jenglakpada kanamata leiramtri amaiba sing adugi mahut yengbada akiba phanglaba laimu kaya leptuna leiramki masidagi khanghaudana laimu sing aduna chengsillaktuna amaiba natungdo mainung aduda namsinki adumna tawba aduda amaiba natungdu yamna kanna lawki mahanga lawadu taibang phawrakladuna manakta tumliba amaiba sing ado phuk hauganaraktuna oja kedoroge haiduna masanomduna haudorai maruda amaiba natungdo mamit khangpang pangaktuna phuk launa haugalai maruda amaiba pibarelna itaw kari mangbiruroge adu wabadubo
अमायबा पिबारेल की वादु ताबता अमायबा नातुंगना मागी मंगदा थोखिबा उखिबा पुनमक तमखी अदुगा लैरिबा अमायबा सिंग अदुदा थोरम मसी लोजिंगै कनामतना चपीखिनो हाइना मयामदा हायरकली मदुदा अमायबा मयामना अमत्त वैना चटलोय हाइदुना यानरी मतमदु हौख्रे अयुकी मतमनी मतम मदुदा अमायबा तरेत जाउना लेकाय अदुगी अहन कयागा लोइनना होरेन नुमिदांगी लाई ख्वैरमनबा सेम सारई ममांग थक्ता अमायबा खुइथिगना तौखिबा अदुगुम अमायबा तरेत अदुसु सेम सारई मसिदगे मखोय नुमित ताबा ngaiduna leiri numit adugi numidangni अमायबा पुनमक लेकायगी मी पुलोइफम मंग अदुदा लागली मसिगी मरमदी ममांग थक्ता अमायबा बिजोय चंद्रा अमदी मचानुपा हाटखिबा यामना मपांगल कनबा लाइमु अदु मंग असिदा साथुक्तुना लई मरमदुना लाइमु अदुबु हाना लोइसिल्लगा लैमहलना हाना लैरंबा युम अदुदा चत्सी हाइनदुना अमायबा तरेतो मंग अदुदा हाना लाक्लिबनी मसिदगी लेकायगी मी पुलोइफम मंग अदु जौरबदा अमायबा तरेत अदुना मंग अदुदा काखलक्लगा मंग अदुगी मी पुलोइफम अदुगी मनाक्ता मैरा थांदुना दुख थादुना मखोइना सिल्लांगलिबा पुनमक मफम अदुदा थमलगा लाई खोइरंबा हौरई मतम अदुदा लेकाय अदुदा लैरिबा हुइसिंग अदो ममित्ता लाई उबदगी कप्पा हौरई अदुमना अमायबा तरेत अदुना मंग अदुदा साथुपना लैरिबा मपांगन कल्लबा लाई अदो मंग अदुदा लाउ हाइबा याद्रै मसिदगी अमायबा तरेत अदुना अकनबा लैवा कया सोंदुना मंग अदुगी अकोइबदा कोइना चतुना लैवा कया सोलई अदुमना तौरिङैदा अमायबा बिजोय चंद्रगी युमदा लेहोबी नुपी अदो मसम मना इफा फादुना यामना साउना अकीबा सप्ता अमगा लोइनना मखुत्ता थांग सोरी अमा पाइरगा लाक्ली मदु उबदा अमायबा तरेत अदो नुपी अदुदा जिंगलगा मखोय मखोयना पाइरिबा हंगाम मरु अदो साइथोरई मदुदा नुपी अदो यामना कना लाउखी अदुबु यामना ngakpadi नुपी अदुना लाउरिबदो सागे खोंजल लोइना लाउरई मदुदा अमायबा तरेत अदुना मखोयना साइके तौरंबा हंगाम मरु सिंगदो साइदबिदा मखोय ओनसिनरगा हाइनै ए कैनुनहि ngसाइदगी कौरिबा फत्रबा लाय अदुदी नुपी असिदा सादोंदुना लैरे अदुदी ngahanuwaidagi mana tौरिबा थबक असिदी मंगोंदा सादोंलिबा फत्रबा लाइमु असिना इंसिनबदगी तौरिबा वैरेको अदुनदी अइखोय नुपी असिदा सादोंलिबा लाइमु असि खाइदोकनबा हाना अमुक्ता होनकिसि नत्रबदी लाइमु अदुना थोखिबदा नुपी असि सोइदना यावख्रनी असुमना अमायबा तरेत अदु हाइनरबा मतुंग नुपी अदुगी मसादा सादोंलिबा फत्रबा लाइ अदो खाइदोकनबा अमायबा तरेत अदुना कन्ना होनरई तौरिबा पुनमक अमायबा नातुंग अमदी पिबारेल गना तौरी मरुदा मनाक्ता लैरिबा अमायबा मंगा अदुना थौरम मसिदा अइखोयगी थोइदोकना मथौ तादी अइखोय यावजबसु याबनी हाइना ngangrei मरुदा नातुंग अमदी अमायबा पिबारेल खरा इकाइदुना माइथोंग लांगसिली मरुदा नातुंगना अमायबा पिबारेलदा इताउ पिबा थौरम मसिदबु करमना अमायबा ते चंगदौरिबनो इताउना अमायबा ते चंगनी हाइबगी मतुंगिना मखोयसिंग असि कौरिबनी हौजिक्ति मखोयगी मथौ लैतदना लेप लेपतुना लैरे ताउ असमना हाइनरिङै मंगदुगी अकोइबदा मीना तुंगतुंग चेनबगी मखोल तारक्लै अदुगा अनक्पा अमदी अरापदा अंगांग कप्पा मीना लाउ खोंदुना तेंथाना ओइबगी खोंजल कया ताबा हौरक्लै मरुदा अमायबा पिबारेलदो वखल अमा खंगलक लदुना हाइरई मयाम पुनमक हौजिक्ति अमायबा तेकी सिजिन नफम खंजरी हौजिक अइखोइना लाई खाइदोकपा ngamdriba nupi asibuna अमायबा अहुमना पानाबिरो अदुगा अइखोइ मरि अमना अमायबा बिजोय चंद्रगे युमदा चटलगा मागे युमदा हौजिक लैरिबा लाइसिंग अदो पानरुरगी हौजिक अइखोइना पानगदोरिबा सि मंगसिदा लैरिबा लाइमु असिगा अमायबा बिजोय चंद्रगे युमदा लैरिबा यामलबा तिनमु लाइमु सिंग अदुगा अनि थोकना ताइनगदबनी मरम अदुना अमायबा तरे चंगलिबनी अदुना अइखोइ मरि चटलगी नखोय अहुम अमना नुपी असि ताइनबि हौरो असुमना हौदुरक्लिबा वफम अदु यानरदुना अमायबा नातुंग अमदी पिबारेल जाउना मखोय मरि अमना अमायबा बिजोय चंद्रगे युमदा लैवा सोन छोदुना लाक्ली मखोयना असुम लाकपदा मखोयगी तुंगदा फत्रबा तिनमु लाइमु सिंग अदुना मखोयबु हाटकदबगुम सोंसिनबा होनरई अदुबु
ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯍꯪꯒꯥꯝ ꯃꯔꯨꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯆꯥꯏꯊꯣꯛꯄꯗꯒꯤ ꯃꯈꯣꯏꯗ ꯁꯣꯛꯄꯗꯤ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯦ꯫ ꯌꯨꯝ ꯑꯗꯨ ꯌꯧꯕꯗ ꯑꯉꯛꯄ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯗ ꯍꯧꯔꯤꯕ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕ ꯌꯥꯎ, ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥꯁꯤꯡꯗ ꯇꯣꯡꯗꯨꯅ ꯂꯩꯕ ꯌꯥꯎ ꯇꯧꯗꯨꯅ ꯂꯥꯏꯅ ꯄꯤꯛ ꯊꯜꯂꯦ꯫ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯩꯌꯥꯝꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡ ꯑꯃꯗꯤ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯒ ꯂꯣꯏꯅꯔꯛꯂꯤꯕ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯨꯗꯤ ꯃꯤꯄꯥꯏꯕ ꯐꯥꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ "ꯑꯩꯈꯣꯏ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯆꯐꯨ ꯑꯗꯨ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯃꯗꯨ ꯑꯃꯨꯛꯇ ꯊꯤꯁꯤ"꯫ ꯅꯥꯇꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯩ ꯃꯈꯜꯒꯤ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯈꯣꯠꯇꯣꯛꯇꯨꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯈꯤꯕ ꯆꯐꯨ ꯑꯗꯨ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯃꯃꯥꯡꯂꯣꯝꯗ ꯆꯐꯨ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯆꯐꯨ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯀꯧꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯆꯐꯨ ꯑꯗꯨꯗ ꯆꯪꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨ ꯆꯪꯕ ꯍꯦꯛ ꯂꯣꯏꯕꯒ ꯆꯐꯨ ꯑꯗꯨꯕꯨ ꯍꯥꯟꯅ ꯈꯨꯝꯂꯝꯕ ꯐꯤ ꯑꯗꯨꯅ ꯈꯣꯝꯖꯤꯟꯗꯨꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯑꯗꯨꯒ ꯆꯞ ꯆꯥꯅ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕꯗꯧꯅ ꯇꯧꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯌꯨꯝ ꯑꯗꯨꯗ ꯆꯥꯏꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯥꯏꯙꯤ ꯑꯅꯤ ꯄꯔꯞ ꯆꯦꯟꯊꯣꯔꯛꯑꯒ ꯃꯈꯥ ꯊꯪꯕꯗ ꯍꯧꯔꯤꯕ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ "ꯏꯇꯥꯎ ꯄꯤꯕꯥ, ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯑꯅꯤꯅ ꯆꯐꯨ ꯑꯁꯤ ꯈꯔ ꯂꯥꯞꯅ ꯆꯤꯡꯅꯨꯡ ꯑꯃꯗ ꯐꯨꯝꯂꯨꯔꯒꯦ, ꯀꯅꯥꯒꯨꯝꯕꯅ ꯊꯦꯡꯅꯗꯅꯕ, ꯑꯗꯨꯒ ꯏꯇꯥꯎꯒ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯃꯒꯅ ꯂꯥꯏꯙꯤ ꯑꯁꯤ ꯇꯥꯏꯅꯕꯤꯍꯧꯔꯣ꯫ ꯃꯈꯣꯏꯅ ꯁꯥꯐꯣꯡꯂꯛꯂꯤꯕ ꯑꯁꯤꯗ ꯇꯥꯏꯅꯍꯧꯔꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯉꯝꯗꯕꯁꯨ ꯌꯥꯏ"꯫ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯈꯣꯏ ꯂꯣꯏꯅ ꯌꯥꯔꯗꯨꯅ ꯑꯃꯥꯏꯕ ꯅꯥꯇꯨꯡꯒ ꯑꯃꯥꯏꯕ ꯑꯃꯒꯅ ꯆꯐꯨ ꯑꯗꯨ ꯆꯤꯡꯅꯨꯡ ꯑꯃꯗ ꯄꯨꯈ꯭ꯔꯦ꯫ ꯁꯣꯝꯗ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯃꯗꯨꯒꯅ ꯂꯐꯨ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯐꯨ ꯃꯔꯛ ꯑꯗꯨꯗ ꯁꯥꯊꯨꯞꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯂꯥꯏꯙꯤ ꯑꯅꯤ ꯑꯗꯨꯕꯨ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯙꯤ ꯑꯅꯤꯗꯣ ꯂꯥꯛꯂꯕꯗ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯅ "ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯈꯣꯌꯨꯝ ꯑꯣꯏꯕ ꯅꯈꯣꯏꯗꯤ ꯈꯣꯌꯨꯝ ꯃꯔꯛꯇ ꯇꯤꯜꯂꯨꯔꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯤ꯫ ꯃꯗꯨꯗ ꯂꯥꯏꯙꯤ ꯑꯅꯤ ꯑꯗꯨꯅ "ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕꯒ ꯀꯕꯣꯛ ꯍꯩꯔꯥꯛ ꯀꯠꯇꯨꯅ ꯈꯣꯏꯔꯨꯝꯖꯧ, ꯅꯠꯇ꯭ꯔꯕꯗꯤ ꯍꯜꯂꯣꯏ" ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯅꯁꯨ ꯌꯥꯗꯨꯅ "ꯍꯌꯦꯡ ꯁꯣꯏꯗꯅ ꯀꯠꯂꯒꯦ" ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯂꯥꯏꯙꯤ ꯑꯅꯤ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯥꯇꯨꯡꯒ ꯑꯃꯥꯏꯕ ꯑꯃꯗꯨꯒꯁꯨ ꯆꯐꯨꯗꯨ ꯐꯨꯝꯂꯨꯔꯒ ꯍꯜꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯪ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯉꯁꯥꯏ ꯂꯩꯍꯧꯕ ꯑꯃꯥꯏꯕ ꯑꯍꯨꯝꯗꯣ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯃꯔꯤꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯑꯍꯨꯝ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯑꯃꯥꯏꯕ ꯑꯍꯨꯝꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ "ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯒꯦ? ꯅꯨꯄꯤꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯍꯨꯝꯗꯨꯅ "ꯅꯨꯄꯤ ꯑꯗꯨꯗ ꯁꯥꯞꯊꯨꯞꯂꯤꯕ ꯂꯥꯏ ꯑꯗꯨ ꯑꯆꯝꯕ ꯂꯥꯏ ꯅꯠꯇꯦ, ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯂꯥꯏꯅꯤ, ꯂꯩꯋꯥ ꯑꯀꯟꯕ ꯁꯣꯜꯂꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯦ" ꯍꯥꯏꯅ ꯄꯥꯎꯗꯝꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯃꯈꯣꯏ ꯄꯨꯟꯅ ꯋꯥ ꯇꯥꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯂꯥꯏꯃꯨ ꯑꯗꯨ ꯂꯥꯛꯅꯅꯕ ꯀꯧꯈꯤꯕ ꯂꯩꯋꯥ ꯑꯗꯣ ꯃꯈꯣꯏ ꯇꯔꯦꯠꯅ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯃꯥꯏꯕ ꯃꯉꯥꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯈꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯅꯤ ꯑꯃꯅ ꯃꯪ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯥꯏ ꯂꯣꯠꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯣꯡꯊꯣꯔꯛꯄꯗ ꯃꯥꯕꯨ ꯐꯥꯔꯤꯕ ꯑꯃꯥꯏꯕ ꯃꯉꯥ ꯑꯗꯣ ꯆꯣꯡꯊꯣꯛꯇꯨꯅ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯪꯗ ꯂꯦꯞꯂꯒ ꯂꯩꯋꯥ ꯂꯦꯞꯇꯅ ꯁꯣꯜꯂꯒ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯨꯗꯤ ꯂꯩꯋꯥ ꯁꯣꯟꯕꯗꯣ ꯂꯦꯞꯇꯦ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯁꯣꯟꯕꯗ ꯂꯥꯏ ꯁꯣꯜꯂꯤꯕ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯣ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯦ꯫
ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯈꯣꯏ ꯃꯉꯥꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯍꯪꯒꯥꯝ ꯃꯔꯨ ꯈꯨꯕꯝ ꯆꯈꯥꯏꯕꯗꯒꯤ ꯂꯥꯏꯃꯨ ꯑꯗꯣ ꯑꯃꯨꯕ ꯑꯆꯧꯕ ꯃꯀꯨ ꯑꯃꯒꯤ ꯁꯛꯂꯣꯟ ꯑꯣꯜꯂꯒ ꯃꯈꯥ ꯃꯥꯏꯀꯩ ꯄꯥꯡꯅ ꯄꯥꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯇꯔꯦꯠ ꯑꯗꯨꯅ ꯑꯀꯟꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯥꯏꯃꯨ ꯑꯗꯣ ꯑꯃꯨꯛ ꯍꯜꯂꯛꯇꯅꯕ ꯂꯩꯈꯥꯏ ꯇꯧꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯦꯟ ꯈꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯇꯔꯦꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯈꯔꯅ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯗ ꯄꯥꯎ ꯄꯤꯗꯨꯅ ꯃꯪꯂꯣꯝꯗ ꯂꯥꯛꯅꯅꯕ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤ ꯃꯊꯪ ꯍꯧꯗꯨꯅ ꯃꯪꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝꯁꯤ ꯅꯣꯡꯁꯨ ꯐꯖꯅ ꯉꯥꯜꯂꯤ ꯑꯗꯨꯒ ꯉꯁꯥꯏ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯃꯌꯥꯝꯅ ꯍꯣꯠꯅꯕꯗꯒꯤ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯥꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯪꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯇꯝꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯅꯪꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅꯤ, ꯃꯃꯤꯡꯅ ꯇꯦꯝꯕꯤ ꯀꯧꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯅ ꯅꯪꯉꯣꯟꯗ ꯀꯔꯝꯅ ꯂꯥꯏꯃꯨ ꯑꯁꯤꯅ ꯁꯥꯊꯨꯐꯝ ꯑꯣꯏꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯇꯦꯝꯕꯤꯅ ꯂꯥꯏꯃꯨ ꯑꯁꯤ ꯑꯃꯥꯏꯕ ꯈꯨꯏꯊꯦꯡꯅ ꯂꯣꯏꯁꯤꯟꯕꯗ ꯋꯥꯠꯍꯧꯕꯅꯤ, ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯂꯥꯏ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯃꯀꯥ ꯐꯨꯡꯍꯟꯈꯤꯕꯅꯤ꯫ ꯃꯥꯅ ꯅꯣꯡꯃ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯂꯥꯛꯇꯨꯅ ꯀꯤꯍꯟ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯆꯪꯁꯤꯟꯗꯨꯅ ꯁꯥꯊꯨꯐꯝ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯅ ꯍꯦꯛ ꯁꯥꯗꯣꯡꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤꯈꯛ ꯋꯥꯈꯜ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ ꯍꯥꯏꯅ ꯇꯦꯟꯕꯤꯅ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯐꯔꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯕ ꯀꯣꯛꯂꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯈꯪꯍꯟꯈꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯃꯥꯏꯕ ꯇꯔꯦꯠ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯒ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯒꯅ ꯕꯤꯖꯣꯏ ꯆꯟꯗ꯭ꯔꯒꯤ ꯌꯨꯝꯒꯤ ꯂꯐꯨ ꯃꯈꯣꯡꯂꯣꯝꯗ ꯂꯥꯛꯂꯒ ꯂꯥꯏꯔꯤ ꯑꯗꯨꯅ ꯉꯔꯥꯡ ꯍꯥꯏꯔꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯀꯠꯊꯣꯛꯇꯨꯅ ꯂꯩꯈꯥꯏ ꯇꯧꯔꯝꯂꯒ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯈꯣꯏ ꯑꯃꯥꯏꯕ ꯇꯔꯦꯠ ꯆꯪꯗꯨꯅ ꯃꯇꯤꯛ ꯂꯩꯔꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯅꯝꯗꯨꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫